ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕꯁꯤꯗ ꯃꯤꯌꯥꯏ ꯆꯜꯂꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯆꯍꯤ 12-2 ꯉꯥꯏꯔꯤꯕ ꯃꯆꯥꯅꯨꯄꯥ ꯑꯗꯨ ꯄꯨꯗꯨꯅ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯑꯗꯨꯒ ꯖꯪꯒꯜ ꯑꯗꯨ ꯐꯥꯎꯅ ꯑꯁꯨꯝ ꯂꯥꯛꯄꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ "ꯕꯕꯥ, ꯑꯩ ꯆꯥꯛ ꯂꯥꯝꯂꯦ, ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯂꯥꯝꯍꯜꯂꯤꯕꯁꯤꯕꯨ ꯀꯔꯤꯒꯤꯅꯣ?" ꯍꯥꯏꯗꯨꯅ ꯍꯪꯕꯗꯨꯗ ꯃꯄꯥ ꯑꯗꯨꯅ "ꯌꯦꯡꯉꯣ, ꯑꯩꯈꯣꯏ ꯄꯨꯝꯅ ꯃꯄꯨ ꯁꯦꯝꯕꯤꯔꯛꯂꯤꯕ ꯃꯄꯨ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯃꯕꯨꯛ ꯂꯥꯝꯂꯕꯗꯤ ꯃꯥꯒꯤ ꯃꯆꯥꯛ ꯊꯤꯖꯕꯒꯤ ꯍꯛ ꯂꯩ꯫ ꯑꯗꯨꯒ ꯃꯥꯅ ꯃꯆꯥꯛ ꯑꯣꯏꯔꯨꯒꯗꯧꯔꯤꯕꯗꯨ ꯑꯇꯣꯞꯄ ꯖꯤꯕ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯁꯤ ꯄ꯭ꯔꯀ꯭ꯔꯤꯇꯤꯒꯤ ꯅꯤꯌꯣꯝꯅꯤ" ꯍꯥꯏꯗꯨꯅ ꯃꯆꯥꯗꯨꯕꯨ ꯇꯥꯛꯄꯤꯔꯤ꯫ ꯃꯗꯨ ꯇꯥꯕꯗ ꯃꯆꯥꯅꯨꯄꯥ ꯑꯗꯨꯅ "ꯕꯕꯥ, ꯑꯗꯨꯗꯤ ꯎꯃꯪ ꯑꯁꯤꯗ ꯍꯧꯔꯤꯕ ꯑꯆꯧ ꯎꯁꯤꯡ ꯑꯁꯤꯗꯤ ꯃꯕꯨꯛ ꯂꯥꯝꯂꯝꯕ ꯇꯥꯔꯕꯗꯤ ꯃꯈꯣꯏꯗꯤ ꯀꯗꯥꯏꯗꯒꯤ ꯀꯔꯤ ꯆꯥꯒꯗꯕꯅꯣ?" ꯍꯥꯏꯅ ꯍꯪꯉꯤ꯫ ꯃꯆꯥꯒꯤ ꯋꯥꯍꯪ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯑꯣꯏꯅ ꯃꯄꯥ ꯑꯗꯨꯅ "ꯃꯈꯣꯏꯗꯤ ꯌꯥꯝꯅ ꯈꯧꯔꯥꯡꯒꯜꯂꯤ, ꯑꯗꯨꯅ ꯏꯁꯣꯔꯅ ꯃꯈꯣꯏꯒꯤꯗꯃꯛ ꯅꯣꯡ ꯆꯨꯕꯤꯔꯤꯕꯅꯤ" ꯍꯥꯏꯗꯨꯅ ꯈꯨꯝꯂꯤ꯫ ꯃꯄꯥꯒꯤ ꯄꯥꯎꯈꯨꯝꯁꯤꯡ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ ꯑꯉꯥꯡ ꯑꯗꯨꯅ "ꯕꯕꯥ, ꯀꯔꯤꯒꯤꯅꯣ ꯏꯁꯣꯔꯅ ꯑꯩꯈꯣꯏꯕꯨ ꯆꯥꯛ ꯂꯥꯝꯍꯜꯂꯤꯕ, ꯄꯨꯛ ꯂꯥꯝꯍꯜꯂꯤꯕꯁꯤꯕꯣ?" ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯃꯄꯥ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯔꯒ "ꯑꯉꯥꯎꯕꯁꯤꯗꯤ, ꯄꯨꯛ ꯂꯥꯝꯂꯛꯄ ꯍꯥꯏꯕꯁꯤꯃꯛ ꯏꯁꯣꯔꯒꯤ ꯈꯨꯠꯁꯦꯝꯅꯤꯅꯦ꯫ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯊꯧꯁꯤꯜ ꯉꯥꯛꯇꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯖꯤꯕ ꯑꯃꯅ ꯃꯕꯨꯛ ꯂꯥꯝꯂꯛꯄ ꯇꯥꯔꯕꯗꯤ ꯑꯇꯣꯞꯄ ꯖꯤꯕ ꯑꯃꯒꯤ ꯄꯨꯟꯁꯤꯗꯤ ꯇꯦꯟꯖꯟꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛꯅ ꯄꯥꯏꯔꯛꯂꯤꯕ ꯍꯦꯛ ꯌꯦꯡꯕꯗ ꯀꯤ ꯇꯨꯖꯨꯡꯉꯥꯏ ꯃꯁꯛ ꯑꯣꯏꯔꯕ ꯑꯀꯤꯕꯒꯤ ꯁꯛꯐꯝ ꯄꯨꯔꯕ ꯃꯥꯏꯈꯨꯝ ꯑꯗꯨ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯝꯖꯤꯟꯕꯤꯔꯤ꯫ ꯍꯧꯖꯤꯛ ꯑꯩꯈꯣꯏꯅ ꯎꯔꯤꯕ ꯃꯄꯥ ꯃꯆꯥ ꯑꯁꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛꯇꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ꯫ ꯈꯨꯔꯨꯝꯖꯔꯤ, ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯆꯦꯅꯦꯜ ꯑꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯑꯗꯨꯒ ꯃꯇꯝ ꯈꯔ ꯚꯤꯗꯤꯑꯣ ꯍꯥꯞꯄ ꯉꯝꯖꯔꯨꯗꯕꯒꯤꯗꯃꯛꯇꯁꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯖꯔꯤ꯫ ꯉꯁꯤ ꯃꯌꯥꯝꯒꯤꯗꯃꯛ ꯑꯃꯨꯛ ꯍꯟꯅ ꯄꯨꯖꯔꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯗꯤ 2023ꯗ ꯔꯤꯂꯤꯖ ꯇꯧꯈꯤꯕ ꯇꯦꯂꯨꯒꯨ ꯃꯨꯚꯤ ꯍꯤꯗꯤꯝꯕ꯫ ꯑꯦꯛꯁꯟ, ꯊ꯭ꯔꯤꯂꯔ ꯑꯃꯁꯨꯡ ꯃꯤꯁꯇ꯭ꯔꯤ ꯀꯦꯇꯦꯒꯣꯔꯤꯒꯤ ꯃꯨꯚꯤ ꯑꯁꯤꯅ IMDbꯗ 10ꯒꯤ ꯃꯅꯨꯡꯗ 6.4 ꯁ꯭ꯇꯥꯔꯁꯀꯤ ꯔꯦꯇꯤꯡ ꯐꯪꯂꯤ꯫ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯂꯣꯏꯕ ꯐꯥꯎꯕ ꯇꯥꯃꯤꯟꯅꯁꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯁꯤꯇꯤꯗ ꯅꯨꯄꯤ ꯀꯌꯥ ꯃꯊꯪ ꯃꯥꯡꯈ꯭ꯔꯦ, ꯑꯗꯨꯒ ꯃꯥꯡꯈꯤꯕꯁꯤꯡꯒꯤ ꯂꯪꯂꯥꯟꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯇꯤꯚꯤꯒꯤ ꯅ꯭ꯌꯨꯁ ꯆꯦꯅꯦꯜ ꯀꯌꯥꯗ ꯄꯥꯎ ꯁꯟꯗꯣꯔꯛꯂꯤ꯫ ꯇꯣꯉꯥꯟꯕ ꯅ꯭ꯌꯨꯁ ꯆꯦꯅꯦꯜꯁꯤꯡꯗ ꯁꯟꯗꯣꯔꯛꯂꯤꯕ ꯄꯥꯎꯁꯤꯡ ꯑꯁꯤ ꯇꯥꯕꯗꯒꯤ ꯃꯤꯌꯥꯝꯒꯤ ꯃꯔꯛꯇ ꯑꯀꯤꯕ ꯇꯨꯖꯨꯡꯕ ꯐꯥꯎꯅꯕꯇ ꯅꯠꯇꯅ ꯄ꯭ꯔꯖꯥ ꯃꯌꯥꯝꯅ ꯂꯝꯕꯤ ꯁꯣꯔꯣꯛꯇ ꯐꯥꯎꯕ ꯊꯣꯛꯇꯨꯅ ꯃꯥꯡꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯂꯪꯂꯥꯟꯖꯤꯟ ꯄꯨꯊꯣꯛꯄꯤꯅꯕ ꯑꯗꯨꯒ ꯃꯔꯥꯜ ꯂꯩꯕꯁꯤꯡ ꯗꯟꯗꯤ ꯄꯤꯅꯅꯕ ꯀꯟꯅ ꯄ꯭ꯔꯣꯇꯦꯁ ꯆꯠꯊꯔꯛꯂꯤ꯫ ꯑꯗꯨꯒ ꯄ꯭ꯔꯣꯇꯦꯁ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒ ꯄꯨꯂꯤꯁꯀꯒꯤ ꯃꯔꯛꯇ ꯀꯟꯅ ꯃꯨꯛꯅꯕ ꯊꯣꯛꯄꯗꯒꯤ ꯏꯔꯥꯡ ꯑꯗꯨ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯅ CM ꯐꯥꯎꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ꯫ ꯈꯨꯗꯛꯇ DGPꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯉꯝꯗ꯭ꯔꯤꯕ ꯀꯔꯤꯅꯣ? ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥꯟꯖꯤꯟ ꯑꯃꯠꯇ ꯅꯈꯣꯏꯅ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ DGPꯗ ꯆꯦꯔꯛꯄꯗꯒꯤ DGPꯁꯨ ꯎꯄꯥꯏ ꯂꯩꯇꯗꯨꯅ "ꯁꯔ, ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟ ꯍꯨꯝꯖꯤꯟꯗꯨꯅ ꯍꯣꯠꯅꯖꯔꯤ꯫ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥꯟꯖꯤꯟ ꯍꯦꯛ ꯐꯪꯕꯒ ꯁꯥꯔꯗ ꯄꯥꯎ ꯄꯤꯖꯔꯛꯀꯦ" ꯍꯥꯏꯔꯤ꯫ ꯇꯁꯦꯡꯕꯃꯛꯀꯤꯗꯤ ꯍꯟꯗꯛꯀꯤ ꯃꯇꯥꯡ ꯑꯁꯤꯗ ꯃꯊꯪ ꯅꯨꯄꯤꯁꯤꯡ ꯃꯥꯡꯈꯤꯕꯒꯤ ꯃꯁꯤꯡ ꯑꯁꯤ ꯑꯃ ꯑꯅꯤꯇ ꯅꯠꯇꯦ, ꯄꯨꯟꯅ 13 ꯁꯨꯔꯛꯂꯕꯅꯤ꯫ ꯅꯨꯄꯤ ꯃꯆꯥ 13 ꯃꯊꯪ ꯃꯥꯡꯈ꯭ꯔꯕ ꯐꯥꯎꯕꯗ ꯄꯨꯂꯤꯁꯅ ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤꯒꯨꯝꯕ ꯂꯪꯂꯥꯟꯖꯤꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗꯕꯇ ꯅꯠꯇꯅ ꯒꯚꯔꯟꯃꯦꯟꯠꯅꯁꯨ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯑꯗꯨꯗ ꯄ꯭ꯔꯖꯥ ꯃꯌꯥꯝ ꯁꯥꯎꯔꯛꯇꯨꯅ ꯄ꯭ꯔꯣꯇꯦꯁ ꯑꯁꯤ ꯇꯧꯔꯛꯂꯤꯕꯅꯤ꯫ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯍꯥꯏꯋꯦ ꯑꯃꯗ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯀꯅꯥꯁꯨ ꯆꯠꯅꯗꯕ ꯂꯝꯕꯤ ꯑꯗꯨꯗ ꯅꯨꯄꯤ ꯑꯃꯈꯛ ꯀꯥꯔ ꯑꯉꯥꯡꯕ ꯑꯃ, ꯃꯁꯥꯃꯛꯁꯨ ꯗ꯭ꯔꯦꯁ ꯑꯉꯥꯡꯕ ꯉꯥꯛꯇ ꯁꯦꯠꯇꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯗꯨꯅ ꯂꯥꯛꯂꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯨ ꯄꯪꯆꯔ ꯑꯣꯏꯔꯛꯄꯗꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯕ ꯌꯥꯗꯗꯨꯅ ꯂꯝꯕꯤꯒꯤ ꯃꯇꯥꯏꯗ ꯈꯥꯝꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯀꯨꯝꯊꯗꯨꯅ ꯒꯥꯔꯤꯒꯤ ꯆꯀꯥ ꯑꯗꯨ ꯌꯦꯡꯕ ꯃꯇꯝꯗ ꯃꯍꯥꯛꯅ ꯁꯦꯝꯕ ꯍꯩꯕꯒꯤ ꯃꯑꯣꯡ ꯂꯩꯇ꯭ꯔꯦ꯫ ꯑꯗꯨꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯔꯥꯛꯄ ꯃꯤꯑꯣꯏꯗꯒꯤ ꯃꯇꯦꯡ ꯂꯧꯅꯅꯕ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯦꯞꯂꯤ꯫ ꯑꯗꯨꯒ ꯃꯍꯥꯛꯅ ꯂꯦꯞꯂꯤꯕ ꯁꯣꯔꯣꯛ ꯑꯗꯨꯒꯤ ꯑꯣꯄꯣꯖꯤꯠ ꯅꯥꯀꯟꯗꯒꯤ ꯎ ꯃꯅꯨꯡꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯃꯍꯥꯛꯄꯨ ꯂꯣꯟꯅ ꯌꯦꯡꯂꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯍꯥꯛꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒ ꯄꯥꯡꯊꯣꯔꯛꯀꯗꯧꯔꯤꯕ ꯅꯨꯄꯤꯒꯤ ꯀꯥꯟꯅꯒꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯋꯥ ꯉꯥꯡꯂꯤ꯫ ꯑꯗꯨꯕꯨ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯔꯤꯄꯣꯔꯇꯔꯁꯤꯡ ꯑꯗꯨꯅꯗꯤ ꯃꯍꯥꯛꯅ ꯉꯥꯡꯂꯤꯕꯗꯨ ꯇꯥꯕꯒꯤ ꯃꯍꯨꯠꯇ ꯃꯥꯡꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯣꯏꯅ ꯀꯣꯏꯁꯟ ꯍꯪꯕ ꯄꯥꯝꯂꯤ꯫ ꯑꯗꯨꯒ CMꯅꯁꯨ ꯍꯪꯂꯛꯂꯤꯕ ꯋꯥꯍꯪꯁꯤꯡ ꯑꯗꯨꯒꯤ ꯄꯥꯎꯈꯨꯝ ꯗꯥꯏꯔꯦꯛ ꯄꯤꯕꯒꯤ ꯃꯍꯨꯠꯇ ꯅꯥꯀꯣꯏꯅꯅ ꯀꯣꯏꯊꯣꯛꯇꯨꯅ ꯋꯥꯀꯣꯏ ꯁꯨꯗꯨꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯅꯕ ꯍꯣꯠꯅꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ DGP ꯂꯥꯛꯇꯨꯅ CMꯗ ꯆꯦ ꯃꯆꯦꯠ ꯑꯃ ꯂꯥꯟꯁꯤꯜꯂꯛꯂꯤ꯫ ꯑꯗꯨꯒ CMꯅ ꯆꯦ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯉꯁꯤꯁꯨ ꯏꯅꯧ ꯅꯧꯅ ꯅꯨꯄꯤ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯏꯕ ꯑꯣꯏꯔꯝꯈꯤ꯫ ꯃꯗꯨꯒꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ CMꯅ "ꯑꯩꯈꯣꯏꯁꯨ ꯌꯥꯝꯅ ꯀꯟꯅ ꯊꯤꯖꯤꯟꯗꯨꯅ ꯍꯣꯠꯅꯔꯤꯕꯅꯤ꯫ ꯑꯁꯦꯡꯕ ꯑꯆꯨꯝꯕꯗꯨ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯕꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯁꯦꯡꯕ ꯊꯤꯖꯤꯜꯂꯤꯕꯁꯤꯡ ꯃꯌꯥꯝꯗ ꯍꯥꯏꯗꯣꯛꯇꯨꯅ ꯊꯝꯕꯅ ꯍꯦꯟꯅ ꯐꯕꯁꯨ ꯌꯥꯎꯏ, ꯃꯌꯥꯝꯁꯨ ꯒ꯭ꯌꯥꯟ ꯇꯥꯕꯤꯌꯨ" ꯍꯥꯏꯖꯅꯗꯨꯅ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯗꯨ ꯂꯣꯏꯁꯤꯟꯈꯤꯔꯝꯃꯤ꯫ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯗꯨ ꯎꯆꯤꯟ ꯅꯥꯆꯤꯟ ꯂꯣꯏꯁꯤꯟꯗꯨꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯉꯔꯥꯡ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯃꯥ ꯃꯄꯥ ꯃꯍꯥꯛꯄꯨ ꯉꯥꯏꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯃꯥ ꯃꯄꯥꯗꯨꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯌꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯄꯕ꯭ꯂꯤꯛ ꯗꯣꯃꯦꯟꯗ ꯄꯨꯊꯣꯛꯄꯤꯔꯛꯂꯅꯨ꯫ ꯊꯧꯗꯣꯛ ꯑꯁꯤ ꯄꯥꯔꯇꯤꯒꯤ ꯏꯖꯠ ꯌꯥꯝꯅ ꯁꯣꯛꯄ ꯊꯕꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤ꯫ ꯑꯗꯨꯒ ꯑꯩꯅ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯃ ꯑꯣꯏꯅ ꯋꯥꯁꯛꯇꯨꯅ ꯍꯥꯏꯖꯔꯤꯕꯁꯤꯅꯤ, ꯑꯗꯣꯝꯒꯤ ꯏꯆꯥꯅꯨꯄꯤ ꯃꯥꯡꯈꯤꯕꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯑꯩꯅ ꯊꯤꯖꯔꯛꯀꯦ" ꯍꯥꯏꯗꯨꯅ ꯋꯥꯁꯛꯂꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ DGPꯅ ꯉꯥꯏꯍꯥꯛꯀꯤ ꯃꯃꯥꯡꯗ ꯆꯦ ꯏꯗꯨꯅ ꯅꯨꯄꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤꯕꯁꯤ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯑꯍꯤꯡꯗ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯂꯒ ꯒꯥꯔꯤ ꯄꯪꯆꯔ ꯑꯣꯏꯗꯨꯅ ꯂꯝꯕꯤꯒꯤ ꯅꯥꯀꯟꯗ ꯂꯦꯞꯇꯨꯅ ꯂꯩꯈꯤꯕ ꯅꯨꯄꯤ ꯑꯗꯨꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯅꯤ꯫ ꯅꯨꯄꯤ ꯑꯁꯤꯒ ꯊꯥꯔꯒ ꯄꯨꯟꯅ ꯅꯨꯄꯤ 13 ꯁꯨꯅ ꯍꯥꯏꯗ꯭ꯔꯕꯥꯗ ꯁꯤꯇꯤꯗ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯥꯡꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯁꯤꯒꯤ ꯃꯔꯝꯗ ꯀꯔꯤꯁꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯪꯂꯥꯟꯖꯤꯟ ꯑꯃꯠꯇ ꯄꯨꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕꯅꯤ꯫
ꯃꯁꯤꯒꯤ ꯍꯦꯛ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯦꯟ ꯀꯦꯔꯦꯛꯇꯔ ꯑꯣꯏꯒꯗꯧꯔꯤꯕꯤ IPS ꯑꯣꯐꯤꯁꯥꯔ ꯑꯗꯤꯌꯥ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯅ ꯂꯥꯛꯄ ꯑꯩꯈꯣꯏꯅ ꯎꯔꯤ ꯑꯦꯔꯣꯄ꯭ꯂꯦꯟ ꯇꯣꯡꯅ ꯃꯍꯥꯛꯅ ꯉꯥꯏꯍꯥꯛ ꯎꯏꯊꯔꯨꯕ ꯃꯇꯝꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯃꯃꯪ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯃꯍꯥꯛꯅ ꯑꯉꯥꯡ ꯑꯣꯏꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯒꯤ ꯋꯥꯔꯤ ꯑꯃ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯥꯒꯤ ꯆꯍꯤ 9 ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗ ꯃꯍꯥꯛ ꯃꯁꯥꯃꯛꯀꯤ ꯕꯥꯔꯊꯗꯦ ꯅꯨꯃꯤꯠ ꯑꯃꯗ ꯃꯄꯥ ꯂꯥꯛꯂꯒ ꯀꯦꯛ ꯀꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯉꯥꯏꯍꯟꯗꯨꯅ ꯅꯤꯡꯉꯥꯏ ꯇꯧꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯇꯦꯕꯜꯗ ꯃꯥꯛꯁ ꯑꯃꯁꯨ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯍꯥꯏꯔꯤꯕ ꯃꯥꯛꯁ ꯑꯁꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗ ꯃꯄꯥ ꯃꯆꯥ ꯂꯥꯛꯂꯒ ꯅꯨꯄꯥ ꯃꯆꯥꯗꯨꯒꯤ ꯃꯃꯥꯏꯗ ꯎꯞꯁꯟꯕꯤꯈꯤꯕ ꯍꯦꯛ ꯌꯦꯡꯕꯗ ꯀꯤ ꯇꯨꯖꯨꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯥꯛꯁ ꯑꯗꯨꯅꯤ ꯃꯗꯨꯅ ꯍꯥꯏꯕꯗꯤ IPS ꯑꯣꯐꯤꯁꯥꯔ ꯑꯚ꯭ꯌ ꯑꯗꯨꯒ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯄꯥ ꯃꯆꯥ ꯑꯗꯨꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯁꯥ ꯃꯎ ꯌꯥꯝꯅ ꯐꯕ ꯅꯨꯄꯥ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯦꯄꯥꯔꯠꯃꯦꯟꯇ ꯃꯍꯥꯛꯀꯤ ꯀꯥꯗ ꯖꯤꯝ ꯁꯥꯟꯅꯗꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯋꯥꯐꯝ ꯑꯃꯅ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯅ ꯖꯤꯝ ꯁꯥꯟꯅꯕ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ ꯃꯇꯝꯗꯗꯤ ꯍꯤꯞ ꯍꯣꯞ ꯃ꯭ꯌꯨꯖꯤꯛꯀꯨꯝꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯃ꯭ꯌꯨꯖꯤꯛ ꯊꯥꯔꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯅꯕꯅꯤ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯁꯤꯗꯤ ꯃꯍꯥꯛꯀꯤ ꯑꯆꯧꯕ ꯇꯤꯚꯤ ꯑꯗꯨꯗ ꯔꯣꯡ ꯇꯔꯟ ꯍꯥꯏꯔꯤꯕ ꯃꯤꯕꯨ ꯇꯥꯟꯅꯗꯨꯅ ꯍꯥꯠꯄꯒꯤ ꯁꯤꯅꯦꯃꯥ ꯑꯗꯨ ꯊꯥꯗꯨꯅ ꯌꯥꯝꯅ ꯍꯧꯅ ꯂꯩꯈꯠꯂꯒ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯑꯃ ꯂꯤꯠꯇꯨꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯃꯤꯡ ꯑꯚꯦ ꯃꯍꯥꯛꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯁꯣꯝꯗ ꯃꯍꯥꯛꯅ ꯌꯥꯝꯅ ꯃꯣꯟꯗꯥ ꯅꯨꯡꯉꯥꯏꯅ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯔꯤꯉꯩ ꯇꯥꯟꯖꯥꯁꯤꯗ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯣ ꯍꯥꯏꯗꯨꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯧꯔꯛꯄꯗꯒꯤ ꯃꯍꯥꯛꯁꯨ ꯁ꯭ꯇꯦꯁꯟ ꯇꯝꯅ ꯂꯥꯛꯂꯤ ꯇꯁꯦꯡꯕꯗꯤ ꯅꯨꯄꯤ ꯃꯆꯥ ꯀꯌꯥ ꯃꯊꯪ ꯃꯥꯡꯂꯛꯄꯒꯤ ꯀꯦꯁ ꯑꯗꯨ ꯑꯚꯦꯅ ꯄꯥꯏꯔꯛꯄꯅꯤ ꯑꯗꯨꯒ ꯊꯥ 4 ꯆꯨꯝꯅ ꯀꯦꯁ ꯑꯁꯤ ꯁ꯭ꯇꯗꯤ ꯇꯧꯔꯕꯁꯨ ꯀꯔꯤꯒꯨꯝꯕ ꯄ꯭ꯔꯣꯒ꯭ꯔꯦꯁ ꯑꯃꯠꯇ ꯂꯩꯔꯛꯇꯕꯗꯒꯤ ꯁꯦꯅꯤꯌꯔ IPS ꯑꯣꯐꯤꯁꯥꯔ ꯑꯙ꯭ꯌꯥꯏꯗ ꯁꯤꯟꯅꯅꯕ ꯀꯧꯔꯛꯂꯤꯕꯅꯤ ꯃꯈꯥ ꯇꯥꯕ ꯋꯥꯔꯤꯗ ꯑꯚꯦ ꯑꯃꯁꯨꯡ ꯑꯙ꯭ꯌꯥ ꯌꯥꯝꯅ ꯇꯣꯏꯅ ꯆꯠꯃꯤꯟꯅꯒꯗꯕ ꯑꯣꯏꯕꯅ ꯃꯃꯤꯡ ꯑꯅꯤꯁꯤ ꯀꯟꯐ꯭ꯌꯨꯖꯟ ꯊꯣꯛꯇꯅꯕ IPS ꯑꯣꯐꯤꯁꯥꯔ ꯅꯨꯄꯤ ꯑꯁꯤ ꯃꯃꯤꯡꯅ ꯑꯙ꯭ꯌꯥ ꯔꯥꯅꯤ ꯍꯥꯏꯅ ꯀꯧꯖꯔꯒꯦ ꯑꯚꯦꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟ ꯌꯧꯔꯛꯄ ꯃꯇꯝꯗꯗꯤ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ DGPꯒ ꯂꯣꯏꯅꯅ IPS ꯑꯣꯐꯤꯁꯥꯔ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯍꯥꯟꯅꯗꯒꯤ ꯐꯝꯗꯨꯅ ꯂꯩꯔꯝꯃꯤ ꯑꯚꯦꯅ ꯀꯥꯗꯨꯗ ꯍꯦꯛ ꯆꯪꯁꯤꯜꯂꯛꯄꯗ ꯎꯕꯗ IPS ꯑꯣꯐꯤꯁꯥꯔ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯃꯍꯥꯛꯀꯤ ꯁꯛꯐꯝ ꯑꯗꯨ ꯍꯣꯡꯈꯤꯔꯝꯃꯤ ꯍꯥꯏꯕꯗꯤ ꯑꯙ꯭ꯌꯥ ꯑꯃꯁꯨꯡ ꯑꯚꯦꯒꯤ ꯃꯔꯛꯇ ꯀꯔꯤꯒꯨꯝꯕ ꯋꯥꯔꯤ ꯑꯃꯗꯤ ꯂꯩꯔꯤꯕꯅꯤ DGPꯅ ꯑꯚꯦꯕꯨ ꯀꯧꯁꯤꯜꯂꯒ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯒ ꯁꯛꯈꯪ ꯃꯥꯏꯈꯪꯅꯅꯕ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯃꯊꯧ ꯃꯁꯛ ꯈꯪꯕ ꯌꯥꯝꯅ ꯊꯃꯣꯏ ꯁꯦꯡꯖꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ ꯑꯁꯤꯒꯨꯝꯕ ꯁꯦꯔꯤꯌꯦꯜ ꯀꯤꯂꯤꯡꯒꯤ ꯀꯦꯁ ꯑꯃꯁꯨ ꯕꯤꯍꯥꯔꯗ ꯏꯀꯨꯏ ꯀꯨꯏꯗꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯃꯤ ꯃꯊꯪ ꯃꯥꯡꯂꯛꯄꯒꯤ ꯃꯤꯁꯤꯡ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯅꯅꯕ ꯁ꯭ꯄꯦꯁꯤꯌꯦꯜ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯃꯍꯥꯛꯄꯨ ꯈꯟꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯅꯤ ꯅꯈꯣꯏ ꯃꯈꯥ ꯇꯥꯅ ꯊꯕꯛ ꯄꯨꯟꯅ ꯇꯧꯃꯤꯟꯅꯧ ꯍꯥꯏꯗꯨꯅ ꯏꯟꯁꯇ꯭ꯔꯛꯁꯟ ꯄꯤꯔꯤ DGPꯒꯤ ꯋꯥꯐꯝ ꯑꯗꯨ ꯍꯦꯛ ꯂꯣꯏꯕꯒ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯑꯚꯦꯗ ꯑꯣꯟꯁꯤꯟꯗꯨꯅ ꯊꯥ 4 ꯆꯨꯝꯅ ꯅꯪꯅ ꯇꯧꯔꯛꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟꯁꯤꯡ ꯑꯗꯨꯗ ꯀꯔꯤ ꯑꯍꯦꯟꯕ ꯂꯤꯗ ꯐꯪꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃꯅ ꯃꯍꯥꯛꯅꯕꯨ ꯀꯔꯤ ꯑꯍꯦꯟꯕ ꯂꯤꯗ ꯄꯨꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯕꯒꯦ ꯈꯔ ꯇꯨꯝ ꯈꯔ ꯆꯥꯗꯨꯅ ꯄꯪꯂꯩꯗ ꯂꯩꯕ ꯑꯣꯐꯤꯁꯥꯔ ꯑꯁꯤꯅꯕꯨ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯑꯚꯦꯁꯨ ꯈꯔ ꯁꯥꯎꯔꯞꯅ ꯁꯥꯔ ꯑꯩꯁꯨ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯐꯖꯅꯗꯤ ꯇꯧꯖꯕꯅꯤ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛ ꯐꯥꯔꯨꯕ ꯈꯨꯗꯛꯇ ꯊꯥꯗꯣꯛꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯏꯟꯐꯣꯔꯃꯦꯁꯟ ꯍꯦꯛꯇ ꯂꯥꯛꯏ ꯃꯤꯅꯤꯁꯇꯔꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ ꯑꯗꯨꯒꯤ ꯃꯤꯅꯤ ꯑꯗꯥꯒꯤ ꯃꯤꯅꯤ ꯍꯥꯏꯗꯨꯅ ꯍꯦꯛꯇꯃꯛ ꯊꯥꯗꯣꯛꯈꯤꯕꯅꯤꯅ ꯑꯩꯁꯨ ꯎꯄꯥꯏ ꯂꯩꯇꯦ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯃꯔꯛ ꯊꯠꯅꯗꯨꯅ ꯐꯔꯦ ꯅꯪꯅ ꯐꯪꯕ ꯂꯤꯗꯁꯤꯡꯗꯨ ꯍꯥꯏꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯑꯚꯦꯅ ꯃꯦꯗꯥꯝ ꯉꯔꯥꯡꯁꯤ ꯕꯤꯟꯗꯨ ꯑꯃꯁꯨꯡ ꯃꯥꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯌꯥꯎꯅ ꯃꯈꯣꯏ ꯃꯌꯥꯝ ꯄꯥꯔꯇꯤ ꯇꯧꯈꯤ ꯄꯥꯔꯇꯤꯗꯨꯗ ꯕꯤꯟꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯌꯨ ꯌꯥꯝꯅ ꯊꯛꯆꯤꯜꯂꯨꯕꯗꯒꯤ ꯃꯉꯣꯟꯗ ꯀꯥꯔꯟ ꯇꯥꯔꯛꯄꯗꯒꯤ ꯕꯤꯟꯗꯨꯅ ꯁꯥꯎꯔꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯍꯥꯛ ꯃꯊꯟꯇ ꯒꯥꯔꯤ ꯊꯧꯗꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯄꯥꯔꯇꯤ ꯃꯐꯝꯗꯒꯤ ꯕꯤꯟꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯕꯤꯟꯗꯨꯕꯨ ꯇꯥꯟꯅꯔꯛꯈꯤ ꯑꯗꯨꯕꯨ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯃꯍꯥꯛ ꯀꯔꯣꯝ ꯅꯥꯀꯟꯗ ꯆꯠꯈ꯭ꯔꯕꯒꯦ ꯍꯥꯏꯕꯒꯤ CCTV ꯐꯨꯇꯦꯖ ꯀꯔꯤꯁꯨ ꯐꯪꯕ ꯉꯝꯈꯤꯗꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯇꯝꯂꯛꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯚꯦꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕ ꯑꯣꯏꯅ ꯕꯤꯟꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨꯗ ꯐꯨ ꯆꯩꯗꯨꯅ ꯋꯥꯍꯪ ꯀꯌꯥꯁꯨ ꯍꯪꯂꯨꯔꯕꯅꯤ ꯑꯁꯦꯡꯕꯒꯤꯗꯤ ꯑꯚꯦꯒꯤ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯕꯒꯤ ꯃꯑꯣꯡ ꯑꯁꯤ ꯆꯤꯡꯅꯕ ꯑꯃ ꯍꯦꯛ ꯐꯪꯕꯒ ꯃꯤꯑꯣꯏ ꯑꯗꯨꯕꯨ ꯐꯨ ꯆꯩꯗꯨꯅ ꯋꯥꯍꯪ ꯄꯥꯎ ꯍꯦꯛꯇ ꯇꯧꯕꯅꯤ ꯑꯚꯦꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯤꯟꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟ ꯑꯗꯨ ꯀꯁꯇꯗꯤꯗ ꯂꯧꯔꯒ ꯐꯖꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯔꯕꯗꯤ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯈꯪꯕ ꯉꯝꯒꯅꯤ ꯃꯦꯗꯥꯝ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯦ ꯑꯗꯨꯝ ꯑꯣꯏꯅꯃꯛ ꯑꯚꯦꯒꯤ ꯋꯥꯐꯝ ꯑꯗꯨ IPS ꯑꯣꯐꯤꯁꯥꯔ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅꯗꯤ ꯌꯥꯅꯤꯡꯂꯝꯗꯦ ꯃꯉꯣꯟꯗ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯍꯥꯛꯁꯨ ꯊꯤꯖꯤꯟꯕ ꯑꯗꯨꯃꯛ ꯍꯧꯈ꯭ꯔꯕꯅꯤ ꯑꯗꯨꯅ ꯕꯤꯟꯗꯨ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯒ ꯂꯣꯏꯅꯅ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯤꯟꯗꯨꯒꯤ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯏꯟꯅꯔꯛꯈꯤꯕ ꯅꯠꯇꯦ ꯄꯥꯔꯇꯤ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡ ꯕꯤꯟꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟꯗꯤ ꯃꯨꯝꯕꯥꯏꯗꯒꯤ ꯂꯥꯛꯄ ꯃꯍꯥꯛꯀꯤ ꯃꯃꯥꯟꯅꯕꯁꯤꯡꯒ ꯑꯃꯨꯛ ꯍꯟꯅ ꯄꯥꯔꯇꯤ ꯇꯧꯗꯨꯅ ꯂꯩꯈꯤ ꯍꯥꯏꯗꯨꯅ ꯄꯥꯔꯇꯤ ꯇꯧꯈꯤꯕꯒꯤ CCTV ꯐꯨꯇꯦꯖ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯌꯥꯝꯗ ꯎꯠꯂꯝꯃꯤ IPS ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯕ ꯃꯇꯨꯡ DGPꯁꯨ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯔꯝꯗꯤ ꯃꯈꯣꯏꯒꯤ ꯋꯥꯈꯜꯗ ꯕꯤꯟꯗꯨꯒꯤ ꯕꯣꯏꯐ꯭ꯔꯦꯟꯅ ꯃꯍꯥꯛꯄꯨ ꯀꯤꯗꯅꯦꯞ ꯇꯧꯈꯤꯕ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯔꯨꯕꯅꯤ ꯑꯗꯨꯅ DGPꯅ IPS ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯕꯤꯟꯗꯨ ꯀꯤꯗꯅꯦꯞ ꯇꯧꯔꯤꯕꯁꯤꯕꯨ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ IPS ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯁꯔ ꯑꯩꯈꯣꯏꯅ ꯍꯥꯟꯅꯗꯒꯤ ꯆꯤꯡꯅꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯆꯥ 13 ꯍꯥꯟꯅꯗꯒꯤ ꯀꯤꯗꯅꯦꯞ ꯇꯧꯈ꯭ꯔꯒ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯪꯂꯥꯟꯗꯤ ꯑꯃꯠꯇ ꯊꯤꯕ ꯈꯪꯗꯅ ꯂꯩꯔꯤꯕ ꯁꯤꯔꯤꯌꯦꯜ ꯀꯤꯗꯅꯦꯄꯔ ꯑꯗꯨꯅ ꯐꯥꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ ꯇꯁꯦꯡꯕꯃꯛꯀꯤꯁꯨ ꯃꯤꯁꯤꯡ ꯀꯦꯁ 13ꯃꯛ ꯃꯈꯥ ꯇꯥꯅ ꯄ꯭ꯔꯣꯁꯤꯗ ꯇꯧꯕ ꯑꯃꯠꯇ ꯉꯝꯈꯤꯗꯕꯒꯤ ꯃꯔꯝꯁꯤ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯜꯂꯕ ꯃꯇꯨꯡ ꯍꯦꯛ ꯆꯤꯡꯅꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛ ꯐꯥꯒꯠꯂꯨꯕꯒ ꯃꯔꯝ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃ ꯍꯦꯛ ꯍꯥꯏꯔꯛꯇꯨꯅ ꯍꯦꯛꯇꯃꯛ ꯊꯥꯗꯣꯛꯈꯤꯕꯁꯤꯅꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕ ꯋꯥꯐꯝꯁꯤꯡꯁꯤ ꯃꯨꯟꯅ ꯇꯥꯔꯕ ꯃꯇꯨꯡ DGPꯅ ꯐꯔꯦ ꯑꯗꯨꯗꯤ ꯍꯧꯈꯤꯕ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛ ꯃꯤꯐꯥ ꯃꯤꯄꯨ ꯆꯠꯊꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯐꯥꯗꯕ ꯁꯨꯡꯌꯥꯃꯛ ꯌꯥꯗꯕꯅꯤ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯊꯨꯅꯃꯛ ꯁꯣꯜꯕ ꯇꯧꯗꯕ ꯁꯨꯡꯌꯥ ꯌꯥꯗ꯭ꯔꯤ
ꯃꯗꯨ ꯇꯥꯕꯗ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅꯁꯨ ꯁꯔ ꯑꯩꯅ ꯌꯥꯝ ꯊꯨꯅ ꯀꯦꯁ ꯑꯁꯤ ꯁꯣꯜꯕ ꯇꯧꯕ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯉꯝꯅꯕ ꯍꯣꯠꯅꯖꯒꯦ ꯍꯥꯏꯔꯛꯄꯗꯨꯗ ꯗꯤꯁꯤꯄꯤꯅ ꯌꯥꯝꯅ ꯐꯔꯦ ꯑꯗꯨꯗꯤ ꯃꯃꯥꯡꯗꯒꯤ ꯍꯥꯟꯅ ꯊꯤꯖꯤꯟꯗꯨꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯗꯨꯅ ꯂꯥꯛꯂꯤꯕ ꯑꯣꯐꯤꯁꯥꯔ ꯑꯕꯦꯁꯨ ꯅꯪꯒꯤ ꯇꯤꯝꯗ ꯌꯥꯎꯍꯜꯂꯣ ꯅꯈꯣꯏ ꯄꯨꯟꯅ ꯆꯪꯗꯨꯅ ꯀꯦꯁ ꯑꯁꯤ ꯌꯥꯔꯤꯃꯈꯩ ꯊꯨꯅ ꯁꯣꯜꯕ ꯇꯧꯔꯣ ꯍꯥꯏꯔꯛꯄꯗꯒꯤ IPS ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯂꯨꯆꯤꯡꯅꯗꯨꯅ ꯑꯕꯦ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝ ꯀꯦꯁ ꯑꯗꯨ ꯁꯣꯜꯕ ꯇꯧꯅꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯍꯧꯔꯛꯂꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯖꯒꯥꯁꯤꯡ ꯑꯗꯨꯒꯤ CCTV ꯐꯨꯇꯦꯖ ꯑꯃꯨꯛ ꯍꯟꯅ ꯂꯧꯈꯠꯇꯨꯅ ꯔꯤꯆꯦꯛ ꯇꯧꯗꯨꯅ ꯀꯔꯤ ꯆꯤꯊꯍꯧꯕ ꯅꯥꯟꯊꯍꯧꯕ ꯌꯥꯎꯕꯒꯦ ꯍꯥꯏꯗꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ IPS ꯑꯣꯐꯤꯁꯥꯔ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯗꯤ ꯃꯊꯧꯗ ꯌꯥꯝꯅ ꯃꯄꯨꯛꯅꯤꯡ ꯆꯪꯅ ꯀꯦꯁ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯁꯣꯜꯕ ꯇꯧꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯒꯤ ꯃꯃꯤ ꯇꯥꯔꯤ ꯑꯗꯨꯕꯨ ꯍꯥꯟꯅꯒꯤ ꯏꯟꯚꯦꯁꯇꯤꯒꯦꯇꯤꯡ ꯑꯣꯐꯤꯁꯥꯔ ꯑꯕꯦꯗꯤ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯏꯆꯪ ꯆꯪꯗꯕꯒꯨꯝꯕ ꯎꯏ ꯃꯈꯣꯏ ꯄꯨꯟꯅ ꯗ꯭ꯌꯨꯇꯤ ꯇꯧꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗ ꯒꯥꯔꯤ ꯃꯅꯨꯡꯗ ꯍꯦꯛ ꯇꯨꯝꯗꯨꯅ ꯂꯩꯊꯣꯛꯄꯒꯨꯝꯕ ꯁ꯭ꯇꯦꯁꯟꯒꯤ ꯇꯦꯕꯜ ꯃꯊꯛꯇ ꯍꯦꯛ ꯍꯤꯞꯆꯤꯟꯕꯒꯨꯝꯕ ꯌꯥꯝꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯗꯕ ꯃꯑꯣꯡ ꯈꯔ ꯇꯧꯕ ꯎꯔꯤ ꯃꯍꯥꯛꯅ ꯑꯁꯨꯝꯅ ꯇꯧꯔꯤꯕꯒꯤ ꯃꯔꯝ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯤ ꯐꯤꯂꯝ ꯑꯁꯤ ꯂꯣꯏꯔꯛꯄ ꯁꯔꯨꯛꯇꯒꯤ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯁꯤ ꯑꯁꯨꯝꯅ IPS ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯏꯟꯆꯥꯔꯖ ꯍꯦꯛ ꯄꯨꯕꯗꯒꯤ ꯌꯥꯝꯅ ꯃꯊꯧꯗ ꯄꯨꯛꯅꯤꯡ ꯆꯪꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯖꯔꯕꯁꯨ ꯅꯨꯃꯤꯠ 4ꯅꯤ ꯐꯥꯈ꯭ꯔꯦ ꯍꯧꯖꯤꯛ ꯐꯥꯎꯕ ꯀꯦꯁ ꯑꯗꯨꯒꯤ ꯃꯔꯤ ꯂꯩꯅꯕ ꯂꯥꯡꯂꯥꯡ ꯂꯥꯟꯖꯤꯟ ꯑꯃꯠꯇ ꯐꯪꯕ ꯉꯝꯗ꯭ꯔꯤ ꯑꯁꯨꯝꯅ ꯃꯍꯥꯛꯀꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯍꯣꯠꯅꯖꯃꯟ ꯑꯗꯨ ꯅꯨꯡꯗ ꯏꯁꯤꯡ ꯍꯩꯕꯒꯨꯝꯅ ꯊꯣꯛꯂꯛꯄ ꯑꯗꯨꯗ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯃꯍꯥꯛꯀꯤ ꯑꯣꯐꯤꯁꯇ ꯃꯊꯥ ꯌꯥꯝꯅ ꯐꯝꯅꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯅꯥꯀꯟꯗꯅ ꯑꯕꯦꯅ ꯀꯔꯤꯁꯨ ꯅꯥꯆꯨꯡꯗꯅ ꯀꯔꯤꯁꯨ ꯈꯜꯂꯨꯅꯨ ꯑꯙ꯭ꯌꯥ ꯍꯥꯏꯅ ꯌꯥꯝꯅ ꯀꯦꯖꯨꯑꯦꯜ ꯑꯣꯏꯅ ꯍꯥꯏꯔꯛꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯅꯪ ꯈꯜꯂꯤꯕ ꯋꯥꯈꯜ ꯑꯗꯨ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯃꯟꯈ꯭ꯔꯦ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯊꯕꯛꯁꯤꯡ ꯑꯁꯤ ꯂꯥꯏꯅ ꯃꯣꯃꯣꯟ ꯇꯧꯅꯕ ꯍꯣꯠꯅꯕꯁꯨ ꯐꯩ ꯍꯥꯏꯔꯛꯄꯗꯨꯗ IPS ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯑꯩꯅ ꯊꯕꯛ ꯑꯃ ꯇꯧꯕꯗ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯅ ꯊꯃꯣꯏ ꯁꯦꯡꯅ ꯇꯧꯖꯕꯅꯤ ꯅꯪꯒꯨꯝꯅ ꯀꯔꯤꯁꯨ ꯂꯩꯇꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯣꯃꯣꯟ ꯍꯦꯛꯇ ꯇꯧꯕ ꯉꯝꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯩꯗꯤ ꯅꯠꯇꯦ ꯍꯥꯏꯅ ꯈꯨꯝꯂꯛꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯗꯤ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯑꯁꯤ ꯑꯕꯦꯒꯤꯗꯤ ꯁꯦꯅꯤꯌꯔꯅꯤ IPSꯅꯤ ꯑꯗꯨꯅ ꯃꯉꯣꯟꯗ ꯃꯦꯗꯥꯝ ꯍꯥꯏꯅ ꯀꯧꯐꯝ ꯊꯣꯛꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯤꯡ ꯑꯣꯏꯅ ꯍꯦꯛꯇꯃꯛ ꯁꯦꯠꯀꯠꯂꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯁꯨ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯗꯨ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯔꯒ ꯈꯪꯃꯤꯟꯅꯁꯤ IPS ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯒꯤ ꯌꯥꯝꯅ ꯁꯦꯔꯤꯌꯁ ꯑꯣꯏꯕ ꯃꯇꯧ ꯑꯗꯨꯗ ꯑꯕꯦꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯅꯪ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕ ꯃꯥꯜꯂꯦ ꯈꯔ ꯂꯥꯏꯅꯁꯨ ꯈꯟꯗꯣꯛꯄ ꯇꯝꯃꯨ ꯍꯥꯏꯅ ꯍꯥꯏꯔꯨꯕꯗꯨꯗ ꯈꯪꯁꯥꯎ ꯁꯥꯎꯒꯠꯂꯛꯇꯨꯅ ꯑꯩꯁꯤ ꯅꯪꯒꯤ ꯁꯦꯅꯤꯌꯔꯅꯤ ꯍꯥꯏꯕ ꯅꯪ ꯈꯪꯗꯕ꯭ꯔꯥ ꯗ꯭ꯌꯨꯇꯤ ꯇꯧꯃꯤꯟꯅꯔꯤꯉꯩ ꯃꯇꯝꯗꯁꯨ ꯍꯦꯛꯇꯃꯛ ꯇꯨꯝꯊꯣꯛꯄ ꯅꯪ ꯑꯗꯨꯃꯥꯏꯅ ꯄꯪꯂꯩꯗ ꯂꯩꯕ ꯃꯤ ꯃꯥꯟꯕ꯭ꯔꯥ ꯄꯨꯂꯤꯁ ꯑꯃ ꯑꯣꯏꯔꯕꯗꯤ ꯄꯨꯂꯤꯁ ꯑꯃꯒꯨꯝꯅ ꯕꯤꯍꯦꯕ ꯇꯧ ꯍꯥꯏꯔꯨꯕꯗꯒꯤ ꯑꯕꯦꯗꯨ ꯌꯥꯝꯅ ꯇꯟꯅ ꯌꯦꯁ ꯃꯦꯗꯥꯝ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯑꯣꯐꯤꯁꯇꯒꯤ ꯊꯣꯛꯂꯛꯂꯕ ꯃꯇꯨꯡ ꯃꯥꯒꯤ ꯒꯥꯔꯤ ꯑꯗꯨ ꯊꯧꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯈꯔ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯄ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯂꯤ ꯑꯕꯦ ꯑꯃꯁꯨꯡ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯁꯦꯝ ꯕꯦꯁꯇ ꯃꯈꯣꯏ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯣꯏꯅ ꯆꯪꯃꯤꯟꯅꯔꯛꯇꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯔꯛꯈꯤꯕꯅꯤ ꯇ꯭ꯔꯦꯅꯤꯡꯒꯤ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯃꯁꯛ ꯈꯪꯅꯔꯛꯄꯗ ꯅꯠꯇꯅ ꯃꯕꯥꯅꯤ ꯅꯨꯡꯁꯤ ꯃꯔꯤ ꯂꯩꯅꯔꯛꯈꯤꯕ ꯑꯣꯏꯔꯝꯈꯤ ꯑꯗꯨꯒ ꯑꯕꯦꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯪꯖꯔꯤꯕ ꯄꯨꯂꯤꯁꯀꯤ ꯄꯣꯁ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯐꯝ ꯑꯗꯨꯗ ꯃꯍꯥꯛ ꯄꯦꯟꯖꯔꯦ ꯃꯗꯨꯅ ꯃꯍꯥꯛꯀꯤ ꯑꯄꯦꯟꯕ ꯑꯣꯏꯖꯔꯦ ꯍꯥꯏꯗꯨꯅ ꯂꯩꯕꯅꯤ ꯑꯗꯨꯒ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯗꯤ ꯃꯥꯅ ꯍꯧꯖꯤꯛ ꯐꯪꯂꯤꯕ ꯄꯣꯁ ꯑꯗꯨꯗ ꯄꯦꯟꯊꯣꯛꯄ ꯉꯝꯗꯕꯗꯒꯤ ꯃꯍꯥꯛꯅ ꯏꯟꯗꯤꯌꯟ ꯄꯣꯂꯤꯇꯤꯅꯆꯤꯡꯕ ꯂꯥꯏꯔꯤꯛ ꯀꯌꯥ ꯌꯥꯝꯅ ꯀꯟꯅ ꯄꯥꯔꯕ ꯃꯇꯨꯡ IPSꯀꯤ ꯄꯩꯈꯥ ꯃꯥꯌꯣꯛꯅꯈꯤ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯃꯍꯥꯛ IPSꯀꯤ ꯄꯩꯈꯥ ꯑꯗꯨ ꯐꯥꯎꯗꯨꯅ ꯃꯍꯥꯛ IPS ꯑꯣꯏꯕ ꯉꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ IPS ꯈꯜꯂꯛꯄꯒꯤ ꯑꯣꯔꯗꯔ ꯆꯦ ꯑꯗꯨ ꯄꯨꯗꯨꯅ ꯑꯕꯦꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯎꯠꯂꯕ ꯃꯇꯨꯡ ꯉꯁꯤꯗꯒꯤꯗꯤ ꯑꯩ IPS ꯑꯣꯏꯔꯕꯅꯤꯅ ꯍꯌꯦꯡꯗꯒꯤ ꯑꯩꯉꯣꯟꯗ ꯃꯦꯗꯥꯝ ꯍꯥꯏꯅ ꯁꯦꯂꯨꯠ ꯇꯧꯗꯨꯅ ꯀꯧꯔꯣ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯨꯕꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯔꯤ ꯇꯧꯔꯕꯅꯣ ꯊꯣꯏꯗꯣꯛꯄ ꯃꯔꯝ ꯑꯃꯠꯇ ꯂꯩꯇꯅ ꯑꯕꯦꯅ ꯑꯙ꯭ꯌꯥꯕꯨ ꯊꯥꯗꯣꯛꯇꯨꯅ ꯃꯕꯥꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯀꯥꯏꯅꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤ ꯀꯔꯤ ꯃꯔꯝ ꯂꯩꯕꯒꯤꯗꯃꯛ ꯑꯗꯨꯛ ꯅꯨꯡꯁꯤꯅꯅ ꯂꯩꯔꯝꯕ ꯑꯕꯦ ꯑꯃꯁꯨꯡ ꯑꯙ꯭ꯌꯥ ꯀꯥꯏꯅꯔꯛꯈꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯐꯥꯎꯕ ꯇꯥꯃꯤꯟꯅꯔꯒ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯕ ꯇꯥꯔꯤ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯗꯤ ꯀꯦꯁ ꯑꯗꯨ ꯁꯣꯜꯕ ꯇꯧꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯋꯥꯈꯜ ꯊꯥꯗꯗꯨꯅ ꯍꯣꯠꯅꯔꯤꯉꯩꯗ ꯃꯥꯡꯈꯤꯕ ꯃꯈꯣꯏ ꯅꯨꯄꯤꯃꯆꯥ 13 ꯑꯗꯨꯒꯤ ꯃꯅꯨꯡꯗꯒꯤ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯁꯦꯜ ꯐꯣꯟ ꯃꯣꯕꯥꯏꯜ ꯐꯣꯟ ꯐꯪꯕ ꯉꯝꯂꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯂꯥꯛꯂꯤ ꯄꯥꯎꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯐꯪꯂꯤꯕ ꯐꯣꯟꯁꯤꯡ ꯑꯗꯨꯗꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯁꯤꯡ ꯆꯪꯗꯨꯅ ꯃꯈꯣꯏꯅ ꯂꯥꯁ ꯑꯦꯛꯇꯤꯚ ꯀꯔꯝ ꯀꯥꯟ ꯐꯥꯎꯕ ꯑꯣꯏꯔꯝꯕꯒꯦ ꯑꯗꯨꯒ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗꯒꯤ ꯐꯪꯕ ꯌꯥꯕ ꯏꯟꯐꯣꯔꯃꯦꯁꯟ ꯈꯨꯗꯤꯡꯃꯛ ꯂꯧꯊꯣꯛꯅꯅꯕ ꯑꯣꯔꯗꯔ ꯄꯤ ꯑꯁꯨꯝꯅ ꯃꯈꯣꯏꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯗꯨ ꯆꯪꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠꯗꯨꯗꯤ ꯍꯞꯇꯥ ꯑꯃꯨꯛꯀꯤ ꯃꯃꯥꯡ ꯐꯥꯎꯕ ꯑꯦꯛꯇꯤꯚ ꯑꯣꯏꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯍꯞꯇꯥ 4 ꯃꯃꯥꯡ ꯊꯥ ꯑꯃꯃꯨꯛꯀꯤ ꯃꯃꯥꯡꯗꯒꯤ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯐꯦꯁꯕꯨꯛ ꯑꯦꯀꯥꯎꯟꯠꯁꯤꯡ ꯑꯗꯨꯗꯤ ꯀꯅꯥꯒꯨꯝꯕ ꯈꯔꯅ ꯆꯪꯗꯨꯅ ꯁꯥꯟꯅꯔꯤ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯤꯕꯅꯤ ꯏꯟꯐꯣꯔꯃꯦꯁꯟ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯁꯅꯤ ꯃꯣꯕꯥꯏꯜꯁ ꯍꯥꯏꯕ ꯃꯣꯕꯥꯏꯜ ꯌꯣꯟꯐꯝ ꯗꯨꯀꯥꯟ ꯑꯃꯗ ꯂꯥꯛꯇꯨꯅ ꯄꯨꯂꯤꯁ ꯀꯣꯟꯁꯇꯦꯕꯜ ꯅꯨꯄꯤ ꯑꯃꯅ ꯃꯤꯆꯝ ꯁꯥꯗꯨꯅ ꯃꯍꯥꯛꯀꯤ ꯐꯣꯟ ꯑꯗꯨ ꯌꯥꯗ꯭ꯔꯦ ꯐꯣꯟ ꯑꯗꯨ ꯑꯃꯨꯛꯇ ꯁꯦꯝꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯔꯦ ꯃꯗꯨꯗ ꯗꯨꯀꯥꯟ ꯃꯄꯨ ꯑꯗꯨꯅ ꯃꯁꯤ ꯁꯦꯝꯕꯗꯤ ꯃꯦꯗꯥꯝ ꯅꯨꯃꯤꯠ 2ꯒꯨꯝꯕ ꯆꯪꯂꯒꯅꯤ ꯃꯔꯨꯑꯣꯏꯕ ꯚꯤꯗꯤꯑꯣ ꯐꯣꯇꯣꯅꯆꯤꯡꯕ ꯌꯥꯎꯕꯤꯔꯒꯗꯤ ꯗꯇꯥ ꯔꯤꯀꯣꯚꯔ ꯍꯥꯟꯅ ꯇꯧꯕꯤꯍꯧꯔꯣ ꯑꯗꯨꯒ ꯅꯨꯃꯤꯠ 2 ꯑꯁꯤꯗ ꯁꯣꯝꯅ ꯁꯤꯖꯤꯟꯅꯕ ꯌꯥꯕ ꯐꯣꯟ ꯑꯃꯁꯨ ꯑꯩ ꯄꯤꯖꯒꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯀꯣꯟꯁꯇꯦꯕꯜ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯗꯤ ꯐꯣꯟ ꯌꯥꯎꯗꯅ ꯅꯨꯃꯤꯠ 2 ꯀꯔꯝꯅ ꯍꯤꯡꯒꯗꯧꯔꯤꯕ ꯅꯪꯉꯣꯟꯗ ꯂꯩꯔꯕꯗꯤ iPhone 14 Pro Max ꯄꯤꯌꯨ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯗꯨꯗ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯐꯣꯟ ꯑꯗꯨꯗꯤ ꯑꯩꯉꯣꯟꯗ ꯂꯩꯇꯦ ꯃꯦꯗꯥꯝ ꯄꯥꯝꯃꯒꯗꯤ ꯑꯩ ꯈꯨꯗꯛꯇ ꯑꯣꯔꯗꯔ ꯇꯧꯔꯒ ꯄꯤꯒꯦ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯇꯨꯅ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯈꯨꯕꯥꯛꯅ ꯁꯦꯠ ꯂꯥꯎꯅ ꯊꯥꯔꯒ ꯃꯃꯥꯡꯒꯤ ꯁꯒꯣꯜꯁꯦꯟ ꯅꯨꯃꯤꯠꯇ ꯅꯨꯃꯤꯗꯥꯡꯒꯤ ꯄꯨꯡ 8 ꯃꯤꯅꯤꯠ 10 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯖꯒꯥ ꯑꯁꯤꯗꯒꯤ IP ꯑꯦꯗ꯭ꯔꯦꯁ ꯑꯃꯗꯒꯤ ꯐꯣꯟ ꯑꯃꯗ ꯂꯣꯒꯏꯟ ꯑꯃꯨꯛ ꯇꯧꯔꯒ ꯂꯣꯒ ꯑꯥꯎꯠ ꯇꯧꯈꯤꯕꯗ ꯅꯪꯅ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯀꯤꯠ ꯅꯝꯗꯨꯅ ꯍꯪꯂꯛꯂꯦ ꯂꯥꯛꯂꯤꯕꯁꯤꯡꯗꯨ ꯄꯨꯂꯤꯁ ꯉꯥꯛꯇꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯗꯨꯀꯥꯟꯗꯥꯔ ꯑꯗꯨꯅ ꯌꯥꯝꯅ ꯀꯤꯅ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤꯕ ꯐꯣꯟ ꯑꯗꯨ ꯄꯨꯊꯣꯛꯇꯨꯅ ꯃꯉꯣꯟꯗ ꯎꯠꯂꯝꯃꯤ ꯃꯦꯗꯥꯝ ꯑꯩꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ ꯅꯨꯄꯥ ꯑꯃꯅ ꯑꯩꯉꯣꯟꯗ ꯂꯨꯄꯥ 10,000 ꯐꯣꯟ ꯑꯁꯤ ꯌꯣꯟꯁꯤꯜꯂꯝꯕꯗꯒꯤ ꯑꯩꯅ ꯂꯧꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯇꯁꯦꯡꯅꯃꯛꯀꯤꯁꯨ ꯁꯅꯤ ꯃꯣꯕꯥꯏꯜꯁꯀꯤ ꯃꯄꯨ ꯑꯁꯤꯗꯤ ꯐꯣꯟ ꯑꯗꯨ ꯈꯛ ꯂꯧꯍꯧꯕ ꯈꯛꯇꯅꯤ ꯃꯍꯥꯛꯅ ꯀꯔꯤꯒꯨꯝꯕ ꯑꯇꯣꯞꯄ ꯗꯤꯇꯦꯜꯁ ꯑꯃꯠꯇ ꯂꯩꯕꯁꯨ ꯅꯠꯇꯦ
ꯑꯗꯨꯒ ꯐꯣꯟ ꯑꯗꯨꯒꯤ IMEI ꯅꯝꯕꯔ ꯁꯤꯖꯤꯟꯅꯗꯨꯅ ꯐꯣꯟ ꯑꯗꯨꯅ ꯀꯗꯥꯏꯗ ꯐꯣꯟ ꯇꯧꯔꯝꯕꯒꯦ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗꯗꯤ ꯃꯍꯥꯛꯅ ꯐꯣꯟ ꯇꯧꯔꯝꯕ ꯑꯥꯎꯠꯒꯣꯌꯤꯡ ꯀꯣꯜꯁꯤꯡ ꯑꯁꯤ ꯀꯥꯔꯇꯤꯛ ꯍꯣꯁꯄꯤꯇꯥꯜ ꯍꯥꯏꯕꯗꯨꯗ ꯇꯧꯔꯝꯕ ꯉꯥꯛꯇꯅ ꯑꯌꯥꯝꯕ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯀꯥꯔꯇꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯁꯨ ꯃꯃꯥꯡꯗ ꯅꯨꯄꯤꯃꯆꯥꯁꯤꯡ ꯃꯥꯡꯈꯤꯕ ꯃꯤꯁꯤꯡ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯚꯦꯅ ꯏꯟꯇ꯭ꯔꯣꯒꯦꯁꯟ ꯇꯧꯅꯅꯕ ꯐꯥꯒꯠꯂꯨꯔꯕꯁꯨ ꯈꯨꯗꯛꯇ ꯊꯥꯗꯣꯛꯈꯤꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯈꯤꯕꯗꯨ ꯑꯗ꯭ꯌꯥ ꯀꯨꯃꯥꯔꯤꯁꯨ ꯈꯨꯗꯛꯇ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯀꯥꯔꯇꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯅꯨꯄꯤꯃꯆꯥꯁꯤꯡ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯅꯔꯦ ꯍꯥꯏꯕꯅꯤ ꯃꯈꯣꯏꯅ ꯊꯤꯖꯤꯜꯂꯤꯕ ꯀꯦꯁ ꯑꯗꯨꯒ ꯀꯥꯔꯇꯤꯛ ꯍꯣꯁꯄꯤꯇꯥꯜ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝ ꯑꯃꯗ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯦ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯃꯦꯟ ꯁꯔꯚꯔꯗ ꯃꯈꯣꯏꯒꯤ ꯃꯤ ꯂꯣꯟꯅ ꯊꯥꯖꯤꯟꯗꯨꯅ ꯃꯈꯣꯏꯒꯤ ꯆꯤꯞꯁ ꯏꯟꯁꯇꯣꯜ ꯇꯧꯍꯜꯂꯝꯃꯤ ꯃꯗꯨꯒꯤ ꯃꯇꯨꯡꯗꯅ ꯍꯣꯁꯄꯤꯇꯥꯜ ꯑꯗꯨꯒꯤ ꯋꯦꯕꯁꯥꯏꯠꯇ ꯑꯦꯗꯃꯤꯟ ꯑꯣꯏꯅ ꯂꯣꯒꯏꯟ ꯇꯧꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒ ꯃꯔꯤ ꯂꯩꯅꯕ ꯏꯃꯦꯜ ꯀꯌꯥ ꯑꯃ ꯗꯥꯔꯛ ꯋꯦꯕꯇ ꯂꯥꯛꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯤꯑꯣꯏꯕ ꯑꯃꯒꯤ ꯃꯔꯨꯑꯣꯏꯕ ꯑꯣꯔꯒꯥꯟꯁꯤꯡ ꯍꯥꯏꯕꯗꯤ ꯍꯥꯔꯠ ꯀꯤꯗꯅꯤ ꯂꯤꯚꯔ ꯃꯤꯠꯅꯆꯤꯡꯕ ꯀꯌꯥ ꯑꯃ ꯗꯤꯃꯥꯟ ꯇꯧꯗꯨꯅ ꯂꯥꯛꯄ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯥꯏꯠꯇꯒꯤꯁꯨ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯒꯤ ꯗꯦꯂꯤꯚꯔꯤ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯗꯤ ꯗꯤꯃꯥꯟ ꯇꯧꯔꯛꯂꯤꯕ ꯍ꯭ꯌꯨꯃꯦꯟ ꯄꯥꯔꯠꯁꯤꯡ ꯑꯣꯔꯒꯥꯟꯁꯤꯡ ꯑꯗꯨ ꯍꯣꯁꯄꯤꯇꯥꯜꯒꯤ ꯁꯥꯏꯠꯇꯒꯤ ꯗꯦꯂꯤꯚꯔ ꯇꯧꯈꯤꯕ ꯄꯤꯈ꯭ꯔꯦ ꯍꯥꯏꯕꯁꯨ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕ ꯉꯝꯂꯝꯃꯤ ꯄꯥꯎꯁꯤꯡ ꯑꯗꯨ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ IPS ꯑꯗ꯭ꯌꯥ ꯀꯨꯃꯥꯔꯤ ꯁꯥꯎꯕꯅ ꯃꯩ ꯍꯧꯈꯤꯗꯨꯅ ꯈꯨꯗꯛ ꯑꯗꯨꯗ ꯀꯥꯔꯇꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯆꯠꯇꯨꯅ ꯑꯦꯛꯁꯟ ꯂꯧꯈꯠꯄ ꯄꯥꯝꯕꯅꯤ ꯑꯗꯨꯕꯨ ꯑꯚꯦꯅ ꯃꯍꯥꯛꯄꯨ ꯈꯪꯂꯝꯃꯤ ꯉꯥꯏꯈꯣ ꯑꯗ꯭ꯌꯥ ꯅꯪꯅ ꯍꯧꯖꯤꯛ ꯄ꯭ꯔꯞ ꯊꯕꯛ ꯑꯗꯨ ꯇꯧꯔꯨꯕ ꯃꯇꯝꯗ ꯀꯔꯤꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯑꯩꯈꯣꯏꯒꯤ ꯀꯟꯗꯤꯁꯟ ꯑꯁꯤ ꯃꯈꯣꯏꯅ ꯍꯦꯛ ꯈꯪꯈꯤꯕ ꯃꯇꯝꯗ ꯑꯩꯈꯣꯏꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯏꯚꯤꯗꯦꯟꯁꯁꯤꯡ ꯑꯁꯤꯗꯤ ꯈꯨꯗꯛꯇ ꯃꯤꯀꯨꯞ ꯑꯃꯗ ꯃꯨꯠꯊꯠꯈꯤꯕ ꯌꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯦꯛꯁꯟ ꯂꯧꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯗ ꯏꯚꯤꯗꯦꯟꯁ ꯃꯇꯤꯛ ꯆꯥꯅ ꯈꯣꯝꯖꯤꯟꯗꯕ ꯌꯥꯗꯕꯅꯤ ꯑꯚꯦꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯔꯨꯕꯗꯒꯤ ꯑꯗ꯭ꯌꯥ ꯀꯨꯃꯥꯔꯤꯁꯨ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕꯗꯨ ꯈꯔ ꯐꯥꯊꯕ ꯇꯥꯔꯝꯃꯤ ꯈꯨꯗꯛꯇ ꯑꯁꯥꯎꯕꯅ ꯃꯉꯣꯟꯗꯅ ꯑꯦꯛꯁꯟ ꯂꯧꯕꯒꯤ ꯃꯍꯨꯠꯇ ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯉꯥꯏꯍꯥꯛ ꯋꯥꯈꯜ ꯇꯧꯔꯕ ꯃꯇꯨꯡ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯗꯨꯅ ꯀꯥꯔꯇꯤꯛ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯄ ꯏꯟꯀꯃꯤꯡ ꯑꯃꯁꯨꯡ ꯑꯥꯎꯠꯒꯣꯌꯤꯡ ꯀꯣꯜ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯇ꯭ꯔꯦꯁ ꯇꯧꯁꯤꯜꯂꯨ ꯑꯗꯨꯒ ꯊꯥ 6ꯀꯤ ꯃꯃꯥꯡꯗ ꯂꯩꯈꯤꯕ ꯀꯣꯜ ꯍꯤꯁꯇ꯭ꯔꯤ ꯈꯨꯗꯤꯡꯃꯛ ꯑꯃꯨꯛ ꯍꯟꯅ ꯂꯣꯏꯅ ꯂꯧꯈꯠꯇꯨꯅ ꯑꯦꯅꯥꯂꯥꯏꯖ ꯇꯧ ꯀꯔꯤ ꯑꯀꯨꯞꯄ ꯃꯔꯣꯟ ꯊꯤꯕ ꯐꯪꯕꯅꯣ ꯍꯥꯏꯕꯗꯨ ꯊꯤꯖꯤꯜꯂꯨ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯄꯤꯈꯤꯔꯝꯃꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯒꯦꯡ ꯈꯨꯠꯄꯨ ꯑꯃ ꯃꯈꯣꯏꯒꯤ ꯀꯥ ꯑꯃꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯀꯌꯥ ꯐꯤꯅ ꯈꯨꯝꯖꯤꯟꯗꯨꯅ ꯊꯝꯂꯒ ꯃꯈꯣꯏ ꯃꯤꯇꯤꯡ ꯇꯧꯔꯤ ꯂꯤꯗꯔ ꯑꯗꯨꯅ ꯒꯥꯏꯁ ꯌꯦꯡꯉꯣ ꯃꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯁꯣꯅꯦꯜ ꯑꯣꯏꯕ ꯕꯦꯡꯛꯇꯣ ꯑꯇꯣꯞꯄ ꯃꯤꯑꯣꯏꯁꯤꯡꯗꯤ ꯕꯦꯡꯛꯇ ꯄꯩꯁꯥ ꯊꯝꯅꯩ ꯍꯥꯏ ꯑꯗꯨꯕꯨ ꯑꯩꯈꯣꯏꯗꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕꯦꯡꯛꯅꯤ ꯃꯈꯣꯏꯅ ꯄꯥꯝꯕ ꯑꯣꯔꯒꯥꯟꯁꯤꯡ ꯑꯩꯈꯣꯏꯅ ꯂꯥꯏꯠ ꯑꯣꯏꯅ ꯄꯤꯒꯅꯤ ꯀꯅꯥꯒꯨꯝꯕ ꯑꯃꯠꯇ ꯁꯤꯅꯤꯡꯕ ꯅꯠꯇꯦꯅꯤ ꯃꯈꯣꯏꯒꯤ ꯃꯊ꯭ꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯅ ꯑꯄꯥꯝꯕ ꯃꯃꯜ ꯃꯈꯣꯏꯗꯒꯤ ꯂꯧꯕ ꯌꯥꯒꯗꯧꯔꯤꯕꯅꯤ ꯃꯔꯨ ꯇꯥꯕꯗ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯅꯨꯄꯥ ꯑꯃꯅ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯁꯤ ꯑꯇꯣꯞꯄ ꯃꯤꯑꯣꯏꯅ ꯈꯪꯅꯔꯛꯂꯕꯗꯤ ꯀꯔꯝ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯃꯈꯣꯏꯒꯤ ꯂꯤꯗꯔ ꯑꯗꯨꯅ ꯃꯗꯨꯒꯤꯗꯃꯛ ꯅꯈꯣꯏ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯗ ꯑꯩꯈꯣꯏꯒꯤ ꯃꯤꯑꯣꯏ ꯀꯌꯥ ꯌꯥꯎꯔꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯁꯤꯟꯗ꯭ꯔꯤꯉꯩꯗꯒꯤ ꯍꯧꯅ ꯑꯩꯅ ꯕꯦꯛꯑꯞ ꯀꯌꯥ ꯑꯃ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ ꯍꯥꯏꯔꯒꯗꯤ ꯃꯁꯤꯒꯤꯁꯨ ꯃꯊꯛꯇ ꯃꯈꯣꯏꯅ ꯄꯥꯝꯕ ꯗꯤꯃꯥꯟꯁꯤꯡ ꯑꯗꯨꯒꯤ ꯁꯄ꯭ꯂꯥꯏ ꯄꯤꯅꯅꯕ ꯑꯩꯒꯤ ꯁꯄ꯭ꯂꯥꯏ ꯇꯤꯝꯁꯨ ꯂꯩꯔꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯇꯟꯖꯥꯗꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ ꯅꯨꯄꯥꯗꯨꯅ ꯐꯣꯟ ꯑꯗꯨ ꯂꯧꯈꯠꯂꯒ ꯕꯣꯌꯥ ꯅꯪꯕꯨ ꯀꯗꯥꯏꯗ ꯂꯩꯕꯒꯦ ꯑꯅꯧꯕ ꯁꯄ꯭ꯂꯥꯏꯁꯤꯡ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣꯅꯦ ꯍꯟꯗꯛ ꯑꯅꯧꯕ ꯁꯄ꯭ꯂꯥꯏ ꯂꯥꯛꯄꯒ ꯅꯪꯒꯤꯁꯨ ꯄꯥꯔꯁꯦꯟꯇꯦꯖ ꯍꯦꯟꯒꯠꯂꯒꯗꯕꯅꯤ ꯍꯥꯏꯔꯛꯂꯤ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯅꯨꯄꯥ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕ ꯕꯣꯌꯥ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯈꯣꯏꯒꯤ ꯁꯄ꯭ꯂꯥꯏ ꯃꯦꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯒ ꯕꯣꯌꯥꯅ ꯐꯣꯟ ꯄꯥꯏꯔꯛꯄ ꯃꯇꯝꯗꯁꯨ ꯃꯍꯥꯛꯀꯤ ꯀꯥ ꯑꯗꯨ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯅ ꯏꯅ ꯄꯨꯝꯇꯩ ꯇꯩꯗꯨꯅ ꯃꯍꯥꯛꯀꯤ ꯑꯀꯣꯏꯕꯗ ꯅꯨꯄꯤ ꯀꯌꯥ ꯑꯃꯁꯨ ꯋꯥꯟꯊꯔꯒ ꯃꯐꯤ ꯃꯔꯣꯟ ꯖꯨꯒꯣꯠ ꯆꯥꯗꯅ ꯂꯩꯕ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯏ ꯃꯗꯨꯗ ꯕꯣꯌꯥꯅ ꯁꯔ ꯑꯩꯅꯕꯨ ꯀꯗꯥꯏꯗ ꯂꯩꯅꯤ ꯍꯥꯏꯕꯒꯤ ꯀꯂꯥꯕꯟꯗꯟꯗ ꯂꯩꯔꯤ ꯍꯌꯦꯡ ꯐꯥꯎꯕꯗ ꯁꯥꯔꯒꯤ ꯗꯦꯂꯤꯚꯔꯤꯗꯨ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯌꯧꯍꯜꯂꯒꯦ ꯍꯟꯗꯛꯇꯤ ꯑꯐꯕ ꯀ꯭ꯋꯥꯂꯤꯇꯤ ꯉꯥꯛꯇꯅꯤ ꯍꯥꯏꯔꯛꯂꯤ ꯑꯁꯨꯝꯅ ꯁꯄ꯭ꯂꯥꯏꯌꯔ ꯑꯣꯏꯔꯤꯕ ꯕꯣꯌꯥ ꯑꯗꯨꯒ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯔꯒꯤ ꯂꯤꯗꯔꯁꯨ ꯑꯣꯏꯔꯤꯕ ꯀꯥꯔꯇꯤꯛ ꯍꯣꯁꯄꯤꯇꯥꯜꯒꯤ ꯃꯄꯨꯗꯨꯒ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯑꯗ꯭ꯌꯥ ꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯇꯤꯝꯅ ꯐꯣꯟ ꯇꯦꯄꯤꯡ ꯇꯧꯗꯨꯅ ꯂꯣꯏꯅꯃꯛ ꯇꯥꯕ ꯐꯪꯏ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯇꯥꯕꯗꯒꯤ ꯍꯥꯏꯔꯤꯕ ꯐꯣꯟ ꯇꯧꯅꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯀꯅꯥ ꯀꯅꯥꯅꯣ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯊꯤꯔꯣ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯜꯂꯨꯕ ꯃꯇꯝꯗ ꯐꯣꯟ ꯅꯝꯕꯔꯁꯤꯡ ꯑꯗꯨ ꯃꯨꯍꯝꯃꯗ ꯐꯔꯍꯥꯗ ꯀꯧꯕ ꯅꯨꯄꯥ ꯑꯃꯒꯤ ꯃꯤꯡꯗ ꯂꯩꯔꯝꯈꯤ ꯃꯈꯣꯏꯅ ꯍꯧꯖꯤꯛ ꯊꯤꯒꯠꯂꯤꯕ ꯐꯔꯍꯥꯗ ꯍꯥꯏꯕ ꯅꯨꯄꯥ ꯑꯁꯤ ꯕꯣꯌꯥꯒꯤ ꯔꯥꯏꯠ ꯍꯦꯟꯅꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗ ꯕꯣꯌꯥ ꯍꯥꯏꯕꯁꯤ ꯀꯂꯥꯕꯟꯗ ꯍꯥꯏꯕ ꯄꯨꯂꯤꯁ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕ ꯖꯒꯥ ꯑꯗꯨꯗ ꯒꯂꯤ ꯑꯗꯨꯗ ꯂꯩ ꯑꯗꯨꯒ ꯄꯨꯂꯤꯁꯅ ꯃꯐꯝ ꯑꯗꯨꯗ ꯆꯪꯕ ꯉꯝꯗꯕꯒꯤ ꯃꯔꯝꯁꯤ ꯕꯣꯌꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯀꯥꯡꯕꯨꯅ ꯇꯧꯔꯤꯕ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁ ꯀꯌꯥ ꯑꯃꯁꯨꯡ ꯄꯨꯂꯤꯁꯀꯤ ꯑꯆꯧꯕ ꯐꯝꯅꯥꯏꯕ ꯀꯌꯥ ꯑꯃꯁꯨ ꯌꯥꯎꯔꯤꯕꯅꯤ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯗꯨꯔꯌꯣꯙꯟ ꯍꯥꯏꯕ ꯁꯦꯅꯤꯌꯔ IPS ꯑꯣꯐꯤꯁꯥꯔ ꯑꯗꯨꯁꯨ ꯌꯥꯎꯔꯤꯕꯅꯤ ꯑꯁꯨꯝꯅ ꯀꯂꯥꯕꯟꯗ ꯍꯥꯏꯕ ꯖꯒꯥ ꯑꯗꯨꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯀꯨꯞꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯀꯧꯗꯨꯅ ꯌꯥꯝꯅ ꯀꯨꯞꯅ ꯗꯤꯁꯀꯁꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯅꯨꯄꯥꯗꯨꯅ ꯁꯔ ꯅꯈꯣꯏꯅ ꯀꯔꯤꯒꯨꯝꯕ ꯕꯣꯌꯥꯕꯨ ꯐꯥꯒꯦ ꯍꯥꯏꯔꯕꯗꯤ ꯃꯗꯨ ꯃꯤꯑꯣꯏ ꯀꯌꯥꯒꯤ ꯑꯐꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯃꯛꯄꯨ ꯍꯥꯏꯔꯤꯕ ꯊꯕꯛ ꯑꯁꯤꯗ ꯑꯩ ꯇꯁꯦꯡꯅ ꯍꯛꯊꯦꯡꯅꯅ ꯌꯥꯎꯕꯗꯤ ꯌꯥꯔꯣꯏꯗꯣꯔꯤ ꯀꯔꯤꯒꯨꯝꯕ ꯁꯥꯔ ꯍꯣꯏꯅ ꯇꯁꯦꯡꯅ ꯐꯥꯕꯤꯒꯦ ꯈꯜꯂꯕꯗꯤ ꯀꯂꯥꯕꯟꯗꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯈꯪꯕ ꯃꯤꯑꯣꯏ ꯑꯃ ꯁꯥꯔ ꯍꯣꯏꯒꯤꯗꯃꯛ ꯑꯩ ꯑꯦꯔꯦꯟꯖ ꯇꯧꯖꯒꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯑꯗ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯖꯒꯥ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯐꯠꯇꯕ ꯀ꯭ꯔꯤꯃꯤꯅꯦꯜ ꯀꯌꯥ ꯑꯃ ꯂꯩꯔꯦ ꯈꯪꯅ ꯈꯪꯅ ꯀꯔꯤꯒꯤꯅꯣ ꯄꯨꯂꯤꯁ ꯑꯃꯠꯇ ꯆꯪꯂꯝꯗ꯭ꯔꯤꯕꯁꯤꯕꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯅꯨꯄꯥꯗꯨꯅ ꯃꯦꯗꯥꯝ ꯃꯐꯝ ꯑꯁꯤꯗ ꯄꯨꯂꯤꯁ ꯆꯪꯕ ꯁꯨꯡꯉꯝ ꯉꯝꯗꯦ ꯆꯍꯤ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯃꯊꯧꯅꯥ ꯄꯨꯊꯣꯛꯇꯨꯅ ꯆꯪꯂꯨꯕꯅꯤ ꯑꯗꯨꯕꯨ ꯀꯂꯥꯕꯟꯗꯟꯗ ꯂꯩꯔꯝꯕ ꯆꯍꯤ 22-23 ꯉꯥꯏꯔꯤꯕ ꯑꯉꯥꯡ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯍꯥꯛꯄꯨ ꯊꯥꯅ ꯃꯀꯛ ꯃꯀꯛ ꯀꯛꯇꯨꯅ ꯍꯥꯠꯈꯤ ꯍꯥꯏꯗꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯤ
ꯃꯥꯒꯤ ꯋꯥꯔꯤ ꯑꯗꯨ ꯍꯦꯛ ꯇꯥꯔꯨꯕꯗꯒꯤ ꯀꯥꯂꯥꯕꯟꯗ ꯃꯅꯨꯡꯗ ꯆꯪꯗꯨꯅ ꯕꯣꯌꯥꯕꯨ ꯐꯥꯔꯒꯗꯧꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯀꯅꯥ ꯀꯅꯥ ꯊꯣꯛꯂꯛꯂꯣ ꯍꯥꯏꯗꯨꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯍꯥꯏꯔꯨꯕꯗꯨ ꯀꯅꯥꯁꯨ ꯊꯣꯛꯂꯛꯎ ꯌꯥꯈꯤꯗꯦ꯫ ꯑꯗꯨꯕꯨ ꯃꯌꯥꯝ ꯃꯔꯛꯇꯒꯤ ꯑꯚꯌꯅ ꯃꯍꯥꯛ ꯆꯪꯒꯦ, ꯃꯍꯥꯛ ꯐꯥꯔꯨꯒꯦ ꯍꯥꯏꯗꯨꯅ ꯃꯊꯧꯅꯥ ꯐꯅ ꯃꯍꯥꯛ ꯊꯣꯛꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯑꯚꯌꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯄꯨꯔꯗꯨꯅ ꯀꯂꯥꯕꯟꯗꯥꯗ ꯆꯪꯅꯕ ꯂꯥꯛꯏ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯃꯆꯥ ꯑꯁꯤꯃꯛ ꯀꯂꯥꯕꯟꯗꯥꯒꯤ ꯖꯒꯥ ꯈꯨꯗꯤꯡꯃꯛ ꯈꯪꯂꯕ ꯃꯤꯑꯣꯏ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯆꯪꯂꯛꯄ ꯃꯇꯝꯗ ꯒꯦꯠꯇꯒꯤ ꯍꯧꯅ ꯃꯍꯥꯛꯄꯨ ꯆꯪꯕ ꯌꯥꯔꯣꯏ, ꯅꯍꯥꯛ ꯀꯗꯥꯏꯗ ꯆꯪꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯈꯪꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯅꯨꯡꯗ ꯍꯤꯗꯥꯛ ꯋꯥꯠꯄꯗꯒꯤ ꯍꯤꯗꯥꯛ ꯁꯄ꯭ꯂꯥꯏ ꯇꯧꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯑꯗꯨꯅ ꯈꯨꯝꯕꯒ ꯂꯣꯏꯅꯅ ꯑꯚꯌꯒꯤ ꯕꯦꯒ ꯑꯗꯨ ꯍꯥꯡꯗꯣꯛꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗꯁꯨ ꯍꯤꯗꯥꯛ ꯉꯥꯛꯇ ꯌꯥꯎꯔꯝꯕꯗꯒꯤ ꯃꯍꯥꯛꯄꯨ ꯆꯪꯍꯜꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯚꯌꯒ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯆꯠꯂꯤꯕꯁꯤꯡ ꯑꯗꯨ ꯃꯍꯥꯛꯀꯤ ꯃꯊꯛꯇꯒꯤ ꯗ꯭ꯔꯣꯟ ꯑꯃ ꯄꯥꯏꯗꯨꯅ ꯂꯥꯏꯚ ꯐꯨꯇꯦꯖ ꯂꯧꯗꯨꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤꯁꯨ ꯃꯈꯣꯏꯕꯨ ꯁꯦꯟꯅꯕꯤꯔꯤꯕꯅꯤ꯫ ꯃꯕꯥꯅꯤꯅ ꯁꯨꯝ ꯆꯪꯂꯛꯂꯕ ꯃꯇꯨꯡ ꯈꯔ ꯆꯠꯂ ꯃꯇꯨꯡ ꯒꯂꯤ ꯑꯃꯗ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯈꯔ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯀ꯭ꯔꯤꯀꯦꯠ ꯕꯣꯜ ꯑꯗꯨ ꯀꯥ ꯑꯃꯗ ꯊꯣꯝꯖꯤꯟꯈꯤꯕꯗꯒꯤ ꯃꯈꯣꯏ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯕ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯑꯚꯌꯅ ꯃꯍꯥꯛꯀꯤ ꯕꯦꯒꯇꯒꯤ ꯕꯣꯜ ꯑꯃ ꯂꯧꯊꯣꯛꯂꯒ, ꯌꯦꯡꯉꯣ, ꯅꯈꯣꯏ ꯀ꯭ꯔꯤꯀꯦꯠ ꯁꯥꯟꯅꯅꯤꯡꯂꯕꯗꯤ ꯑꯩꯅ ꯕꯣꯜ ꯑꯁꯤ ꯄꯤꯒꯦ, ꯇꯧꯕꯇꯕꯨ ꯑꯩꯁꯨ ꯁꯥꯟꯅꯕ ꯌꯥꯍꯜꯂꯣ, ꯕꯦꯇꯤꯡ ꯑꯩ ꯍꯥꯟꯅ ꯇꯧꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯕꯣꯜ ꯊꯣꯝꯖꯤꯟꯈꯤ ꯍꯥꯏꯔꯤꯕ ꯀꯥ ꯑꯗꯨꯃꯛ ꯕꯣꯌꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨꯅꯤ ꯍꯥꯏꯗꯨꯅ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯚꯌꯗ ꯇꯥꯛꯂꯝꯃꯤ꯫ ꯕꯣꯌꯥꯅ ꯂꯩꯔꯤꯕ ꯀꯥꯗꯨ ꯆꯞ ꯆꯥꯅ ꯈꯪꯂꯕ ꯃꯇꯨꯡ ꯑꯉꯥꯡꯅ ꯂꯪꯂꯛꯂꯤꯕ ꯕꯣꯜ ꯑꯗꯨ ꯀꯥꯗꯨ ꯇꯝꯅ ꯊꯣꯝꯖꯤꯟꯈꯤꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯕꯣꯜ ꯑꯗꯨ ꯍꯥꯟꯅꯒꯤ ꯖꯒꯥꯗꯨꯗ ꯄꯥꯏꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯅ ꯑꯉꯥꯡꯁꯤꯡ ꯑꯗꯨ ꯃꯈꯥ ꯇꯥꯅ ꯁꯥꯟꯅꯕ ꯌꯥꯗꯗꯨꯅ ꯂꯦꯞꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯚꯌꯅ ꯄꯤꯔꯤꯕ ꯃꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯕꯣꯜ ꯑꯗꯨꯗꯤ ꯕꯣꯜ ꯑꯗꯨꯒꯤ ꯑꯍꯣꯕ ꯑꯃꯗ ꯀꯦꯃꯦꯔꯥ ꯍꯥꯞꯂꯤꯕ ꯕꯣꯜꯅꯤ꯫ ꯕꯣꯜ ꯑꯗꯨꯅ ꯀꯥ ꯑꯗꯨꯒꯤ ꯃꯅꯨꯡꯗ ꯍꯦꯛ ꯄꯥꯏꯁꯤꯜꯂꯛꯄ ꯃꯇꯝꯗ ꯀꯥ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯃꯌꯥꯝ ꯑꯗꯨ ꯀꯦꯃꯦꯔꯥꯒꯤ ꯊ꯭ꯔꯨꯗ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯂꯣꯏꯅ ꯎꯕ ꯐꯪꯂꯝꯃꯤ꯫ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯃꯐꯤ ꯃꯔꯣꯟ ꯖꯨꯒꯣꯠ ꯆꯥꯗꯅ ꯏꯍꯤꯡ ꯅꯥꯍꯤꯡ ꯁꯥꯗꯨꯅ ꯐꯛꯂꯥꯡꯗ ꯄꯨꯟꯁꯤꯟꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗꯒꯤ ꯑꯚꯌꯗ ꯃꯈꯣꯏꯅ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯊꯤꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯥꯗ ꯂꯣꯏꯅ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯈꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯈꯪꯕꯗꯒꯤ ꯑꯚꯌꯅ ꯉꯥꯏꯈꯣ, ꯕꯣꯜꯗꯨ ꯑꯩ ꯈꯨꯟꯕꯤꯔꯨꯔꯒꯦ ꯍꯥꯏꯔꯒ ꯕꯤꯜꯗꯤꯡ ꯑꯗꯨ ꯀꯥꯈꯠꯀꯦ ꯍꯦꯛ ꯇꯧꯕꯗꯨꯗ ꯑꯉꯥꯡ ꯃꯆꯥ ꯃꯌꯥꯝ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯥꯝꯂꯝꯃꯤ꯫ ꯅꯪꯅ ꯀꯥꯔꯕꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯈꯠꯅ ꯆꯩꯅꯕ ꯊꯣꯛꯄ ꯇꯥꯔꯦ, ꯃꯍꯥꯛꯀ ꯂꯥꯛꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯑꯣꯏꯅ ꯀꯥꯔꯨꯆꯣ ꯍꯥꯏꯕꯗꯒꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨ ꯕꯣꯜ ꯑꯗꯨ ꯈꯨꯜꯂꯨꯅꯕ ꯕꯤꯜꯗꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯥꯈꯠꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯥ ꯑꯃꯅ ꯀꯥ ꯑꯗꯨꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯕꯣꯜ ꯑꯗꯨ ꯈꯨꯟꯕꯤꯔꯒ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯕꯣꯜ ꯑꯁꯤ ꯑꯃꯨꯛꯀ ꯊꯣꯝꯖꯤꯜꯂꯛꯂꯕ ꯅꯪ ꯅꯊꯣꯏ ꯃꯥꯡꯒꯗꯕꯅꯤ ꯍꯥꯏꯔꯒ ꯑꯉꯥꯡ ꯑꯗꯨꯗ ꯕꯣꯜ ꯑꯗꯨ ꯄꯤꯔꯒ ꯊꯥꯗꯣꯔꯛꯂꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯕꯣꯜ ꯑꯗꯨ ꯂꯧꯔꯒ ꯃꯃꯥꯏ ꯑꯣꯟꯊꯣꯔꯛꯄꯗ ꯅꯥꯀꯟꯗ ꯑꯚꯌ ꯂꯦꯞꯇꯨꯅ ꯂꯩꯔꯝꯈꯤ꯫ ꯅꯥꯀꯟꯗ ꯑꯚꯌ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯨꯗ ꯕꯣꯜ ꯈꯨꯜꯂꯨꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯅꯪ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯂꯤꯕꯅꯣ, ꯅꯪ ꯀꯅꯥꯅꯣ ꯍꯥꯏꯗꯨꯅ ꯍꯪꯂꯛꯄꯗꯨꯗ ꯑꯚꯌꯅ ꯄꯥꯎꯈꯨꯝ ꯑꯃꯠꯇ ꯄꯤꯗꯨꯅ ꯅꯨꯄꯥ ꯑꯗꯨꯕꯨ ꯐꯨꯊꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁ ꯐꯥꯎꯕ ꯆꯪꯕ ꯉꯝꯗꯕ ꯖꯒꯥꯗꯨꯗ ꯃꯊꯧꯅꯥ ꯂꯩꯔꯕ ꯑꯚꯌꯅ ꯃꯇꯣꯝꯇ ꯆꯪꯗꯨꯅ ꯒꯨꯟꯗꯥ ꯃꯌꯥꯝꯗꯨꯒ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯃꯍꯥꯛꯀ ꯆꯪꯃꯤꯟꯅꯔꯤꯕ ꯅꯨꯄꯥ ꯃꯆꯥꯗꯨ ꯃꯀꯣꯛꯇ ꯂꯤꯛꯂꯤꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯂꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯈꯨꯗꯤꯡꯃꯛꯁꯨ ꯃꯊꯛꯇꯒꯤ ꯗ꯭ꯔꯣꯟ ꯐꯨꯇꯦꯖ ꯑꯣꯏꯅ ꯄꯨꯂꯤꯁ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤꯁꯨ ꯂꯣꯏꯅ ꯎꯔꯤꯕꯅꯤꯅ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯂꯧꯔꯨꯅꯕ ꯒꯦꯠꯇ ꯑꯣꯇꯣ ꯑꯃ ꯊꯧꯖꯤꯜꯂꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯒ ꯑꯚꯌꯅ ꯑꯉꯥꯡ ꯃꯆꯥꯗꯨꯕꯨ ꯀꯣꯜꯂꯒ ꯆꯦꯟꯊꯣꯔꯛꯇꯨꯅ ꯒꯦꯠꯇ ꯂꯩꯔꯤꯕ ꯑꯣꯇꯣ ꯑꯗꯨꯗ ꯄꯤꯔꯒ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯣ ꯍꯥꯏꯗꯨꯅ ꯑꯣꯔꯗꯔ ꯇꯧꯔꯛꯂꯤ꯫ ꯑꯉꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯒꯦꯠ ꯑꯗꯨ ꯃꯈꯨꯠ ꯃꯉꯜ ꯂꯣꯟꯁꯤꯜꯂꯒ ꯂꯩꯔꯝꯂꯤꯕ ꯒꯨꯟꯗꯥ ꯃꯌꯥꯝ ꯑꯗꯨꯒ ꯃꯍꯥꯛꯀ ꯃꯊꯟꯗꯒ ꯑꯃꯨꯛ ꯍꯟꯅ ꯐꯨꯅꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯑꯚꯌꯒꯤ ꯕꯦꯛꯑꯞꯀꯤꯗꯃꯛ ꯗꯤꯖꯤꯄꯤꯗ ꯐꯣꯟ ꯇꯧꯗꯨꯅ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯨꯔꯦ꯫ ꯑꯗꯨꯕꯨ ꯗꯤꯖꯤꯄꯤꯅ ꯍꯥꯏꯔꯤꯕꯗꯨꯗꯤ ꯑꯩꯅ ꯑꯣꯔꯗꯔ ꯇꯧꯕ ꯉꯝꯕ ꯅꯠꯇꯦ, ꯁꯤꯑꯦꯝꯗ ꯄꯥꯎ ꯐꯥꯎꯅꯈꯤꯒꯦ ꯍꯥꯏꯗꯨꯅ ꯁꯤꯑꯦꯝꯗ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯁꯤꯑꯦꯝꯗ ꯀꯔꯤꯒꯤꯅꯣ ꯅꯣꯏꯅ ꯀꯂꯥꯕꯟꯗꯥꯗ ꯑꯩꯒꯤ ꯑꯣꯔꯗꯔꯁꯨ ꯌꯥꯎꯗꯅ ꯆꯪꯂꯤꯕꯕꯨ ꯍꯥꯏꯗꯨꯅ ꯇꯥꯊꯤ ꯇꯥꯊꯤꯅ ꯆꯩꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯗꯤꯖꯤꯄꯤꯅ ꯁꯔ, ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯃꯤꯁꯤꯡ ꯀꯦꯁꯇ ꯆꯦꯟꯅꯔꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯀꯂꯥꯕꯟꯗꯥꯗ ꯂꯣꯏꯅ ꯂꯩꯔꯤ, ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯀꯟꯕ ꯉꯝꯕꯗꯨ ꯁꯍꯔꯒꯤ ꯁꯔꯀꯥꯔꯅꯅꯤ, ꯁꯍꯔꯅꯅꯤ ꯍꯥꯏꯕ ꯇꯥꯔꯕꯗꯤ ꯁꯍꯔꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯃꯥꯏꯂꯦꯖ ꯑꯆꯧꯕ ꯑꯃ ꯐꯪꯒꯅꯤ ꯍꯥꯏꯔꯛꯄꯗꯒꯤ ꯁꯤꯑꯦꯝꯁꯨ ꯈꯨꯗꯛ ꯑꯗꯨꯗ ꯌꯥꯔꯗꯨꯅ ꯀꯂꯥꯕꯟꯗꯥꯗ ꯕꯦꯛꯑꯞ ꯇꯤꯝ ꯊꯝꯖꯤꯟꯗꯨꯅ ꯑꯚꯌꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯑꯚꯌꯅ ꯕꯣꯌꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯕꯨ ꯌꯥꯝ ꯂꯥꯏꯅ ꯐꯨꯒꯥꯏꯔꯒ ꯐꯥꯗꯨꯅ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯗꯨꯒ ꯑꯍꯥꯟꯕꯗ ꯑꯚꯌꯒꯤ ꯕꯦꯛꯑꯞ ꯇꯤꯝ ꯊꯥꯁꯤ ꯍꯥꯏꯔꯨꯕꯗ ꯌꯥꯔꯛꯈꯤꯗꯕ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯗꯨ ꯍꯧꯖꯤꯛꯇꯤ ꯃꯥꯏ ꯄꯥꯛꯂꯕ ꯃꯇꯝ, ꯊꯥ ꯈꯔꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯄꯤ ꯀꯌꯥ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯗꯨꯅ ꯂꯩꯔꯛꯄꯗꯨ ꯉꯁꯤ ꯁꯣꯜꯕ ꯇꯧꯕꯗꯨꯗꯗꯤ ꯃꯀꯨ ꯄꯣꯛꯅ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯃꯇꯝꯗ ꯑꯋꯥꯕꯁꯤꯡ ꯑꯁꯤ ꯃꯤꯌꯥꯝꯗꯒꯤ ꯀꯣꯛꯍꯜꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯦꯁꯇ ꯊꯣꯛꯇꯨꯅ ꯋꯥꯖꯥꯎ ꯉꯥꯡꯂꯤ꯫ ꯃꯁꯤꯃꯛꯁꯨ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯑꯗꯨꯃꯛ ꯊꯣꯛꯂꯤꯕꯅꯤ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯨꯝ ꯈꯪꯕꯤꯔꯕꯅꯤ꯫ ꯑꯗꯨꯒ ꯄ꯭ꯔꯦꯁ ꯃꯤꯠ ꯑꯗꯨꯗ ꯆꯤꯐ ꯃꯤꯅꯤꯁꯇꯔꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯐꯠꯇ꯭ꯔꯕ ꯀ꯭ꯔꯥꯏꯝ ꯀꯌꯥꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕ ꯀꯂꯥꯕꯟꯗꯥ ꯑꯁꯤ ꯉꯁꯤꯗꯤ ꯂꯣꯏꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯕꯅꯤ ꯍꯥꯏꯗꯨꯅ ꯃꯀꯨ ꯄꯣꯡꯅ ꯉꯥꯡꯂꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗꯅ ꯁꯣꯛꯂꯕ ꯕꯣꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯂꯤ꯫ ꯃꯈꯣꯏꯗꯁꯨ ꯅꯠꯇꯅ ꯑꯄꯤꯛꯄ ꯑꯉꯥꯡ ꯃꯀꯣꯛꯇ ꯂꯤꯛꯂꯤꯅ ꯄꯥꯟꯕꯗꯒꯤ ꯁꯣꯛꯈꯤꯕꯗꯨꯁꯨ ꯌꯦꯡꯅꯅꯕꯒꯤꯗꯃꯛ ꯄꯨꯈꯠꯂꯛꯂꯤ꯫ ꯑꯗꯨꯒ ꯍꯣꯁꯄꯤꯇꯥꯜꯗ ꯗꯤꯖꯤꯄꯤ ꯃꯁꯥꯃꯛꯅ ꯂꯥꯛꯇꯨꯅ ꯑꯚꯌ ꯑꯃꯁꯨꯡ IPS ꯑꯙ꯭ꯌ ꯀꯨꯃꯥꯔꯤꯕꯨ ꯍꯛꯊꯦꯡꯅꯅ ꯎꯅꯗꯨꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯊꯕꯛ ꯑꯗꯨꯗ ꯌꯥꯝꯅ ꯋꯥꯔꯝꯂꯒꯅꯤ, ꯌꯨꯝꯗ ꯍꯜꯂꯨꯔꯒ ꯄꯣꯊꯥꯔꯨꯔꯣ, ꯕꯣꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯂꯣꯏꯁꯤꯡ ꯑꯗꯨꯒꯤ ꯑꯣꯏꯅꯗꯤ ꯅꯈꯣꯏ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ, ꯍꯧꯖꯤꯛꯃꯛ ꯋꯥꯟꯊꯗꯨꯅ ꯒ꯭ꯌꯥꯟ ꯃꯥꯡꯗꯨꯅ ꯂꯩꯕ ꯕꯣꯌꯥ ꯒ꯭ꯌꯥꯟ ꯍꯦꯛ ꯇꯥꯔꯛꯄꯒ ꯅꯈꯣꯏꯗ ꯏꯟꯐꯣꯔꯃꯦꯁꯟ ꯄꯤꯔꯛꯀꯦ, ꯄꯥꯎ ꯄꯤꯔꯛꯀꯦ꯫ ꯑꯗꯨꯒ ꯑꯚꯌꯗꯤ ꯃꯈꯨꯠꯇ ꯈꯔꯁꯨ ꯁꯣꯛꯄꯗꯒꯤ ꯐꯥꯔꯁ ꯑꯦꯗ ꯄꯤꯗꯨꯅ ꯂꯩꯔꯤꯉꯩꯗꯨꯗ ꯃꯍꯥꯛꯄꯨꯁꯨ ꯃꯌꯨꯝꯗ ꯄꯨꯕꯤꯔꯒ ꯅꯨꯡꯉꯥꯏꯅ ꯄꯣꯊꯥꯍꯜꯂꯣ ꯍꯥꯏꯗꯨꯅ ꯗꯤꯖꯤꯄꯤꯅ IPS ꯑꯙ꯭ꯌ ꯀꯨꯃꯥꯔꯤꯗ ꯑꯦꯗꯚꯥꯏꯁ ꯄꯤꯔꯤ꯫
DGP order du phangbudagi IPS Adhak Kumarin Abhebu mayumda puratuna mayumda drop tobibu laglami. Mayum yoro matung Avedi mayumda dubak tumina changkrabani adubu Adhak Kumarina neum yorogla fawda yumda ngakang fawad changki se haina invite to roidra hayakududagi. Avena tamna leithuraga nangonda waina mung invite to bagi darkar lebra. Pamlabadi nangi sunayumni changlakmo damna kana sukari so hairoi. Asumna Adhak Kumari Abhegi mayumda changlale. Abhegi living room adugi manung adu asuki mating nana sembada natana palansing aduda hawkram matamgi mabani photo kya telamudu urubudagi Adhak Kumari mawani nungshiragli. Tasengnamakti mabani thamoy sengna nungsinajramani adubu karigumba akaknaba maram asengma amata hairamdana Avena Adhak Kumari bo thadokna chatkibani. Adugu tanjasida Avesu moza frit ama lilaga mabanigi coffee cup ama puduna lalga Adhak Kumari da coffee cup ama piri. IPS officer ama oijarabasu mahaksu nupini thamoi panmini makoigi hawkraba photo singadu urubadagi punsigi hawraba tangkhak ama ningsinglakpada natana matamoy chona kainaba haibase asuki mati wai ave nangbu karam lelibagi madugi pakomoina avena asopadi phaki dakpamni dumak lehoyi haibadani thamoi sena nungsigiba nangbu karamda kawba ngamgadoribano pakomadu tarubadagi Adhak Kumari na avebu tejet content kirami asumna ahinga duda Abhe amasung Adhak Kumari hawkraba punsigi wari kya ningsing magalina makoy ani intimate oiki aduga matangi sindana ahingi matamaduda movie asigi hek ahoba sinda ukiba mapa macha adu lambi da chattuna leibu uri aduga bakoi mamangdana call garlama sari angangba setuna magi customer ngaiduna leibu uri nupa macha dana probo changsaluga anti aigi baba se mamit utabai ngaktang mabu sangbiram ai asomtang dukan asidagi pot amata leiruki hairaga anaduna pairakpa chayadu nupi adu pahelami nupi adudi haiba thabosi kaya hainabudi nate adubu mamit udaba ahal adu chatkidana ngakang senababeni khanduna ahal aduna paiba chayadugi nakan nama mangna paidana ahal adu senaboina lebri aduga nupa mazaduna asongi sorok lantoktana dukanadagi pot nama lainana honari ahingi matam thenjelakpaduda nupa mazadugi pot adu hek pibaga dukandar adu dukan adu thonglon tilaga mayamda hankre dukandar aduna dukan adu thonglon tilaga mayamda hek hankibadagi nupa mazaduna mi garasu leitabo tanja adu yenglaga huisen kanna khongkirami angang adugi husel makon hek tabadagi mangat paidwa chay adugi nakan namadagi kara tamna chachilakuna ahal aduna nupi adubu mahangna pailiba chay aduna mangaksam lakhatpaga loinana sinadu matanga solution ki nupi aduda kari thokibano haibadudi film asigi wari aroiba saroktagi khangminase aduga haiba cinema tegasi black white oibagumna shoot tawri masigi matangi sindana avengan tagotana maki huiga sanaminari aduga Adhak Kumari di maki phone ring lakpadagi hagulapani matam kya changna case adu solve tawbadi haiduna honarapadu case adu solve tawre kanduna ahingama yama nungaine tumjarabadu haiba maki nungaibadu phone aduna puno mankirami phone adudi maki department agi junior riba dibyana phone tawrapani nupi kya mangmagi missing case adu loisangre haina khalubadu ngasi su anawa case ama lagle ngarang ahin nungdang nupi ma mangkre haiduna phone tawrapa oiramki asida sunatana yamna ngaglewa wama mamana boya amasung maki gang kububu thugaiduna makoina pharama nupi macha kya abu kandikibadu maki bu nupi singadu amata oiramde makoina rescue toriba nupi macha singadugi maraktagi amkaktamaki missing case complaint tawba leramki aduga rescue toriba nupi macha singadudi missing case aduga mari karisu leinaba oiramdre aduga haiba nupi macha singadu mafam adugisu amata nate atopa jaga kya tagi phaduna purapa oiramki maduna haibadi makoina solve tawri haina khanjaruiba missing case adu hojiksu makatana adumok chathari madue khanglakpada Adhak Kumari di mata sabana loiba haibadu oiri aduga masigi hek matangi sindana phakiba mangkire heba nupi macha adugi makhang adu makhdang ontuktuna yalaga makotagi taragliba e sing adu tenkot amada loina yaselami aduga movie asigi ahobuda koina ukiba kiningai oba marks adu phalang amada thelaga marks adugi mayada e sing adu makona langsinduna sanari aduga bisag adu kanano haibadudi hojik phawi oinadi akoida utokpadi natri film asigi aroiba saruk phawa ngaiminaraka khangminaba tabani masigi matungdana discipline adhe amasung abhebu magi office ta kokutuna kaina tholiba thotok singasibu ainadi boya faraba matung case si loisilabani hana khalori aduga ngasi nongna amuk mi ma mangkre haribasibu nanga toriba investigation asibu tumde chumliba natradia madugi pakumoina Adhak Kumari na sir investigation da asoiba amta leibati nate adubu aisu karamna tholibano haiba gyan taba ngamthai avena su makha taduna sir aikoigi investigation da asoiba amta delay kiba nate aina khanbada boyagi lemmowa phawduba kambusin amona toropo oiramasu yai aduga kaadu phamlibasi DGP masamak ape amasung adheta natana senior IPS officer Durjadhan chu yauri aduga senior IPS oriba Durjadhan di boya amasung maki organ trafficking gang da yauriba misak amani aduna magna avena hayaglibadu oknaduna ave nan ngangliburu nasapu gyan tajaribru boya danatana maki kongloi lene mo phagat padanatana mano operator rojiba kalabanda do ji police na occupy tawdun leirabani ne
ꯑꯁꯤꯒꯤꯁꯨ ꯃꯊꯛꯇ ꯕꯣꯌꯥꯗꯒꯤ ꯑꯩꯈꯣꯏꯅ ꯀꯟꯈꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨ ꯑꯃꯠꯇꯁꯨ ꯌꯥꯎꯔꯝꯕꯁꯨ ꯅꯠꯇꯦ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯕꯣꯌꯥꯁꯦ ꯅꯨꯄꯤꯃꯆꯥꯁꯤꯡ ꯃꯥꯡꯈꯤꯕ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯀꯔꯤꯝꯇ ꯂꯩꯅꯕ ꯅꯠꯇꯦꯅꯦ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯕꯣꯌꯥꯕꯨ ꯀꯟꯈꯠꯅꯕ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯗꯤꯁꯤꯄꯤꯅꯁꯨ ꯃꯍꯥꯛꯀꯤ ꯋꯥꯐꯝ ꯑꯗꯨ ꯁꯄꯣꯔꯠ ꯇꯧꯁꯤꯜꯂꯗꯨꯅ ꯑꯙ꯭ꯌꯥ ꯌꯦꯡꯉꯨ ꯅꯪꯅ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯁꯣꯜꯚ ꯇꯧꯔꯦ ꯍꯥꯏꯕꯕꯨ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯇꯥꯔꯤꯕꯗꯤ ꯅꯨꯄꯤꯃꯆꯥꯁꯤꯡ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨꯅꯤ ꯃꯗꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯦꯁ ꯑꯃꯠꯇ ꯄꯥꯏꯁꯤꯟꯒꯦ ꯍꯣꯠꯅꯒꯅꯨ ꯃꯤꯁꯤꯡ ꯀꯦꯁ ꯑꯗꯨ ꯌꯥꯔꯤꯕ ꯃꯈꯩ ꯊꯨꯅ ꯁꯣꯜꯚ ꯇꯧꯕ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯗ ꯑꯗꯨꯝ ꯆꯩꯁꯤꯜꯂꯛꯂꯤ ꯑꯁꯨꯝꯅ ꯋꯥꯅ ꯊꯃꯣꯏ ꯁꯦꯡꯅ ꯍꯣꯠꯅꯖꯔꯨꯕꯗꯨꯒꯤ ꯃꯃꯜ ꯑꯣꯏꯅ ꯃꯤꯆꯩ ꯑꯣꯏꯅ ꯇꯥꯕꯗꯨꯗ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯃꯊꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯚꯌꯅ ꯆꯥ ꯒ꯭ꯂꯥꯁ ꯑꯃ ꯄꯤꯔꯒ ꯑꯙ꯭ꯌꯥ ꯌꯥꯝꯅ ꯍꯦꯟꯅꯁꯨ ꯈꯟꯖꯤꯟꯒꯅꯨ ꯁ꯭ꯇ꯭ꯔꯦꯁ ꯌꯥꯝꯅ ꯂꯩꯕ ꯃꯊꯥ ꯌꯥꯝꯅ ꯁꯥꯕ ꯃꯇꯝꯗ ꯑꯐꯕ ꯗꯤꯁꯤꯖꯟ ꯂꯧꯕ ꯉꯝꯂꯣꯏ ꯃꯗꯨꯗ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤꯅ ꯍꯣꯏ ꯑꯗꯨꯕꯨ ꯀꯦꯁ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯦꯟꯕ ꯏꯟꯐꯣꯔꯃꯦꯁꯟ ꯐꯪꯗ꯭ꯔꯕꯗꯤ ꯀ꯭ꯂꯨ ꯐꯪꯗ꯭ꯔꯕꯗꯤ ꯃꯈꯥ ꯇꯥꯅ ꯀꯔꯝꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯆꯠꯊꯒꯗꯧꯔꯤꯕꯅꯣ ꯃꯗꯨꯗ ꯑꯚꯌꯅ ꯑꯩꯈꯣꯏ ꯋꯥꯈꯜ ꯃꯨꯟꯅ ꯈꯟꯁꯤ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯠꯊꯕ ꯃꯇꯝꯗ ꯏꯚꯤꯗꯦꯟꯁ ꯈꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯪꯐꯝ ꯊꯣꯛꯄꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤ ꯋꯥꯠꯍꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯨꯟꯅ ꯑꯃꯨꯛꯇꯪ ꯈꯟꯗꯨꯅ ꯌꯦꯡꯁꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯨꯛ ꯍꯟꯅ ꯃꯃꯤꯠ ꯎꯏꯁꯤꯟꯗꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯀꯔꯤ ꯆꯤꯊꯍꯧꯕ ꯂꯩꯕꯒꯦ ꯍꯥꯏꯗꯨꯅ ꯅꯤꯡꯁꯤꯡꯂꯛꯄ ꯃꯇꯝꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯁꯦꯠꯈꯤꯕ ꯐꯤꯔꯣꯟꯁꯤꯡ ꯑꯗꯨ ꯑꯃꯗ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯉꯥꯡꯕ ꯁꯔꯨꯛ ꯌꯥꯎꯕ ꯊꯦꯡꯅꯈꯤ ꯐꯨꯔꯤꯠ ꯑꯉꯥꯡꯕ ꯇꯨꯅꯤ ꯑꯉꯥꯡꯕ ꯁꯜꯋꯥꯔ ꯑꯉꯥꯡꯕ ꯅꯠꯇ꯭ꯔꯒꯅ ꯕꯦꯛ ꯑꯉꯥꯡꯕ ꯍꯥꯏꯕ ꯑꯥꯏꯇꯦꯝ ꯑꯁꯤꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥꯡꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯀꯦꯁ ꯔꯦꯖꯤꯁꯇꯔ ꯇꯧꯔꯛꯄ ꯃꯇꯝꯗ ꯌꯥꯎꯕ ꯊꯦꯡꯅꯔꯦ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯀꯦꯁ ꯑꯁꯤꯒ ꯑꯉꯥꯡꯕ ꯃꯆꯨꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯤ ꯍꯥꯏꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯑꯙ꯭ꯌꯥꯅ ꯍꯧꯖꯤꯛ ꯑꯚꯌꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯑꯉꯥꯡꯕ ꯃꯆꯨꯁꯤꯒ ꯃꯥꯡꯈꯤꯕ ꯀꯦꯁ ꯑꯁꯤꯒ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯔꯤ ꯑꯃꯗꯤ ꯂꯩꯅꯔꯝꯒꯅꯤ ꯍꯥꯏꯗꯨꯅ ꯑꯚꯌꯗ ꯍꯥꯏꯕ ꯃꯇꯝꯗꯁꯨ ꯑꯚꯌꯅ ꯍꯣꯏꯅꯦ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯔꯤꯒꯤꯗꯃꯛ ꯔꯦꯗ ꯀꯂꯔꯒꯤꯗꯃꯛ ꯈꯜꯂꯤꯕꯅꯣ ꯃꯗꯨ ꯑꯩꯈꯣꯏ ꯊꯤꯗꯣꯛꯄ ꯗꯔꯀꯥꯔ ꯂꯩ ꯑꯗꯨꯅ ꯑꯚꯌ ꯑꯃꯁꯨꯡ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯀꯟꯁꯜꯇꯦꯟꯠ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯀꯦꯁ ꯑꯗꯨꯒꯤ ꯍꯤꯁꯇ꯭ꯔꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯌꯦꯡꯍꯜꯂꯕ ꯃꯇꯨꯡ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯅ ꯀꯔꯤꯒꯤꯗꯃꯛ ꯃꯍꯥꯛꯀꯤ ꯇꯥꯔꯒꯦꯠꯁꯤꯡ ꯑꯁꯤ ꯔꯦꯗ ꯀꯂꯔ ꯁꯦꯠꯄꯗꯃꯛ ꯊꯤꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯗꯥꯛꯇꯔ ꯑꯗꯨꯅ ꯋꯥꯈꯜ ꯃꯨꯟꯅ ꯈꯜꯂ ꯃꯇꯨꯡ ꯅꯣꯔꯃꯦꯜ ꯃꯤꯑꯣꯏꯕ ꯑꯃꯅ ꯎꯕ ꯉꯝꯃꯤꯕꯁꯤ ꯀꯂꯔ 100ꯃꯨꯛꯇꯅꯤ ꯑꯗꯨꯒ ꯃꯆꯨꯁꯤꯡꯒꯤꯁꯨ ꯑꯀꯛꯅꯕ ꯃꯍꯥꯛꯀꯤ ꯑꯥꯔꯊ ꯑꯃꯃꯝꯗꯤ ꯂꯩꯖꯔꯤꯗꯅ ꯍꯥꯏꯕꯗꯤ ꯑꯉꯧꯕ ꯍꯥꯏꯔꯒꯗꯤ ꯁꯥꯟꯇꯤꯒꯤ ꯄꯥꯎꯖꯦꯜ ꯄꯨꯔꯤꯕꯅꯤ ꯑꯗꯨꯒꯨꯝꯅ ꯑꯉꯥꯡꯕ ꯀꯂꯔ ꯑꯁꯤꯅ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡꯗ ꯁꯥꯎꯅꯤꯡꯕ ꯄꯨꯛꯅꯤꯡ ꯂꯥꯡꯇꯛꯅꯕ ꯂꯃꯟ ꯈꯨꯝꯅꯤꯡꯕ ꯆꯥꯛ ꯂꯥꯝꯕꯅꯆꯤꯡꯕ ꯐꯣꯡꯗꯣꯛꯂꯤ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯃꯤꯑꯣꯏ ꯈꯔꯗꯤ ꯀꯂꯔ ꯕ꯭ꯂꯥꯏꯟ ꯑꯣꯏꯕꯗꯒꯤ ꯃꯆꯨ ꯈꯔꯈꯛ ꯅꯠꯇꯅ ꯎꯕ ꯉꯝꯗꯕꯁꯨ ꯑꯗꯨꯃꯛ ꯂꯩꯔꯤꯕꯅꯤ ꯈꯨꯗꯝ ꯑꯣꯏꯅ ꯐꯦꯁꯕꯨꯛꯀꯤ ꯐꯥꯎꯟꯗꯔ ꯃꯥꯔꯛ ꯖꯨꯀꯔꯕꯔꯒꯁꯤ ꯃꯆꯨ ꯑꯁꯪꯕꯁꯤ ꯅꯠꯇꯅ ꯑꯇꯣꯞꯄ ꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯐꯦꯁꯕꯨꯛꯀꯤ ꯃꯆꯨꯁꯤꯁꯨ ꯑꯁꯪꯕ ꯃꯆꯨ ꯑꯣꯏꯍꯜꯂꯤꯕꯁꯤꯅꯤ ꯗꯣꯛꯇꯔꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗꯒꯤ ꯑꯙ꯭ꯌꯥꯅ ꯑꯗꯨꯗꯤ ꯁꯔ ꯃꯥꯁꯤ ꯑꯉꯥꯡꯕ ꯃꯆꯨ ꯅꯠꯇꯕ ꯑꯇꯣꯞꯄ ꯑꯃꯠꯇ ꯎꯕ ꯉꯝꯂꯝꯂꯔꯣꯏꯅꯦ ꯃꯗꯨꯗ ꯗꯥꯛꯇꯔꯅ ꯃꯗꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯑꯗꯨꯕꯨ ꯃꯗꯨꯃꯛ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯊꯥꯖꯩ ꯑꯁꯤꯗꯁꯨ ꯅꯠꯇꯅ ꯑꯉꯥꯡꯕ ꯃꯆꯨꯁꯤ ꯍꯦꯛ ꯎꯕꯗ ꯃꯥꯒꯤ ꯕ꯭ꯔꯦꯟꯗ ꯚꯥꯏꯕ꯭ꯔꯦꯁꯟ ꯊꯣꯛꯄꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯇ꯭ꯔꯤꯒꯔ ꯇꯧꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯇꯧꯅꯤꯡꯕꯒꯤ ꯏꯊꯤꯜ ꯐꯥꯎꯕ ꯑꯣꯏꯔꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯃꯁꯤ ꯌꯥꯝꯅ ꯇꯥꯡꯅ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯌꯥꯝꯅ ꯔꯦꯌꯔ ꯑꯣꯏꯕꯅꯤ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯂꯩꯅꯥ ꯑꯁꯤ ꯍꯦꯔꯤꯗꯤꯇꯔꯤꯁꯨ ꯑꯣꯏ ꯃꯃꯥ ꯃꯄꯥ ꯅꯥꯔꯕꯗꯤ ꯑꯉꯥꯡꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯧꯅꯒꯅꯤ ꯃꯍꯥꯛꯀꯤ ꯐꯥꯏꯟꯗꯤꯡꯁꯤꯡꯁꯨ ꯗꯤꯖꯤꯄꯤꯒ ꯈꯟꯅꯕ ꯃꯇꯝꯗ ꯗꯤꯖꯤꯄꯤꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯂꯝꯃꯤ ꯑꯗꯨꯒ ꯑꯙ꯭ꯌꯥꯒꯤ ꯄ꯭ꯂꯥꯟꯒꯤ ꯃꯇꯨꯡꯏꯟꯅ ꯁꯤꯇꯤ ꯑꯗꯨꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯖꯒꯥꯁꯤꯡꯗ ꯂꯦꯗꯤ ꯀꯣꯟꯁꯇꯦꯕꯜꯁꯤꯡ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯍꯟꯗꯨꯅ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯅ ꯊꯣꯛꯂꯛꯂꯒ ꯃꯈꯣꯏꯕꯨ ꯐꯥꯅꯕ ꯍꯣꯠꯅꯔꯛꯄ ꯃꯇꯝꯗ ꯔꯦꯗ ꯍꯦꯟꯗꯦꯗ ꯑꯣꯏꯅ ꯈꯨꯗꯛꯇ ꯐꯥꯗꯨꯅ ꯃꯤꯁꯤꯡ ꯀꯦꯁ ꯑꯗꯨ ꯂꯣꯏꯁꯤꯟꯅꯅꯕ ꯁꯣꯜꯚ ꯇꯧꯅꯕ ꯍꯣꯠꯅꯁꯤ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯄꯤꯔꯛꯄꯗꯨꯗ ꯗꯤꯖꯤꯄꯤꯅꯁꯨ ꯑꯌꯥꯕ ꯄꯤꯔꯛꯂꯤ ꯑꯗꯨꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯒꯤ ꯂꯦꯗꯤ ꯀꯣꯟꯁꯇꯦꯕꯜ ꯀꯌꯥ ꯑꯉꯥꯡꯕ ꯃꯆꯨꯒꯤ ꯗ꯭ꯔꯦꯁ ꯁꯦꯠꯍꯟꯗꯨꯅ ꯃꯅꯥꯛ ꯑꯅꯛꯄꯗꯨꯅ ꯒꯥꯔꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯁꯪꯂꯒ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨꯗ ꯊꯣꯛꯂꯛꯂꯒ ꯀ꯭ꯔꯥꯏꯝ ꯆꯠꯊꯕꯗꯨ ꯔꯦꯗ ꯍꯦꯟꯗꯦꯗ ꯑꯣꯏꯅ ꯐꯥꯅꯅꯕ ꯁꯦꯟꯅꯕ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯑꯍꯤꯡ ꯑꯗꯨꯗ ꯂꯝꯕꯤꯗ ꯑꯁꯨꯝ ꯆꯠꯂꯝꯕꯗꯒꯤ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯕꯕꯥ ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯂꯦ ꯍꯥꯏꯔꯛꯂꯤ ꯃꯗꯨ ꯇꯥꯕꯗ ꯃꯄꯥꯅ ꯑꯩꯈꯣꯏ ꯇꯨꯃꯤꯟꯅ ꯂꯩꯊꯣꯛꯄꯗꯤ ꯅꯠꯇꯦ ꯆꯤꯟꯖꯥꯛ ꯊꯤꯕ ꯂꯦꯞꯄ ꯌꯥꯗꯦ ꯑꯗꯨꯒ ꯐꯪꯗ꯭ꯔꯤ ꯐꯥꯎꯕꯗꯤ ꯅꯪꯁꯨ ꯈꯥꯡꯕ ꯇꯝꯃꯨ ꯐꯪꯕ ꯃꯇꯝꯗ ꯅꯕꯨꯛ ꯊꯟꯅ ꯄꯦꯟꯅ ꯆꯥꯒꯗꯕꯅꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯊꯤꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯥ ꯇꯥꯅ ꯂꯝꯕꯤ ꯑꯗꯨꯗ ꯑꯗꯨꯃꯛ ꯆꯠꯈꯤꯔꯝꯃꯤ ꯑꯁꯨꯝꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯑꯚꯌꯒꯤ ꯂꯥꯡ ꯊꯥꯛꯇꯨꯅ ꯅꯨꯃꯤꯠ 4ꯅꯤ ꯆꯠꯊꯔꯛꯂꯕ ꯐꯥꯎꯕꯗ ꯀ꯭ꯔꯤꯃꯤꯅꯦꯜ ꯑꯗꯨ ꯍꯧꯖꯤꯛ ꯐꯥꯎꯕ ꯊꯣꯛꯂꯛꯇꯨꯅ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯗꯦ ꯑꯁꯨꯝꯅ 4ꯅꯤ ꯁꯨꯕ ꯅꯨꯃꯤꯗꯥꯡ ꯑꯗꯨꯒꯤ ꯑꯌꯨꯛꯀꯤ ꯄꯨꯡ 3 ꯇꯥꯁꯜꯂꯒ ꯐꯥꯎꯕꯗ ꯀꯔꯤꯁꯨ ꯊꯦꯡꯅꯔꯛꯇꯕꯗꯒꯤ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗꯒꯤ ꯉꯁꯤꯒꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯌꯨꯝꯗ ꯍꯟꯅꯔꯣ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯄꯗꯒꯤ ꯗꯤꯕ꯭ꯌꯥ ꯃꯌꯨꯝꯗ ꯍꯜꯂꯛꯂꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯃꯌꯨꯝꯗ ꯆꯪꯒꯦ ꯍꯥꯏꯗꯨꯅ ꯖꯦꯀꯦꯠ ꯑꯗꯨ ꯂꯤꯠꯁꯤꯟꯒꯦ ꯇꯧꯕ ꯃꯇꯝꯗ ꯃꯃꯥꯟꯅꯕꯗꯨꯅ ꯗꯤꯕ꯭ꯌꯥ ꯅꯪꯒꯤ ꯖꯦꯀꯦꯠ ꯑꯗꯨ ꯁꯦꯒꯥꯏꯔꯦꯅꯦ ꯃꯗꯨꯗ ꯗꯤꯕ꯭ꯌꯥꯅ ꯍꯥꯏꯕꯤꯔꯛꯄꯒꯤ ꯊꯦꯡꯀ꯭ꯌꯨ ꯍꯥꯏꯗꯨꯅ ꯐꯥꯒꯤ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯑꯗꯨꯗꯒꯤ ꯃꯃꯥꯟꯅꯕꯗꯨꯁꯨ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯍꯥꯛ ꯆꯠꯈ꯭ꯔ ꯃꯇꯨꯡ ꯗꯤꯕ꯭ꯌꯥꯅ ꯃꯍꯥꯛꯀꯤ ꯖꯦꯀꯦꯠ ꯑꯗꯨ ꯃꯈꯥꯗ ꯑꯣꯟꯊꯣꯛꯇꯨꯅ ꯂꯤꯠꯂꯨꯕ ꯃꯇꯝꯗꯗꯤ ꯃꯅꯨꯡ ꯊꯪꯕ ꯀꯂꯔꯗꯨꯗꯤ ꯑꯉꯥꯡꯕ ꯃꯆꯨ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯃꯁꯤꯒꯤ ꯃꯊꯪꯗꯅ ꯗꯤꯖꯤꯄꯤꯅ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯑꯃꯁꯨꯡ ꯑꯚꯌꯕꯨ ꯀꯧꯈꯠꯇꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯤ ꯅꯪꯅ ꯅꯪꯒꯤ ꯇꯤꯝ ꯐꯥꯎꯕ ꯀꯟꯕ ꯉꯝꯗ꯭ꯔꯒ ꯀꯔꯝꯅ ꯃꯤꯍꯥꯠꯄ ꯃꯤꯐꯥ ꯃꯤꯄꯨꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯐꯥꯒꯗꯧꯔꯤꯕꯅꯣ ꯑꯗꯨꯒ ꯅꯪꯒꯤ ꯊꯤꯑꯣꯔꯤꯗꯨꯅ ꯀꯗꯥꯏ ꯆꯠꯈ꯭ꯔꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯉꯥꯡꯕ ꯐꯤꯔꯣꯜ ꯂꯣꯏꯅ ꯁꯦꯠꯈꯤ ꯍꯥꯏꯕꯗꯥꯏꯅꯦ ꯑꯗꯨꯕꯨ ꯗꯤꯕ꯭ꯌꯥꯗꯤ ꯑꯉꯥꯡꯕ ꯐꯤ ꯑꯃꯠꯇꯁꯨ ꯁꯦꯠꯈꯤꯕꯁꯨ ꯅꯠꯇꯦ
ꯑꯗꯨꯅ ꯀꯦꯁ ꯑꯁꯦ ꯅꯪꯉꯣꯟꯗꯒꯤ ꯂꯧꯊꯣꯛꯂꯒ CBIꯗ ꯁꯤꯟꯅꯈ꯭ꯔꯒꯗꯕꯅꯤ ꯑꯗꯨꯒ ꯗꯤꯕ꯭ꯌꯥ ꯃꯥꯡꯕꯒꯤ ꯗꯥꯏꯇꯁꯦ ꯅꯪꯅ ꯄꯨꯒꯗꯕꯅꯤ ꯀꯥꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯊꯣꯛꯈ꯭ꯔꯣ ꯒꯦꯠ ꯑꯥꯎꯠ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯆꯩꯔꯒ ꯇꯥꯟꯊꯣꯛꯄꯤꯔꯛꯂꯤ ꯃꯁꯤꯅꯤ ꯃꯊꯛ ꯊꯣꯡꯕꯁꯤꯡꯅ ꯇꯧꯔꯤꯕꯁꯦ ꯐꯖꯅ ꯇꯧꯔꯤꯉꯩꯗꯅ ꯃꯈꯣꯏꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯅꯤ ꯍꯥꯏꯗꯨꯅ ꯆꯥꯎꯊꯣꯛꯆꯩ ꯍꯥꯏꯕꯤꯕ ꯑꯗꯨꯒ ꯁꯣꯏꯔꯛꯄ ꯃꯇꯝꯗꯅ ꯃꯊꯧ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯧꯗꯦ ꯍꯥꯏꯗꯨꯅ ꯇꯠꯇꯤ ꯑꯃꯨꯛ ꯍꯦꯛ ꯆꯩꯕꯤꯕ ꯑꯁꯨꯝꯅ ꯗꯤꯕ꯭ꯌꯥ ꯈꯣꯟꯊꯤ ꯀꯌꯥ ꯆꯥꯔꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯀꯥꯗ ꯐꯝꯗꯨꯅ ꯂꯩꯔꯤ ꯈꯣꯟꯊꯤ ꯆꯥꯕꯒꯤ ꯃꯊꯛꯇ ꯃꯍꯥꯛꯀꯤ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯁꯤ ꯁꯣꯏꯔꯕ꯭ꯔꯥ ꯍꯥꯏꯗꯨꯅꯁꯨ ꯃꯊꯟꯇ ꯆꯤꯡꯅꯕꯁꯨ ꯐꯥꯎꯔꯤꯉꯩ ꯇꯥꯟꯖꯥꯗꯨꯗ ꯌꯨꯅꯤꯐꯣꯔꯝꯁꯤꯡ ꯌꯥꯟꯗꯨꯅ ꯂꯩꯕꯗꯨ ꯍꯦꯛ ꯑꯣꯟꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯖꯦꯀꯦꯠꯁꯤꯡ ꯑꯗꯨ 2-in-1 ꯑꯣꯏꯕꯗꯨ ꯎꯔꯛꯂꯤ ꯃꯅꯨꯡ ꯊꯣꯡꯕ ꯃꯆꯨꯗꯨ ꯑꯉꯥꯡꯕꯗꯨ ꯎꯔꯛꯄꯗꯒꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯗꯤꯕ꯭ꯌꯥꯕꯨ ꯊꯤꯟꯕꯤꯔꯨꯕ ꯄꯨꯂꯤꯁ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯅꯨꯡꯗꯥꯡ ꯑꯗꯨ ꯗꯤꯕ꯭ꯌꯥ ꯀꯔꯝꯅ ꯂꯩꯍꯧꯕꯒꯦ ꯍꯥꯏꯗꯨꯅ ꯍꯪꯂꯝꯃꯤ ꯃꯗꯨꯗ ꯀꯣꯟꯁꯇꯦꯕꯜꯗꯨꯅ ꯃꯦꯗꯥꯝ ꯑꯩꯅ ꯗꯤꯕ꯭ꯌꯥꯗꯨ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯌꯨꯝꯗ ꯊꯤꯟꯕꯤꯔꯨꯕꯅꯤ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯈꯤꯕꯗ ꯃꯥꯒꯤ ꯖꯦꯀꯦꯠ ꯁꯦꯒꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯍꯥꯏꯕꯤꯔꯝꯕꯅꯤ ꯃꯦꯗꯥꯝ ꯑꯗꯨꯒ ꯖꯦꯀꯦꯠ ꯑꯗꯨ ꯃꯥꯅ ꯃꯊꯪ ꯑꯣꯟꯊꯣꯛꯂꯒ ꯂꯤꯠꯈꯤꯕ꯭ꯔꯥ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯗ꯭ꯔꯦ ꯃꯦꯗꯥꯝ ꯑꯩ ꯑꯗꯨꯃꯛ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯖꯌ ꯀꯨꯃꯥꯔꯤ ꯗꯤꯕ꯭ꯌꯥꯅ ꯀꯨꯝꯍꯧꯕ ꯖꯒꯥꯗꯨꯗ ꯑꯃꯨꯛ ꯌꯦꯡꯁꯤꯟꯕ ꯂꯥꯛꯏ ꯒꯥꯔꯤꯗꯒꯤ ꯀꯨꯝꯊꯔꯒ ꯗꯤꯕ꯭ꯌꯥꯅ ꯆꯠꯂꯝꯒꯗꯕ ꯂꯝꯕꯤꯗꯨꯗ ꯈꯔ ꯆꯠꯂꯕ ꯃꯇꯨꯡ ꯈꯣꯟꯖꯦꯜ ꯑꯃ ꯇꯥꯔꯛꯄꯗꯒꯤ ꯂꯝꯕꯤ ꯅꯥꯀꯟꯗ ꯍꯧꯔꯤꯕ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯂꯝꯕꯤ ꯅꯥꯀꯟ ꯑꯗꯨꯗꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯑꯩꯈꯣꯏꯅ ꯎꯈꯤꯕ ꯃꯄꯥ ꯃꯆꯥ ꯑꯗꯨ ꯂꯩꯕ ꯎꯔꯤ ꯃꯄꯥ ꯑꯗꯨꯅ ꯑꯁꯤꯕ ꯅꯨꯄꯤ ꯑꯃꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯤꯕꯣꯡ ꯊꯤꯔꯤꯟ ꯀꯣꯠꯊꯣꯛꯂꯒ ꯃꯃꯥꯏꯗ ꯃꯥꯛꯁ ꯎꯞꯁꯟꯗꯨꯅ ꯂꯩꯕ ꯃꯆꯥꯅꯨꯄꯥꯗꯨꯗ ꯄꯤꯅꯕ ꯍꯣꯠꯅꯔꯤ ꯂꯝꯕꯤ ꯅꯥꯀꯟꯒꯤ ꯄꯥꯝꯕꯤꯁꯤꯡ ꯑꯗꯨ ꯍꯦꯛ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗꯗꯤ ꯑꯖꯌ ꯀꯨꯃꯥꯔꯤ ꯃꯍꯥꯛ ꯃꯃꯤꯠ ꯃꯨꯟꯅ ꯎꯖꯔꯤꯕꯁꯤ ꯃꯍꯥꯛ ꯊꯥꯖꯕ ꯉꯝꯗꯦ ꯑꯗꯨꯒ ꯃꯇꯥꯡ ꯑꯁꯤꯗ ꯃꯨꯚꯤ ꯑꯁꯤ 1997, 1998 ꯑꯃꯁꯨꯡ 1999ꯗ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯄꯥ ꯃꯆꯥ ꯑꯗꯨꯅ ꯆꯠꯊꯈꯤꯕ ꯀ꯭ꯔꯥꯏꯝ ꯈꯔ ꯑꯩꯈꯣꯏꯗ ꯎꯍꯜꯂꯛꯂꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯥꯡꯒꯤ ꯁꯔꯨꯛꯇ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥꯗꯨꯅ ꯑꯍꯤꯡ ꯑꯃ ꯀꯣꯜꯒꯜ ꯑꯃꯗ ꯃꯄꯥꯗꯨ ꯃꯃꯤꯠ ꯎꯗꯕꯅꯤ ꯆꯩ ꯑꯁꯤ ꯄꯥꯏꯗꯨꯅ ꯉꯥꯏꯍꯥꯛꯇꯪ ꯁꯪꯕꯤꯔꯝꯃꯨ ꯍꯥꯏꯔꯒ ꯃꯄꯥꯗꯨꯅ ꯅꯨꯄꯤ ꯑꯗꯨꯕꯨ ꯆꯩ ꯑꯗꯨꯅ ꯂꯥꯛꯍꯜꯂꯒ ꯍꯥꯠꯈꯤꯕꯗꯨ ꯍꯧꯖꯤꯛꯀꯤ ꯋꯥꯔꯤ ꯑꯣꯏꯔꯝꯗ꯭ꯔꯦ 1998ꯗ ꯀꯦꯔꯂꯥꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯣꯏꯗꯨꯅ ꯂꯩꯔꯝꯈꯤ ꯑꯗꯨꯒ ꯅꯥꯄꯤꯁꯤꯡ ꯑꯗꯨ ꯍꯥꯏꯗꯣꯛꯂꯨꯕ ꯃꯇꯝꯗ ꯑꯖꯌ ꯀꯨꯃꯥꯔꯤꯅ ꯎꯔꯤꯕꯁꯤ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯑꯅꯤꯈꯛꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯥꯛꯁ ꯑꯗꯨ ꯃꯈꯣꯏ ꯑꯅꯤ ꯑꯣꯏꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯝꯕꯅꯤ ꯃꯗꯨꯗ ꯑꯖꯌ ꯀꯨꯃꯥꯔꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯃꯥꯛꯁ ꯑꯗꯨ ꯀꯗꯥꯏꯗꯒꯤ ꯐꯪꯂꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯃꯅꯥꯛ ꯅꯛꯄꯗ ꯂꯩꯔꯤꯕ ꯗ꯭ꯔꯦꯟ ꯑꯗꯨꯗꯒꯤ ꯈꯨꯠꯂꯛꯄꯅꯤ ꯍꯥꯏꯗꯨꯅ ꯀꯨꯝꯂꯛꯈꯤ ꯃꯥꯛꯁ ꯑꯗꯨ ꯎꯕꯗ ꯑꯖꯌ ꯀꯨꯃꯥꯔꯤꯅ ꯌꯥꯝꯅ ꯉꯛꯄ ꯌꯥꯝꯅ ꯀꯤꯕ ꯐꯥꯎꯔꯤꯕ ꯃꯔꯝ ꯑꯁꯤ ꯃꯥꯛꯁꯇꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯥꯒꯤ ꯃꯄꯥꯒ ꯃꯥꯒ ꯀꯥꯏꯅꯈꯤꯕꯅꯤ ꯑꯗꯨꯒ ꯄꯤꯛꯂꯤꯉꯩꯗ ꯃꯥꯛꯁ ꯑꯗꯨ ꯄꯥꯏꯔꯨꯕꯒꯤ ꯃꯄꯥꯟ ꯃꯉꯣꯟꯗ ꯆꯩꯈꯤꯕꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯐ꯭ꯂꯥꯁꯕꯦꯛ ꯑꯣꯏꯅ ꯅꯤꯡꯁꯤꯡꯂꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯅ ꯃꯈꯣꯏꯗꯒꯤ ꯀꯦꯁ ꯑꯗꯨ ꯂꯧꯊꯣꯛꯂꯒ CBIꯗ ꯁꯤꯟꯅꯈꯤꯕꯗꯒꯤ ꯃꯈꯣꯏ ꯑꯅꯤꯃꯛ ꯑꯖꯌ ꯀꯨꯃꯥꯔꯤꯒꯤ ꯃꯌꯨꯝ ꯀꯦꯔꯂꯥ ꯇꯝꯅ ꯐ꯭ꯂꯥꯏꯠ ꯇꯣꯡꯗꯨꯅ ꯂꯥꯛꯂꯤ ꯐ꯭ꯂꯥꯏꯠ ꯇꯣꯡꯃꯤꯟꯅꯔꯤꯉꯩꯗ ꯑꯙ꯭ꯌꯥꯅ ꯑꯚꯌꯗ ꯃꯥꯛꯁ ꯑꯗꯨꯒꯤ ꯐꯣꯇꯣ ꯑꯗꯨ ꯐꯣꯟꯗ ꯌꯦꯡꯍꯜꯂꯝꯃꯤ ꯑꯗꯨꯕꯨ ꯑꯚꯌꯅꯗꯤ ꯐꯥꯒꯤ ꯑꯣꯏꯅ ꯀꯩꯅꯣ ꯅꯪ ꯑꯁꯤꯕꯨ ꯏꯚꯤꯗꯦꯟꯁꯅꯤ ꯍꯥꯏꯔꯤꯕꯁꯤꯕꯨ ꯆꯣꯔ ꯕꯖꯥꯔꯗꯗꯤ ꯃꯁꯤꯗꯤ ꯃꯁꯤꯡ ꯊꯤꯉꯝꯗꯅ ꯍꯦꯛꯇꯃꯛ ꯐꯪꯒꯗꯧꯔꯤꯕꯅꯤꯅꯦ ꯃꯗꯨꯗ ꯑꯙ꯭ꯌꯥꯅ ꯃꯁꯤ ꯑꯆꯝꯕ ꯃꯥꯛꯁ ꯅꯠꯇꯦ ꯑꯩꯅ ꯄꯤꯛꯆꯔ ꯄꯤꯔꯤꯉꯩ ꯃꯇꯝꯗꯒꯤ ꯃꯥꯛꯁꯁꯤꯅ ꯑꯩꯕꯨ ꯑꯣꯠꯇꯨꯅ ꯂꯥꯛꯂꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯑꯙ꯭ꯌꯥꯗꯤ ꯃꯌꯨꯝ ꯌꯧꯕꯒ ꯃꯌꯨꯝꯗ ꯄ꯭ꯔꯞ ꯆꯪꯈꯤꯔꯝꯃꯤ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗ ꯑꯚꯌ ꯂꯥꯛꯄꯗꯨ ꯎꯕꯗ ꯑꯙ꯭ꯌꯥꯒꯤ ꯃꯃꯥꯅ ꯀꯩꯅꯣꯅꯦ ꯅꯕꯥꯅꯤꯗꯤ ꯀꯥꯏꯅꯈ꯭ꯔꯦ ꯍꯥꯏꯕꯗꯥꯏꯅꯦ ꯃꯗꯨꯗ ꯑꯚꯌꯅ ꯀꯔꯤꯁꯨ ꯈꯟꯗꯕꯒꯤ ꯃꯑꯣꯡꯗ ꯏꯃꯥ ꯀꯥꯏꯅꯔꯨꯔꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯑꯃꯨꯛ ꯌꯥꯁꯤꯟꯅꯔꯦ ꯑꯁꯤ ꯍꯥꯏꯔꯒ ꯏꯃꯨꯡꯗ ꯑꯗꯨꯃꯛ ꯆꯪꯂꯛꯂꯤ ꯑꯙ꯭ꯌꯥꯗꯤ ꯏꯃꯨꯡ ꯍꯦꯛ ꯌꯧꯕꯒ ꯃꯐꯤ ꯃꯔꯣꯟ ꯐꯥꯎꯕ ꯍꯣꯡꯒꯅꯤ ꯈꯪꯗꯅ ꯃꯥꯒꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯒꯤ ꯀꯥ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯍꯥꯏꯔꯤꯕ ꯃꯥꯛꯁ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯔꯝꯃꯤ ꯔꯦꯛ ꯃꯊꯛꯇꯒꯤ ꯕꯣꯛꯁ ꯑꯃ ꯍꯥꯡꯇꯣꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯃꯥꯛꯁ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯕ ꯃꯥꯛꯁ ꯑꯃ ꯌꯥꯎꯔꯝꯃꯤ ꯃꯗꯨ ꯎꯕꯗ ꯑꯚꯌꯁꯨ ꯍꯣꯏꯅꯦ ꯁꯤꯗꯤ ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯥꯛꯁ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯤꯅꯦ ꯃꯗꯨꯗ ꯑꯙ꯭ꯌꯥꯅ ꯑꯩꯅ ꯍꯥꯏꯕꯗꯨꯅꯤ ꯃꯥꯛꯁ ꯑꯁꯤꯒ ꯑꯩꯈꯣꯏꯒꯤ ꯀꯦꯁ ꯑꯁꯤꯒ ꯀꯔꯤꯒꯨꯝꯕ ꯃꯔꯤ ꯑꯃꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯅꯔꯤ ꯑꯗꯨꯒ ꯇꯟꯖꯥ ꯑꯁꯤꯃꯛꯇꯗ ꯑꯙ꯭ꯌꯥꯒꯤ ꯃꯃꯥꯁꯨ ꯀꯥ ꯑꯗꯨꯗ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯛꯄꯗ ꯃꯆꯥꯅꯨꯄꯤꯅ ꯃꯥꯛꯁ ꯑꯗꯨ ꯄꯥꯏꯗꯨꯅ ꯂꯩꯔꯝꯕꯗꯨ ꯎꯕꯗ ꯃꯈꯨꯠꯇꯒꯤ ꯆꯥ ꯒ꯭ꯂꯥꯁ ꯑꯗꯨ ꯇꯥꯈꯤꯕ ꯈꯪꯍꯧꯗꯦ ꯑꯗꯨꯒ ꯌꯥꯝꯅ ꯄꯥꯈꯠꯅ ꯃꯃꯥꯅ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯥꯛꯁ ꯑꯗꯨ ꯑꯃꯨꯛ ꯂꯧꯊꯣꯛꯂꯤꯕꯕꯣ ꯃꯃꯥꯒꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯑꯚꯌꯅ ꯏꯃꯥ ꯃꯥꯛꯁ ꯑꯁꯤ ꯄꯥꯏꯔꯒ ꯑꯗꯨ ꯌꯥꯝꯅ ꯀꯤꯔꯤꯕ ꯀꯔꯤꯒꯤꯅꯣ ꯃꯇꯝ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯑꯩꯈꯣꯏꯗ ꯂꯤꯝꯕꯤꯌꯨ ꯍꯥꯏꯔꯛꯄꯗꯒꯤ ꯃꯃꯥꯅ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯃꯄꯥ ꯃꯥꯛꯁ ꯑꯗꯨ ꯍꯦꯛ ꯐꯪꯕꯗꯒꯤ ꯃꯊꯥ ꯌꯥꯝꯅ ꯁꯥꯈꯤꯔꯝꯃꯤ ꯑꯍꯤꯡ ꯀꯌꯥ ꯇꯨꯝꯕ ꯆꯪꯗꯅ ꯃꯥꯛꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯈꯟꯗꯨꯅꯇ ꯂꯩꯈꯤꯕꯅꯤ ꯑꯗꯨꯒ ꯑꯙ꯭ꯌꯥꯒꯤ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯐꯥꯎꯕ ꯃꯍꯥꯛ ꯁꯨꯇꯤ ꯂꯧꯒꯅꯤ ꯍꯥꯏꯔꯝꯂꯒ ꯁꯨꯇꯤ ꯂꯧꯕ ꯉꯝꯈꯤꯗꯕꯅꯤ ꯑꯔꯨꯕ ꯊꯕꯛ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯕꯥꯔꯗꯦ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯆꯥꯅꯨꯄꯤ ꯑꯙ꯭ꯌꯥꯅ ꯃꯄꯥꯗ ꯕꯥꯔꯗꯦ ꯅꯨꯃꯤꯠꯅꯤ ꯆꯠꯄꯤꯈꯤꯒꯅꯨ ꯍꯥꯏꯅ ꯈꯥꯝꯕꯗꯨꯗ ꯃꯄꯥꯅ ꯑꯍꯥꯟꯕ ꯑꯣꯏꯅ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯤꯗ ꯆꯩꯔꯝꯂꯒ ꯆꯠꯈꯤꯕꯅꯤ ꯑꯗꯨꯒ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯥꯒꯤ ꯃꯄꯥ ꯃꯤꯁꯤꯡ ꯀꯦꯁ ꯑꯃꯒ ꯃꯔꯤ ꯂꯩꯅꯅ ꯖꯪꯒꯜꯗ ꯊꯤꯖꯤꯟꯕ ꯆꯠꯄꯗ ꯃꯥꯡꯈ꯭ꯔꯦ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨ ꯊꯤꯟꯕ ꯂꯥꯛꯈꯤ ꯕꯨꯂꯦꯠ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯃꯥꯛꯁ ꯑꯗꯨꯁꯨ ꯑꯗꯨꯃꯛ ꯌꯥꯎꯗꯨꯅ ꯂꯥꯛꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯂꯤ ꯋꯥꯔꯤ ꯄꯨꯝꯕ ꯇꯥꯔꯕ ꯃꯇꯨꯡ ꯑꯚꯌꯅ ꯏꯃꯥ ꯀꯔꯤꯁꯨ ꯃꯊꯥ ꯁꯥꯕꯤꯒꯅꯨ ꯑꯩ ꯂꯩꯔꯤꯉꯩꯗ ꯑꯙ꯭ꯌꯥꯗ ꯀꯔꯤꯁꯨ ꯇꯧꯍꯜꯂꯣꯏ ꯍꯥꯏꯗꯨꯅ ꯃꯃꯥꯗ ꯊꯥꯖꯕ ꯄꯤꯔꯤ ꯑꯗꯨꯒ ꯑꯙ꯭ꯌꯥꯁꯨ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯅ ꯃꯄꯥꯅ ꯃꯌꯨꯝꯗ ꯍꯜꯂꯛꯈꯤꯗꯕ ꯑꯣꯏꯕ ꯇꯥꯔꯕꯗꯤ ꯃꯥꯒꯤ ꯃꯄꯥꯒꯤ ꯃꯐꯝꯗ ꯀꯔꯤ ꯊꯣꯛꯈꯤꯕꯒꯦ ꯊꯤꯖꯤꯜꯂꯨꯗꯕ ꯌꯥꯗꯦ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯃꯄꯥꯒꯤ ꯕꯨꯂꯦꯠ ꯑꯗꯨ ꯊꯧꯗꯨꯅ ꯃꯄꯥꯅ ꯍꯥꯟꯅ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯕ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯂꯥꯛꯂꯤ ꯑꯙ꯭ꯌꯥꯅ ꯁ꯭ꯇꯦꯁꯟ ꯑꯗꯨꯗ ꯂꯥꯛꯄ ꯎꯕꯗ ꯃꯄꯥꯒꯤ ꯃꯃꯥꯟꯅꯕ ꯑꯪꯀꯜ ꯑꯗꯨꯅ ꯐꯥꯒꯤ ꯑꯣꯏꯅ ꯁꯦꯂꯨꯠ ꯇꯧꯁꯤꯜꯂꯒ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯇꯧꯕ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯃꯍꯥꯛꯅ ꯄꯨꯔꯛꯂꯤꯕ ꯃꯥꯛꯁ ꯑꯗꯨ ꯎꯠꯂꯗꯨꯅ ꯑꯪꯀꯜ ꯑꯩꯅ ꯍꯥꯏꯒꯗꯕ ꯅꯠꯇꯦ ꯁꯣꯝꯅ ꯍꯥꯏꯕꯤꯒꯗꯕꯅꯤ ꯅꯨꯃꯤꯠ ꯑꯗꯨꯗ ꯀꯔꯤ ꯊꯣꯛꯈꯤꯕꯅꯣ ꯑꯩꯉꯣꯟꯗ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯍꯪꯂꯛꯂꯤ ꯃꯗꯨꯒꯤ ꯃꯇꯨꯡ ꯑꯪꯀꯜ ꯑꯗꯨꯅ 1999ꯗ ꯊꯣꯛꯈꯤꯕ ꯋꯥꯔꯤ ꯑꯗꯨ ꯂꯤꯕ ꯍꯧꯔꯛꯂꯤ
ꯅꯣꯡꯃ ꯃꯈꯣꯏꯒꯤ ꯁ꯭ꯇꯦꯁꯟꯗ ꯅꯨꯄꯤ ꯑꯃ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯂꯥꯛꯈꯤ꯫ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯅꯨꯄꯤ ꯑꯗꯨꯅ ꯃꯥꯡꯈꯤꯕ ꯖꯒꯥ ꯑꯗꯨ ꯊꯤꯖꯤꯟꯕ ꯆꯠꯄ ꯃꯇꯝꯗ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟꯒꯤ SIꯁꯨ ꯃꯐꯝ ꯑꯗꯨ ꯂꯥꯛꯇꯨꯅ ꯅꯨꯄꯤ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯑꯃ ꯊꯤꯖꯤꯟꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯗꯒꯤ ꯊꯦꯡꯅꯔꯝꯃꯤ꯫ ꯑꯇꯣꯞꯄ ꯁ꯭ꯇꯦꯁꯟꯒꯤ SI ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯃꯥꯡꯒꯤ ꯀꯦꯁ ꯃꯌꯥꯝ ꯑꯃ ꯄꯦꯟꯗꯤꯡꯗ ꯂꯩꯔꯤꯉꯩꯗ ꯁꯔ ꯑꯅꯧꯕ ꯀꯦꯁ ꯑꯁꯤꯁꯨ ꯑꯃꯨꯛꯁꯨ ꯂꯥꯛꯁꯤꯜꯂꯦ, ꯃꯊꯥ ꯌꯥꯝꯅ ꯁꯥꯔꯦ ꯍꯥꯏꯔꯛꯂꯤ꯫ ꯃꯗꯨꯗ ꯀꯩꯅꯣꯅꯦ ꯍꯥꯏꯔꯤꯕꯁꯤꯕꯣ, ꯄꯨꯟꯅ ꯀꯦꯁ ꯀꯌꯥ ꯁꯨꯈ꯭ꯔꯕꯒꯦꯅꯦ? ꯃꯗꯨꯗ SI ꯑꯗꯨꯅ ꯁꯔ ꯄꯨꯟꯅ ꯀꯦꯁ 9 ꯁꯨꯔꯦ, ꯀꯦꯁ 9ꯃꯛ ꯀ꯭ꯂꯣꯖ ꯇꯧꯕ ꯂꯣꯏꯁꯤꯟꯕ ꯉꯝꯗ꯭ꯔꯤꯉꯩꯗ ꯃꯃꯥꯡ ꯍꯞꯇꯥꯗ ꯅꯨꯄꯤ ꯑꯃ ꯑꯃꯨꯛꯁꯨ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕꯗꯒꯤ ꯃꯗꯨꯒꯤ ꯃꯔꯝꯗ ꯊꯤꯖꯤꯟꯕ ꯂꯥꯛꯆꯔꯤꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯄꯥꯎꯗꯨ ꯍꯦꯛ ꯈꯪꯕꯗꯒꯤ ꯆꯤꯡꯅꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯁ꯭ꯇꯦꯁꯟꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ ꯍꯪꯂꯨꯕꯗꯗꯤ ꯁ꯭ꯇꯦꯁꯟ ꯈꯨꯗꯤꯡꯃꯛꯇꯒꯤ ꯅꯨꯄꯤ ꯃꯥꯡꯈꯤ ꯍꯥꯏꯕꯒꯤ ꯀꯦꯁ ꯂꯣꯏꯅꯃꯛ ꯂꯩꯔꯝꯃꯤ꯫ ꯄꯨꯟꯅ ꯀꯦꯁ 33 ꯁꯨꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯃꯥꯡꯈꯤꯕꯁꯤ ꯑꯌꯥꯝꯕꯅ ꯖꯪꯒꯜꯒ ꯇꯥꯏꯅꯕ ꯖꯒꯥꯁꯤꯡꯗꯒꯤ ꯑꯣꯏꯕꯅ ꯑꯍꯥꯟꯕꯗꯗꯤ ꯁꯥ ꯀꯩꯅ ꯆꯥꯕ ꯑꯣꯏꯒꯗ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯨꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯐꯣꯔꯦꯁꯠ ꯗꯤꯄꯥꯔꯠꯃꯦꯟꯠꯒꯤ ꯁꯥꯏꯠꯇꯒꯤꯗꯤ ꯀꯦꯁ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯏꯟꯐꯣꯔꯃꯦꯁꯟ ꯑꯃꯠꯇ ꯑꯞꯗꯦꯠ ꯇꯧꯔꯛꯄ ꯂꯩꯇꯕꯗꯒꯤ ꯈꯨꯡꯒꯪ ꯆꯠꯇꯨꯅ ꯃꯥꯏꯛ ꯑꯣꯏꯅ ꯄꯥꯟꯗꯨꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯑꯣꯏꯅ ꯅꯨꯄꯤ ꯀꯌꯥ ꯃꯊꯪ ꯃꯥꯡꯂꯒꯦ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡ ꯌꯥꯔꯒꯗꯤ ꯑꯍꯤꯡꯒꯤ ꯃꯇꯝꯗ ꯃꯄꯥꯟ ꯊꯣꯛꯄꯤꯒꯅꯨ, ꯑꯗꯨꯒ ꯑꯅꯛꯄꯗ ꯃꯁꯛ ꯈꯪꯗꯕ ꯃꯤ ꯅꯠꯇ꯭ꯔꯒ ꯆꯤꯡꯅꯕ ꯌꯥꯕ ꯃꯤꯑꯣꯏ ꯑꯃ ꯍꯦꯛ ꯎꯕꯒ ꯄꯨꯂꯤꯁꯇ ꯄꯥꯎ ꯄꯤꯕꯤꯌꯨ ꯍꯥꯏꯗꯨꯅ ꯀꯣꯏꯂꯥꯎ ꯂꯥꯎꯗꯨꯅ ꯄꯕ꯭ꯂꯤꯁꯤꯇꯤ ꯆꯠꯂꯤ꯫ ꯑꯁꯨꯝꯅ ꯄꯨꯂꯤꯁꯇ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯅ ꯆꯦꯛꯁꯤꯟ ꯊꯧꯔꯥꯡ ꯂꯧꯈꯠꯆꯔꯕꯁꯨ ꯃꯈꯥ ꯇꯥꯅ ꯅꯨꯄꯤ ꯃꯁꯤꯡ ꯃꯥꯡꯕꯗꯤ ꯂꯦꯞꯂꯝꯗꯦ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯐꯝ ꯃꯆꯥ ꯑꯗꯨꯅ ꯅꯨꯄꯤꯁꯤꯡꯕꯨ ꯐꯥꯔꯒ ꯍꯥꯠꯂꯕ ꯃꯇꯨꯡ ꯅꯨꯄꯤꯁꯤꯡ ꯑꯗꯨꯗꯒꯤ ꯏ ꯊꯛꯂꯤ, ꯑꯗꯨꯒ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯆꯥꯔꯤ꯫ ꯑꯁꯤꯕꯨ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯏꯗꯨꯅ ꯃꯥꯛꯁ ꯑꯗꯨꯒꯤ ꯃꯌꯥꯗ ꯆꯥꯏꯁꯤꯜꯂꯤ꯫ ꯇꯁꯦꯡꯃꯛꯀꯤꯗꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯃꯥꯡ ꯊꯪꯕ ꯁꯔꯨꯛꯇ ꯃꯄꯥ ꯃꯆꯥ ꯑꯅꯤ ꯑꯁꯤꯅ ꯂꯝꯕꯤꯗ ꯅꯨꯄꯤ ꯑꯃ ꯍꯥꯠꯈꯤꯕ ꯑꯗꯨꯒ ꯗꯤꯕ꯭ꯌꯥ ꯃꯥꯡꯈꯤꯕ ꯃꯇꯝꯗ ꯑꯙ꯭ꯌ ꯀꯨꯃꯥꯔꯅ ꯗꯤꯕ꯭ꯌꯥ ꯃꯥꯡꯈꯤꯕ ꯖꯒꯥꯒꯤ ꯅꯥꯄꯤꯗꯨ ꯍꯥꯡꯗꯣꯛꯀꯦ ꯇꯧꯕ ꯃꯇꯝꯗ ꯃꯄꯥ ꯃꯆꯥꯅ ꯍꯛꯆꯥꯡꯒꯤ ꯄꯥꯔꯠꯁꯤꯡ ꯂꯧꯊꯣꯛꯇꯨꯅ ꯆꯥꯈꯤꯕꯒꯤ ꯁꯤꯟ ꯑꯗꯨ ꯄ꯭ꯔꯦꯖꯦꯟꯠꯒꯤ ꯁꯤꯟ ꯅꯠꯇꯦ, ꯍꯧꯈ꯭ꯔꯕ ꯃꯇꯝ 1998-1999ꯗ ꯊꯣꯛꯈꯤꯕ ꯃꯇꯝꯒꯤ ꯁꯤꯟ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯑꯙ꯭ꯌꯒꯤ ꯃꯄꯥ ꯑꯃꯁꯨꯡ ꯑꯪꯀꯜ ꯑꯗꯨꯅ ꯄꯨꯟꯅ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯇꯧꯕ ꯆꯠꯃꯤꯟꯅꯕ ꯃꯇꯝꯗ ꯅꯣꯡꯃ ꯖꯪꯒꯜ ꯐꯥꯎꯗꯨꯅ ꯆꯠꯄ ꯃꯇꯝꯗ ꯒꯥꯔꯤ ꯌꯥꯔꯛꯇꯕꯗꯒꯤ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯑꯗꯨꯅ ꯒꯥꯔꯤ ꯁꯦꯝꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯑꯗꯨꯒ ꯑꯙ꯭ꯌꯒꯤ ꯃꯄꯥꯗꯤ ꯑꯅꯛꯄꯗ ꯂꯩꯕ ꯌꯨꯝ ꯑꯗꯨꯗ ꯏꯁꯤꯡ ꯈꯧꯔꯥꯡꯉꯦ ꯍꯥꯏꯗꯨꯅ ꯏꯁꯤꯡ ꯊꯛꯄ ꯆꯪꯂꯨꯕꯗ ꯅꯨꯄꯤꯁꯤꯡ ꯍꯥꯠꯇꯨꯅ ꯆꯥꯔꯤꯕ ꯑꯍꯜ ꯑꯗꯨ ꯐꯝꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯃꯥꯅ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯊꯛꯀꯦ ꯍꯥꯏꯔꯨꯕꯗ ꯑꯍꯜ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯂꯩꯕꯅꯤ ꯁꯔ, ꯃꯅꯨꯡꯗ ꯆꯪꯂꯒ ꯑꯗꯨꯃꯛ ꯊꯛꯄꯤꯌꯨ, ꯑꯩꯗꯤ ꯃꯤꯠꯁꯤ ꯐꯖꯅ ꯎꯕ ꯉꯝꯗꯦ ꯑꯗꯨꯅ ꯆꯪꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯇꯧꯕꯅꯤ ꯍꯥꯏꯔꯛꯂꯤ꯫ ꯑꯗꯨꯅ ꯌꯨꯝ ꯃꯅꯨꯡꯗ ꯆꯪꯁꯤꯟꯗꯨꯅ ꯏꯁꯤꯡ ꯊꯛꯂꯨꯔꯒ ꯊꯣꯛꯂꯛꯄ ꯃꯇꯝꯗ ꯀꯅꯥꯁꯨ ꯂꯩꯇꯕ ꯖꯪꯒꯜ ꯑꯗꯨꯗ ꯑꯍꯜ ꯑꯣꯏꯔꯕ ꯑꯗꯨꯒ ꯃꯃꯤꯠꯁꯨ ꯐꯖꯅ ꯎꯗꯕ ꯅꯨꯄꯥ ꯑꯗꯨ ꯃꯊꯟꯇ ꯂꯩꯔꯝꯕ ꯑꯗꯨꯗ ꯑꯙ꯭ꯌꯒꯤ ꯃꯄꯥꯗꯨ ꯆꯤꯡꯅꯕ ꯈꯔꯗꯤ ꯐꯥꯎꯈꯤꯕꯅꯤ꯫ ꯅꯨꯄꯥ ꯑꯗꯨ ꯀꯔꯤ ꯊꯕꯛ ꯁꯨꯕꯒꯦ, ꯅꯃꯤꯡꯅ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯕꯗꯨꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯔꯦꯗ꯭ꯗꯤ ꯀꯧꯏ, ꯎꯃꯪꯗꯒꯤ ꯈꯣꯏꯍꯤ ꯁꯨꯝꯂꯒ ꯌꯣꯜꯂꯒ ꯆꯥꯖꯕꯅꯤ ꯁꯔ ꯍꯥꯏꯗꯨꯅ ꯈꯨꯝꯂꯛꯂꯤ꯫ ꯑꯗꯨꯒ ꯇꯟꯖꯥꯗꯨꯗ ꯑꯪꯀꯜ ꯑꯗꯨꯅ ꯒꯥꯔꯤ ꯁꯦꯝꯕ ꯂꯣꯏꯔꯦ ꯍꯥꯏꯔꯛꯄꯗꯒꯤ ꯃꯈꯣꯏ ꯒꯥꯔꯤ ꯊꯧꯗꯨꯅ ꯑꯗꯨꯃꯛ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨꯗꯤ ꯄꯨꯂꯤꯁꯇ ꯃꯈꯣꯏꯗ ꯈꯔ ꯆꯤꯡꯅꯈ꯭ꯔꯦ ꯈꯟꯕꯗꯒꯤ ꯃꯇꯣꯝꯗ ꯌꯥꯝꯅ ꯁꯥꯎꯅ ꯂꯥꯎꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯅ ꯂꯧꯃꯤ ꯑꯃꯅ ꯃꯍꯥꯛꯅ ꯂꯧꯕꯨꯛ ꯆꯠꯄ ꯃꯇꯝꯗ ꯃꯥꯛꯁ ꯑꯗꯨ ꯅꯨꯄꯥ ꯑꯃꯗꯒꯤ ꯇꯥꯍꯧꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯛꯁ ꯑꯃ ꯈꯨꯟꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯄꯨꯔꯛꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯥꯛꯁ ꯑꯁꯤꯃꯛ ꯑꯙ꯭ꯌꯒꯤ ꯃꯄꯥꯅ ꯀꯣꯏꯊꯤ ꯊꯤꯔꯝꯂꯤꯕ ꯑꯗꯨꯒ ꯃꯨꯚꯤ ꯑꯁꯤꯒꯤ ꯍꯦꯛ ꯑꯍꯧꯕ ꯁꯤꯟꯗ ꯎꯈꯤꯕ ꯃꯥꯛꯁ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯃꯗꯨꯗ ꯑꯙ꯭ꯌꯒꯤ ꯃꯄꯥꯅ ꯅꯪ ꯅꯨꯄꯥ ꯑꯗꯨ ꯃꯁꯛ ꯎꯍꯧꯕ꯭ꯔꯥ, ꯃꯁꯛ ꯈꯪꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯨꯕꯗꯨꯗ ꯁꯔ ꯃꯁꯛꯃꯛꯇꯤ ꯎꯍꯧꯗ꯭ꯔꯦ, ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯔꯒ ꯄꯣꯛ ꯉꯥꯛꯇ ꯍꯧꯕꯅꯤ꯫ ꯃꯗꯨ ꯍꯦꯛ ꯇꯥꯕꯗ ꯑꯙ꯭ꯌꯒꯤ ꯃꯄꯥꯒꯤ ꯀꯣꯛꯇ ꯖꯪꯒꯜꯗ ꯃꯊꯟꯇ ꯂꯩꯍꯧꯕ ꯔꯦꯗ꯭ꯗꯤꯒꯤ ꯁꯛꯐꯝ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯃꯤꯠ ꯎꯕ ꯉꯝꯗꯦ ꯍꯥꯏꯕꯅꯤ꯫ ꯑꯗꯨꯅ ꯇꯁꯦꯡꯅꯃꯛ ꯃꯍꯥꯛꯅ ꯊꯕꯛ ꯑꯁꯤ ꯇꯧꯕ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯑꯣꯏꯔꯝꯂꯣꯏꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯃꯉꯣꯟꯗ ꯆꯤꯡꯅꯕ ꯑꯃꯁꯨ ꯐꯥꯎꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯥꯛꯁ ꯑꯗꯨꯒꯤ ꯃꯔꯝꯗ ꯀꯨꯞꯅ ꯊꯤꯖꯤꯜꯂꯨꯕ DNA ꯇꯦꯁꯇꯤꯡ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯃꯥꯛꯁ ꯑꯗꯨꯗ DNA 95ꯗꯒꯤ ꯍꯦꯟꯅ ꯌꯥꯎꯔꯝꯕ ꯊꯦꯡꯅꯈꯤ, ꯑꯗꯨꯒ DNAꯁꯤꯡ ꯑꯗꯨ ꯃꯥꯡꯈꯤꯕ ꯅꯨꯄꯤꯃꯆꯥꯁꯤꯡ ꯑꯗꯨꯒꯤ DNAꯒ ꯆꯞ ꯃꯥꯟꯅꯔꯝꯈꯤ꯫ ꯃꯗꯨꯗꯒꯤ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯃꯇꯝꯗꯗꯤ ꯃꯥꯛꯁ ꯑꯗꯨꯒꯤ ꯐꯣꯇꯣꯅ ꯀꯚꯔ ꯑꯣꯏꯕ ꯍꯤꯗꯝꯕ ꯀꯧꯕ ꯂꯥꯏꯔꯤꯛ ꯑꯃ ꯂꯩꯔꯝꯕꯗꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯥꯡꯗ ꯊꯤꯖꯤꯟꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯂꯨꯔꯤꯕꯗꯤ ꯍꯤꯗꯝꯕ ꯍꯥꯏꯕ ꯂꯥꯏꯔꯤꯛ ꯑꯁꯤꯗꯤ ꯁꯪꯁꯀ꯭ꯔꯤꯠꯇ ꯏꯔꯝꯕꯅꯤ꯫ ꯑꯗꯨꯅ ꯁꯪꯁꯀ꯭ꯔꯤꯠꯇꯤ ꯀꯅꯥꯁꯨ ꯄꯥꯕ ꯍꯩꯇꯕꯗꯒꯤ ꯃꯍꯥꯛꯄꯨ ꯄꯥꯕ ꯍꯩꯒꯗꯕ ꯃꯤꯑꯣꯏ ꯊꯤꯔꯛꯄꯗ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯏꯕꯗꯨ ꯑꯣꯏꯅ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯔꯥꯏꯇꯔ ꯑꯗꯨ ꯎꯅꯔꯨꯔꯕ ꯃꯇꯨꯡ ꯔꯥꯏꯇꯔ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕꯒꯤ ꯑꯍꯥꯟꯕ ꯂꯥꯜꯍꯧ ꯑꯣꯏꯔꯤꯕ ꯁꯤꯄꯣꯏ ꯃꯩꯇ꯭ꯔꯤ 1987ꯒꯤ ꯔꯤꯚꯣꯜꯠ ꯑꯗꯨꯗꯒꯤ ꯄ꯭ꯔꯖꯥ ꯃꯌꯥꯝꯕꯨ ꯀꯤꯍꯜꯂꯒ ꯃꯈꯥ ꯇꯥꯅ ꯂꯥꯜꯍꯧ ꯍꯧꯔꯛꯇꯅꯕꯒꯤꯗꯃꯛ ꯑꯟꯗꯃꯥꯟ ꯁꯦꯂꯨꯂꯔ ꯖꯦꯜ ꯑꯁꯤ ꯍꯧꯗꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯃꯛꯄꯨ ꯃꯈꯣꯏꯅ ꯈꯟꯖꯔꯨꯕꯗꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯃꯈꯥ ꯇꯥꯅ ꯂꯥꯟ ꯍꯧꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯊꯝꯒꯗꯕ ꯕꯟꯗꯤꯁꯤꯡꯒꯤ ꯃꯁꯤꯡ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯈꯠꯂꯛꯄꯅ ꯊꯝꯐꯝ ꯆꯟꯗꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯅ ꯐꯥꯔꯛꯂꯕ ꯕꯟꯗꯤꯁꯤꯡ ꯊꯝꯐꯝ ꯊꯤꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅ ꯍꯤꯗꯝꯕ ꯑꯥꯏꯂꯦꯟด์ꯍꯥꯏꯕꯗꯨ ꯊꯦꯡꯅꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯑꯥꯏꯂꯦꯟด์ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯇꯣꯡꯆꯥꯛ ꯆꯥꯔꯒ ꯍꯤꯡꯕ ꯀꯦꯅꯤꯕꯦꯜ ꯉꯥꯛꯇꯅꯤ꯫ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯃꯈꯣꯏꯒꯤ ꯃꯥꯌꯣꯛꯇ ꯂꯥꯜꯍꯧꯕ ꯃꯤꯑꯣꯏꯁꯤꯡ ꯐꯥꯗꯨꯅ ꯄꯨꯔꯛꯂꯒ ꯑꯥꯏꯂꯦꯟด์ꯑꯁꯤꯗ ꯊꯥꯗꯣꯛꯂꯕ ꯃꯇꯨꯡ ꯃꯐꯝ ꯑꯁꯤꯒꯤ ꯀꯦꯅꯤꯕꯦꯜꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯛꯂꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯐꯥꯗꯨꯅ ꯆꯥꯊꯣꯔꯛꯄꯗꯒꯤ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯖꯕ ꯃꯐꯝ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯗꯨꯃꯛꯄꯨ ꯏꯟꯗꯤꯌꯥꯅ 1947ꯗ ꯅꯤꯡꯈꯥ ꯇꯝꯕ ꯐꯪꯂꯕ ꯃꯇꯨꯡ ꯕ꯭ꯔꯤꯇꯤꯁ ꯁꯔꯀꯥꯔꯅ ꯏꯟꯗꯤꯌꯥ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗꯗꯤ ꯑꯥꯏꯂꯦꯟด์ꯑꯁꯤꯗ ꯃꯈꯥ ꯇꯥꯅ ꯕꯟꯗꯤ ꯊꯥꯔꯛꯇꯕꯗꯒꯤ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ ꯀꯦꯅꯤꯕꯦꯜꯁ ꯍꯥꯏꯕꯗꯤ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯆꯥꯗꯨꯅ ꯍꯤꯡꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯒꯤ ꯃꯈꯥ ꯇꯥꯅ ꯆꯤꯟꯖꯥꯛ ꯐꯪꯗꯕꯒꯤ ꯃꯑꯣꯡꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯇꯟꯖꯥ ꯑꯁꯤꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯖꯃꯤꯟꯗꯥꯔ ꯑꯦꯛꯠ ꯄꯥꯁ ꯇꯧꯔꯛꯂꯕ ꯃꯇꯨꯡ
ꯃꯇꯝ ꯑꯗꯨꯗ ꯖꯃꯤꯟꯗꯥꯔ ꯑꯣꯏꯅ ꯄꯩꯁꯥ ꯄꯥꯏꯅ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯒꯤ ꯂꯟ ꯊꯨꯝꯁꯤꯡ ꯑꯗꯨ ꯒꯚꯔꯟꯃꯦꯟꯠꯗ ꯁꯕꯃꯤꯠ ꯇꯧꯅꯤꯡꯗꯕꯗꯒꯤ ꯀꯅꯥ ꯈꯪꯗꯕ ꯖꯒꯥ ꯊꯤꯔꯛꯄꯗ ꯍꯤꯗꯝꯕ ꯑꯥꯏꯂꯦꯟꯗ ꯑꯁꯤꯗ ꯂꯩꯔꯝꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯇꯥꯟꯊꯣꯛꯈ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯔꯣꯟꯕ ꯂꯟ ꯊꯨꯝ ꯂꯧꯐꯝ ꯑꯣꯏꯔꯛꯈꯤꯕꯅꯤ꯫ ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯤꯕ ꯀꯦꯅꯤꯕꯦꯜꯁꯤꯡ ꯑꯗꯨꯁꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯇꯥꯟꯅꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯕ ꯃꯇꯨꯡ ꯇꯦꯂꯪꯒꯅꯥꯒꯤ ꯆꯤꯟꯅꯨꯔ ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯗꯨꯗ ꯊꯨꯡꯈꯤꯕꯅꯤ ꯑꯗꯨꯒ ꯅꯥꯏꯇꯣꯝ ꯇꯥꯅ ꯂꯥꯛꯄ ꯅꯨꯄꯤ ꯑꯃꯕꯨ ꯃꯈꯣꯏꯅ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯈꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯃꯤ ꯍꯥꯠꯇꯨꯅ ꯆꯥꯕꯗꯨ ꯅꯨꯄꯥ ꯑꯃꯅ ꯎꯈꯤꯕꯗꯒꯤ ꯅꯨꯄꯤ ꯑꯗꯨ ꯃꯌꯥꯝ ꯆꯪꯗꯨꯅ ꯍꯥꯠꯇꯣꯛꯂꯒ ꯆꯥꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯄꯥꯎ ꯇꯝꯂꯕ ꯃꯇꯨꯡ ꯈꯨꯟꯖꯥ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯕꯨ ꯐꯥꯔꯒ ꯎ ꯑꯃꯗ ꯄꯨꯟꯁꯤꯜꯂꯒ ꯃꯤ ꯐꯥꯎꯕ ꯆꯥꯕ ꯉꯝꯕ ꯅꯣꯏꯗꯤ ꯁꯥꯗꯒꯤ ꯍꯦꯟꯅ ꯇꯝꯊꯤꯕ ꯀꯥꯡꯕꯨꯅꯤ ꯍꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗ ꯊꯥꯎ ꯍꯩꯖꯤꯟꯗꯨꯅ ꯃꯩ ꯊꯥꯗꯣꯛꯈꯤ꯫ ꯑꯗꯨꯃꯛꯄꯨ ꯍꯤꯗꯝꯕ ꯑꯥꯏꯂꯦꯟꯗꯒꯤ ꯆꯦꯟꯊꯣꯔꯛꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯆꯥꯕ ꯀꯦꯅꯤꯕꯦꯜ ꯃꯌꯥꯝ ꯍꯥꯠꯇꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯕꯁꯨ ꯃꯈꯣꯏꯒꯤ ꯃꯔꯛꯇꯒꯤ ꯃꯌꯥꯝꯅ ꯐꯥꯍꯧꯗꯕ ꯅꯨꯄꯥ ꯑꯃꯗꯤ ꯍꯤꯡꯗꯨꯅ ꯂꯣꯟꯅ ꯆꯦꯟꯊꯣꯛꯈꯤꯕꯅꯤ꯫ ꯋꯥꯔꯤ ꯄꯨꯝꯕ ꯈꯪꯂꯕ ꯃꯇꯨꯡ ꯑꯇꯤꯌꯥꯒꯤ ꯃꯄꯥꯅ ꯎꯃꯪꯗ ꯊꯦꯡꯅꯔꯛꯈꯤꯕ ꯃꯣꯏ ꯐꯖꯅ ꯎꯕ ꯉꯝꯗꯦ ꯍꯥꯏꯕ ꯔꯦꯗꯤ ꯑꯗꯨꯅ ꯇꯁꯦꯡꯕ ꯃꯤꯍꯥꯠꯄꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯐꯣꯟ ꯇꯧꯗꯨꯅ ꯁ꯭ꯇꯦꯁꯟꯗ ꯔꯦꯗꯤꯅ ꯃꯥꯡꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯍꯥꯠꯇꯨꯅ ꯆꯥꯊꯣꯛꯈꯤꯕꯅꯤ꯫ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯈꯨꯗꯛ ꯑꯁꯤꯗ ꯐꯥꯗꯕ ꯌꯥꯗꯕꯅꯤ꯫ ꯑꯩ ꯃꯍꯥꯛꯀꯤ ꯂꯩꯐꯝꯗ ꯆꯠꯂꯝꯂꯒꯦ ꯑꯗꯨꯒ ꯅꯈꯣꯏ ꯂꯣꯏꯅꯃꯛ ꯕꯦꯛꯑꯞ ꯑꯣꯏꯅ ꯂꯥꯛꯂꯣ ꯍꯥꯏꯔꯒ ꯐꯣꯟ ꯑꯗꯨ ꯊꯝꯈꯤꯕꯒ ꯂꯣꯏꯅꯅ ꯃꯍꯥꯛ ꯃꯇꯣꯝꯇ ꯕꯨꯂꯦꯠ ꯊꯧꯗꯨꯅ ꯔꯦꯗꯤꯒꯤ ꯃꯌꯨꯝ ꯇꯝꯅ ꯂꯥꯛꯈꯤꯕꯅꯤ꯫ ꯑꯇꯤꯌꯥꯒꯤ ꯃꯄꯥꯅ ꯔꯦꯗꯤꯒꯤ ꯃꯌꯨꯝꯗ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯔꯦꯗꯤ ꯃꯌꯨꯝꯗ ꯂꯩꯔꯝꯗꯦ꯫ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯁꯠꯇꯣꯛꯇꯨꯅ ꯄꯥꯏꯔꯒ ꯔꯦꯗꯤ ꯀꯣꯏꯊꯤ ꯊꯤꯔꯛꯄ ꯃꯇꯝꯗ ꯔꯦꯗꯤ ꯐꯪꯂꯝꯗꯦ ꯑꯗꯨꯕꯨ ꯏꯈꯪ ꯈꯪꯍꯧꯗꯅ ꯌꯨꯝꯊꯛꯇꯒꯤ ꯔꯦꯗꯤꯅ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯔꯒ ꯆꯣꯡꯊꯔꯛꯇꯨꯅ ꯑꯇꯤꯌꯥꯒꯤ ꯃꯄꯥꯒꯤ ꯄꯥꯝꯕꯣꯝꯗ ꯁꯤꯡꯖꯪꯅ ꯌꯥꯟꯈꯤ꯫ ꯍꯥꯏꯔꯤꯕ ꯁꯤꯡꯖꯪ ꯑꯁꯤꯃꯛ ꯃꯍꯥꯛꯅ ꯃꯃꯥꯡꯒꯤ ꯅꯨꯄꯤ ꯀꯌꯥ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯈꯤꯕ ꯁꯤꯡꯖꯪ ꯑꯗꯨꯃꯛꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯕ ꯃꯇꯝꯗ ꯑꯇꯤꯌꯥꯒꯤ ꯃꯄꯥ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯈꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯀꯥꯞꯊꯣꯔꯛꯄ ꯃꯇꯝꯗ ꯔꯦꯗꯤꯒꯤ ꯃꯊꯕꯥꯛꯇ ꯄꯥꯟꯗꯨꯅ ꯔꯦꯗꯤ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯕꯅꯤ꯫ ꯑꯗꯨꯒ ꯄꯨꯂꯤꯁ ꯐꯣꯔꯁꯅ ꯃꯐꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯄ ꯃꯇꯝꯗ ꯔꯦꯗꯤꯒ ꯐꯨꯅꯕ ꯃꯇꯝꯗ ꯌꯥꯝꯅ ꯊꯤꯅ ꯁꯣꯛꯄꯗꯒꯤ ꯑꯇꯤꯌꯥꯒꯤ ꯃꯄꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯗꯨꯅ ꯂꯩꯔꯝꯈꯤ꯫ ꯍꯥꯌꯔ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯅ ꯍꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤ ꯃꯌꯥꯝ ꯃꯃꯥꯡꯗ ꯈꯪꯍꯟꯕ ꯄꯥꯝꯂꯝꯗꯦ ꯃꯔꯝꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯆꯥꯕ ꯀꯦꯅꯤꯕꯦꯜ ꯑꯃ ꯂꯩꯔꯦ ꯍꯥꯏꯗꯨꯅ ꯈꯪꯂꯛꯄ ꯃꯇꯝꯗ ꯄ꯭ꯔꯖꯥꯁꯤꯡ ꯌꯥꯝꯅ ꯑꯀꯤꯕ ꯐꯥꯎꯒꯅꯤ꯫ ꯑꯗꯨꯅ ꯂꯩꯈꯤꯗ꯭ꯔꯕ ꯑꯇꯤꯌꯥꯒꯤ ꯃꯄꯥꯕꯨꯅ ꯃꯐꯝ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯨꯝꯖꯤꯜꯂꯒ ꯃꯍꯥꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯗꯨꯅ ꯃꯍꯥꯛ ꯃꯐꯝ ꯈꯪꯅ ꯊꯤꯕ ꯈꯪꯗꯦ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯔꯤꯄꯣꯔꯠ ꯄꯤꯁꯤꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠ ꯑꯁꯤꯃꯛ ꯑꯇꯤꯌꯥꯒꯤ ꯕꯥꯔꯊꯗꯦ ꯇꯥꯕ ꯅꯨꯃꯤꯠꯇ ꯃꯥꯒꯤ ꯃꯄꯥꯅ ꯕꯥꯔꯊꯗꯦ ꯌꯥꯎꯗꯅ ꯊꯕꯛ ꯌꯥꯝꯅ ꯑꯔꯨꯕ ꯂꯩꯔꯦ ꯍꯥꯏꯔꯒ ꯆꯠꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯄꯥ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯃꯥꯅ ꯊꯧꯈꯤꯕ ꯒꯥꯔꯤ ꯑꯗꯨꯒ ꯃꯅꯤꯡꯗ ꯃꯥꯛꯁ ꯑꯗꯨ ꯍꯥꯞꯂꯒ ꯃꯥꯒꯤ ꯃꯌꯨꯝꯗ ꯊꯤꯜꯂꯛꯈꯤꯕꯗꯨ ꯃꯃꯥꯡꯗ ꯑꯇꯤꯌꯥꯒꯤ ꯐ꯭ꯂꯥꯁꯕꯦꯛꯇ ꯑꯩꯈꯣꯏꯅ ꯎꯕ ꯐꯪꯈ꯭ꯔꯦ꯫ ꯑꯗꯨꯒ ꯔꯦꯗꯤꯒ ꯑꯗꯨꯝ ꯆꯠꯃꯤꯟꯅꯕ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯑꯗꯨꯗꯤ ꯃꯐꯝ ꯈꯪꯗꯅ ꯑꯗꯨꯃꯛ ꯂꯣꯠꯇꯨꯅ ꯃꯥꯡꯈ꯭ꯔꯕꯅꯤ꯫ ꯃꯄꯥꯒꯤ ꯃꯐꯝꯗ ꯊꯣꯛꯈꯤꯕ ꯑꯁꯦꯡꯕ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯈꯪꯂꯛꯂꯕꯗ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯤꯕ ꯑꯇꯤꯌꯥꯕꯨ ꯊꯦꯝꯖꯤꯟꯕꯤꯔꯒ ꯑꯚꯦꯅ ꯁꯥꯔ ꯍꯣꯔꯦꯟ ꯇꯧꯕꯤꯈꯤꯕ ꯏꯟꯚꯦꯁꯇꯤꯒꯦꯁꯟ ꯑꯗꯨꯒꯤ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯑꯩꯈꯣꯏ ꯑꯃꯨꯛꯇ ꯌꯦꯡꯖꯒꯦ ꯍꯥꯏꯗꯨꯅ ꯀꯦꯁ ꯐꯥꯏꯜ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯌꯦꯡꯂꯛꯄ ꯃꯇꯝꯗꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯀꯦꯁꯀꯨꯝꯅ ꯃꯗꯨꯗ ꯃꯥꯡꯈ꯭ꯔꯦ ꯍꯥꯏꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯔꯤꯄꯣꯔꯠ ꯏꯕ ꯃꯇꯝꯗ ꯃꯥꯡꯈꯤꯕ ꯅꯨꯄꯤ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯑꯃ ꯅꯠꯇ꯭ꯔꯒ ꯑꯃꯗ ꯑꯉꯥꯡꯕ ꯗ꯭ꯔꯦꯁ ꯂꯣꯏꯅꯃꯛ ꯁꯦꯠꯂꯝꯃꯤ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯂꯤ꯫ ꯃꯗꯨꯅ ꯍꯥꯏꯕꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯅ ꯊꯦꯡꯅꯈꯤꯕ ꯀꯦꯁ ꯑꯗꯨꯒ ꯃꯥꯅ ꯍꯧꯖꯤꯛ ꯄꯥꯏꯔꯤꯕ ꯀꯦꯁ ꯑꯁꯤꯒ ꯀꯔꯤꯁꯨ ꯈꯦꯠꯅꯕ ꯂꯩꯇꯦ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯪꯀꯜ ꯇꯤꯂꯛꯅ ꯍꯥꯏꯔꯛꯄꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯕꯦꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯪꯒ ꯆꯥꯟꯅꯕ ꯅꯠꯇ꯭ꯔꯒꯅ ꯃꯆꯥ ꯃꯁꯨ ꯀꯔꯤꯁꯨ ꯄꯜꯂꯛꯈꯤꯕ ꯂꯩꯇꯦ꯫ ꯇꯁꯦꯡꯕꯒꯤꯁꯨ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔꯁꯤꯡ ꯑꯗꯨꯅ ꯊꯦꯡꯅꯕ ꯃꯇꯝꯗ ꯔꯦꯗꯤ ꯃꯊꯟꯇꯅꯤ ꯃꯍꯥꯛꯀꯤ ꯃꯆꯥꯗꯤ ꯀꯩꯗꯧꯅꯨꯡꯗ ꯊꯦꯡꯅꯈꯤꯕ ꯂꯩꯇꯕꯅꯤ꯫ ꯆꯞ ꯃꯥꯟꯅꯕ ꯀ꯭ꯔꯥꯏꯝ ꯑꯁꯤ ꯆꯍꯤ 12-13 ꯃꯇꯨꯡꯗ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯂꯛꯄ ꯑꯁꯤꯗ ꯍꯤꯗꯝꯕ ꯀꯥꯡꯕꯨꯒꯤ ꯀꯅꯥꯒꯨꯝꯕ ꯃꯤꯑꯣꯏ ꯑꯃ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯍꯤꯡꯂꯝꯕ ꯌꯥꯏ꯫ ꯑꯗꯨꯒ ꯃꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯆꯤꯡꯅꯔꯤꯕꯁꯤ ꯍꯤꯗꯝꯕ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯤꯡꯂꯝꯕ ꯊꯣꯛꯂꯕꯗꯤ ꯃꯈꯣꯏꯅ ꯐꯨꯒꯥꯏꯗꯨꯅ ꯐꯥꯗꯨꯅ ꯊꯝꯂꯤꯕ ꯕꯣꯌꯥ ꯑꯗꯨ ꯑꯣꯏꯒꯅꯤ ꯑꯁꯤꯅꯤ꯫ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯑꯁꯦꯡꯕ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛ ꯃꯄꯥꯅ ꯎꯅꯔꯝꯈꯤꯕ ꯍꯤꯗꯝꯕꯒꯤ ꯑꯏꯕꯗꯨ ꯃꯈꯣꯏ ꯑꯅꯤ ꯆꯠꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯎꯅꯔꯝꯃꯤ꯫ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯑꯏꯕꯗꯨ ꯎꯅꯔꯕ ꯃꯇꯨꯡ ꯃꯍꯥꯛꯅ ꯐꯣꯡꯗꯣꯔꯛꯄꯒꯤ ꯃꯇꯨꯡꯏꯟꯅ ꯃꯉꯣꯟꯗ ꯍꯤꯗꯝꯕꯒꯤ ꯃꯔꯝꯗ ꯍꯪꯂꯝꯂꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯗꯨꯒꯤ ꯃꯔꯝꯗ ꯗꯤꯄꯥꯔꯠꯃꯦꯟꯠꯗ ꯑꯃꯨꯛ ꯍꯟꯅ ꯐꯣꯟ ꯇꯧꯔꯨꯕ ꯃꯇꯝꯗꯗꯤ ꯍꯤꯗꯝꯕ ꯀꯥꯡꯕꯨꯒꯤ ꯃꯤꯑꯣꯏ ꯑꯃ ꯍꯥꯠꯄꯗ ꯃꯍꯥꯛꯁꯨ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯂꯩꯈꯤꯗ꯭ꯔꯦ ꯍꯥꯏꯕ ꯈꯪꯕ ꯉꯝꯂꯦ꯫ ꯑꯗꯨꯒ ꯃꯌꯥꯝꯒꯤ ꯋꯥꯈꯜꯗꯗꯤ ꯔꯦꯗꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯍꯥꯠꯈꯤꯕꯒ ꯂꯣꯏꯅꯅ ꯍꯤꯗꯝꯕ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯕꯒꯤ ꯁꯥꯗꯣꯡ ꯆꯥꯕ ꯀꯥꯡꯕꯨ ꯑꯁꯤ ꯄꯨꯂꯞ ꯁꯤꯈ꯭ꯔꯦ ꯂꯣꯏꯈ꯭ꯔꯦ ꯍꯥꯏꯅ ꯈꯟꯅꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕꯗꯨ ꯑꯩꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯅꯤꯡꯗꯦ꯫ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯥ ꯇꯥꯅ ꯊꯤꯖꯤꯟꯕ ꯆꯠꯄ ꯃꯇꯝꯗ 1999ꯗ ꯏꯟꯗꯣꯀꯤ ꯍꯥꯏꯔꯤꯕ ꯂꯝ ꯑꯗꯨꯗ ꯍꯥꯃꯦꯡꯒꯤ ꯗꯨꯀꯥꯟ ꯑꯃꯒꯤ ꯃꯃꯥꯡꯗ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯅꯨꯄꯥ ꯑꯃ ꯅꯨꯡꯇꯤꯒꯤ ꯑꯗꯨꯃꯛ ꯐꯝꯗꯨꯅ ꯂꯩꯕꯗꯨ ꯎꯕꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯗꯨꯀꯥꯟ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯕ ꯌꯥꯎꯍꯟꯈꯤꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯃꯤꯡ ꯕꯦꯠꯇꯤ ꯀꯧꯏ꯫ ꯗꯨꯀꯥꯟ ꯑꯗꯨꯗ ꯊꯕꯛ ꯍꯦꯛ ꯌꯥꯎꯕ ꯅꯨꯃꯤꯠꯇꯒꯤ ꯃꯍꯥꯛ ꯌꯥꯝꯅ ꯃꯊꯃꯣꯏ ꯁꯦꯡꯅ ꯊꯕꯛ ꯀꯟꯅ ꯁꯨꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯃꯍꯥꯛ ꯃꯊꯟꯇ ꯇꯣꯉꯥꯟꯅ ꯇꯨꯃꯤꯟꯅꯇ ꯂꯩ ꯃꯌꯥꯝꯒ ꯏꯄꯨꯟ ꯄꯨꯟꯗꯦ꯫ ꯑꯗꯨꯒ ꯊꯕꯛꯇꯤ ꯌꯥꯝꯅ ꯀꯟꯅ ꯁꯨꯕ ꯃꯤꯁꯛꯅꯤ꯫ ꯃꯊꯃꯣꯏ ꯁꯦꯡꯕ ꯊꯕꯛ ꯀꯟꯕꯗꯨ ꯎꯕꯗ ꯗꯨꯀꯥꯟ ꯑꯗꯨꯒꯤ ꯃꯄꯨ ꯑꯗꯨꯅ ꯈꯨꯜ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯃꯒ ꯕꯦꯠꯇꯤꯒ ꯂꯨꯍꯣꯡꯕꯤꯔꯝꯃꯤ꯫ ꯑꯌꯥꯝꯕ ꯃꯇꯝꯗ ꯅꯨꯡꯁꯨꯡ ꯅꯨꯡꯖꯥꯅꯅ ꯃꯊꯥ ꯁꯥꯗꯨꯅꯇ ꯂꯩꯕ ꯕꯦꯠꯇꯤ ꯑꯗꯨ ꯂꯨꯍꯣꯡꯈꯤꯕꯗꯒꯤ ꯌꯥꯝꯅ ꯃꯊꯋꯥꯏ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯍꯔꯥꯎ ꯇꯌꯥꯝꯕ ꯃꯤꯑꯣꯏ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯀꯤ ꯃꯆꯥ ꯑꯃ ꯐꯪꯖꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯆꯥ ꯐꯪꯂꯕ ꯃꯇꯨꯡ ꯃꯍꯥꯛꯀꯤ ꯅꯨꯄꯤꯁꯨ ꯃꯁꯥꯒꯤ ꯑꯅꯥꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯥꯏꯕꯪꯄꯥꯟ ꯊꯥꯗꯣꯛꯈ꯭ꯔꯦ ꯂꯩꯈꯤꯗ꯭ꯔꯦ꯫ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯀꯥꯏꯅꯈꯤꯕꯗꯒꯤ ꯑꯌꯥꯝꯕ ꯃꯇꯝꯗ ꯀꯞꯇꯨꯅꯇ ꯂꯩꯕꯗꯒꯤ ꯃꯍꯥꯛꯀꯤ ꯃꯃꯤꯠ ꯅꯨꯡꯉꯥꯏꯔꯛꯈꯤꯗꯦ꯫ ꯗꯣꯛꯇꯔꯗ ꯆꯠꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯗꯣꯛꯇꯔꯅ ꯃꯍꯥꯛꯀꯤꯁꯤ ꯀꯂꯔ ꯕ꯭ꯂꯥꯏꯟꯗꯅꯤ ꯑꯣꯄꯔꯦꯁꯟ ꯇꯧꯔꯕ ꯁꯔꯖꯔꯤ ꯇꯧꯔꯕꯁꯨ ꯀꯥꯟꯅꯕ ꯐꯪꯂꯣꯏ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ꯫
ꯃꯥꯒꯤ ꯅꯨꯄꯤ ꯂꯩꯈꯤꯗꯕꯒꯤ ꯑꯋꯥꯕꯒꯤ ꯃꯊꯛꯇ ꯃꯃꯤꯠ ꯎꯁꯤꯜꯂꯛꯇꯕꯒꯤ ꯑꯋꯥꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯈꯥ ꯇꯥꯅ ꯂꯩꯕ ꯄꯥꯝꯂꯝꯗꯦ ꯑꯗꯨꯅ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯥꯕꯨ ꯄꯨꯗꯨꯅ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯇꯝ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯍꯥꯛ ꯃꯐꯝ ꯑꯃꯠꯇꯗ ꯀꯨꯏꯅ ꯂꯩꯊꯔꯝꯗꯦ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯂꯩꯐꯝ ꯍꯦꯛꯇꯃꯛ ꯈꯨꯜ ꯍꯦꯛꯇꯃꯛ ꯍꯣꯡꯉꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯈꯨꯜ ꯂꯩꯐꯝ ꯍꯦꯛ ꯍꯣꯡꯕ ꯈꯨꯗꯤꯡꯒꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯈꯔ ꯑꯗꯨꯃꯛ ꯃꯥꯡꯕꯒꯤ ꯀꯦꯁ ꯄꯨꯂꯤꯁꯇ ꯔꯦꯖꯤꯁꯇꯔ ꯇꯧꯔꯝꯃꯤ ꯍꯥꯏꯗꯨꯅ ꯔꯥꯏꯇꯔ ꯑꯗꯨꯅ ꯐꯣꯡꯗꯣꯔꯛꯂꯤ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯕꯦꯞꯇꯤꯒꯤ ꯃꯆꯥꯅꯨꯄꯥꯗꯨ ꯃꯤꯁꯟ ꯁ꯭ꯀꯨꯜ ꯑꯃꯗ ꯂꯥꯏꯔꯤꯛ ꯇꯝꯃꯤ ꯈꯪꯂꯛꯄꯗꯒꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨꯒꯤ ꯐꯥꯗꯔ ꯑꯗꯨ ꯎꯅꯔꯨꯕ ꯃꯇꯝꯗꯁꯨ ꯍꯥꯏꯔꯤꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯂꯦ ꯍꯥꯏꯗꯨꯅ ꯍꯥꯏꯔꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯂꯩꯔꯒ ꯕꯦꯠꯇꯤ ꯃꯍꯥꯛꯀꯤ ꯃꯁꯥꯒꯤ ꯑꯅꯥꯕ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯒ ꯂꯩꯈꯤꯗ꯭ꯔꯦ ꯃꯄꯥ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯃꯆꯥꯅꯨꯄꯥꯗꯨꯁꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯁ꯭ꯀꯨꯜ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯃꯐꯝ ꯈꯪꯅ ꯆꯠꯈ꯭ꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡ ꯀꯩ ꯊꯣꯛꯈ꯭ꯔꯕꯒꯦ ꯍꯥꯏꯕꯗꯨꯗꯤ ꯑꯩꯁꯨ ꯈꯪꯕ ꯉꯝꯗꯦ ꯍꯥꯏꯔꯛꯂꯤ ꯔꯥꯏꯇꯔ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅꯗꯤ ꯍꯤꯗꯝꯕ ꯑꯥꯏꯂꯦꯟꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯍꯤꯡꯅ ꯆꯥꯕ ꯉꯝꯕ ꯀꯦꯅꯤꯕꯦꯜꯁꯤꯡ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯑꯣꯏ ꯑꯗꯨ ꯍꯧꯖꯤꯛꯁꯨ ꯍꯤꯡꯂꯤ ꯍꯥꯏꯕꯅꯤ ꯀꯅꯥ ꯑꯣꯏꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨꯗꯤ ꯉꯥꯏꯍꯥꯛꯇꯪ ꯉꯥꯏꯃꯤꯟꯅꯈꯤꯕ ꯇꯥꯔꯦ ꯑꯗꯨꯒ ꯑꯁꯣꯝꯗꯅ ꯋꯥꯟꯊꯗꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯂꯩꯔꯤꯕ ꯕꯣꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯃꯍꯥꯛ ꯍꯦꯛ ꯒ꯭ꯌꯥꯟ ꯂꯥꯛꯄꯗꯒꯤ ꯃꯈꯣꯏꯒꯤ ꯑꯣꯔꯒꯥꯟ ꯇ꯭ꯔꯥꯐꯤꯀꯤꯡ ꯒꯦꯡ ꯑꯗꯨꯗ ꯄꯨꯂꯤꯁꯀꯤ ꯃꯤꯑꯣꯏꯅ ꯂꯣꯟꯅ ꯄꯥꯎ ꯄꯤꯔꯤ ꯑꯗꯨꯒ ꯂꯣꯟꯅ ꯄꯥꯎ ꯄꯤꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤ ꯁꯦꯅꯤꯌꯔ IPS ꯗꯨꯔꯖꯣꯙꯟꯒꯤ ꯄꯥꯔꯇꯤ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯈꯨꯗꯛꯇ ꯕꯣꯌꯥ ꯒ꯭ꯌꯥꯟ ꯂꯥꯛꯂꯦ ꯈꯪꯕꯗꯒꯤ ꯁꯦꯅꯤꯌꯔ IPS ꯑꯣꯐꯤꯁꯥꯔ ꯗꯨꯔꯖꯣꯙꯟ ꯍꯣꯁꯄꯤꯇꯥꯜꯗ ꯂꯥꯛꯇꯨꯅ ꯃꯐꯝ ꯑꯗꯨꯗ ꯗ꯭ꯌꯨꯇꯤ ꯇꯧꯗꯨꯅ ꯂꯩꯔꯝꯂꯤꯕ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜꯁꯤꯡ ꯑꯗꯨꯕꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯕ ꯏꯪꯒꯤꯠ ꯇꯧꯔꯝꯂꯕ ꯃꯇꯨꯡ ꯍꯣꯁꯄꯤꯇꯥꯜ ꯃꯅꯨꯡꯗꯒꯤ ꯕꯣꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯦꯜꯍꯟꯈꯤ ꯃꯍꯥꯛ ꯍꯦꯛ ꯅꯥꯟꯊꯣꯛꯈꯤꯕꯒ ꯑꯚꯦ ꯑꯃꯁꯨꯡ ꯑꯙ꯭ꯌꯥꯒꯤ ꯇꯤꯝꯗ ꯌꯥꯎꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯦꯜ ꯑꯃ ꯃꯈꯣꯏꯒꯤ ꯀꯁꯇꯗꯤꯗ ꯄꯨꯁꯤꯟꯗꯨꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯤ ꯕꯣꯌꯥꯗ ꯑꯚꯦꯅ ꯐꯨꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯗꯨꯅ ꯄꯨꯂꯤꯁ ꯄꯥꯔꯁꯣꯅꯦꯜ ꯑꯗꯨꯗ ꯏꯍꯤꯡ ꯅꯥꯍꯤꯡ ꯆꯥꯕ ꯃꯈꯩ ꯐꯨꯒꯥꯏꯔꯤ ꯑꯗꯨꯒ ꯐꯨꯕ ꯃꯇꯝꯗ ꯃꯈꯨꯠꯇ ꯇꯩꯔꯛꯂꯤꯕ ꯏ ꯑꯗꯨꯅ ꯃꯌꯥꯗ ꯎꯝꯁꯤꯟꯗꯨꯅ ꯏ ꯑꯗꯨ ꯊꯛꯆꯤꯜꯂꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯗꯨ ꯐꯥꯊꯕ ꯑꯣꯏꯅ ꯁꯦꯅꯤꯌꯔ IPS ꯗꯨꯔꯖꯣꯙꯟꯅꯗꯤ ꯕꯣꯌꯥꯕꯨ ꯃꯇꯝ ꯈꯔ ꯇꯨꯃꯤꯟꯅ ꯂꯩꯅꯕ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ ꯑꯗꯨꯃꯛꯄꯨ ꯃꯉꯣꯟꯗ ꯑꯚꯦꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯈꯤꯕꯗꯨ ꯅꯤꯡꯁꯤꯡꯂꯒ ꯑꯁꯥꯎꯕꯗꯨ ꯐꯥꯊꯕ ꯉꯝꯗ꯭ꯔꯗꯨꯅ ꯈꯨꯗꯛꯇ ꯀꯦꯔꯂꯥꯗ ꯂꯩꯔꯤꯕ ꯃꯍꯥꯛꯀꯤ ꯒꯨꯟꯗꯥꯁꯤꯡꯗ ꯑꯚꯦ ꯑꯃꯁꯨꯡ ꯑꯗꯦ ꯃꯐꯝ ꯑꯗꯨꯃꯛꯇꯗ ꯂꯣꯏꯁꯤꯟꯅꯕ ꯍꯥꯏꯈꯤꯕꯅꯤ ꯑꯗꯨꯒ ꯑꯁꯣꯝꯗ ꯀꯦꯔꯂꯥꯗꯗꯤ ꯑꯚꯦꯒ ꯑꯙ꯭ꯌꯥꯔꯥꯅꯤꯒꯗꯤ ꯆꯥ ꯊꯛꯅꯅꯕ ꯍꯣꯠꯅꯔꯤꯉꯩꯗꯨꯗ ꯑꯙ꯭ꯌꯥꯔꯥꯅꯤꯗ ꯐꯣꯟ ꯇꯧꯁꯤꯜꯂꯛꯇꯨꯅ ꯕꯣꯌꯥ ꯍꯣꯁꯄꯤꯇꯥꯜꯗꯒꯤ ꯅꯥꯟꯊꯣꯛꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯄꯥꯎ ꯄꯤꯔꯛꯂꯤ ꯃꯤꯕꯨ ꯍꯤꯡꯅ ꯆꯥꯕ ꯀꯦꯅꯤꯕꯦꯜ ꯑꯗꯨꯒꯤ ꯑꯔꯣꯏꯕ ꯃꯤꯑꯣꯏꯅꯤ ꯍꯥꯏꯅ ꯈꯜꯂꯤꯕ ꯕꯣꯌꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯅꯥꯟꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅ ꯈꯜꯂꯛꯄꯗꯨꯗ ꯑꯙ꯭ꯌꯥꯔꯥꯅꯤ ꯌꯥꯝꯅ ꯄꯥꯈꯠꯄ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ ꯑꯗꯨꯒ ꯈꯨꯗꯛ ꯑꯗꯨꯗꯁꯨ ꯕꯣꯌꯥꯒꯤ ꯀꯥꯡꯕꯨꯅ ꯃꯈꯣꯏꯗ ꯑꯦꯇꯦꯛ ꯇꯧꯅꯕ ꯀꯣꯏꯁꯤꯜꯂꯛꯂꯤ ꯑꯗꯨꯕꯨ ꯕꯣꯌꯥꯅ ꯊꯥꯔꯛꯂꯤꯕ ꯃꯤꯑꯣꯏꯁꯤꯡꯗꯗꯤ ꯑꯚꯦ ꯑꯃꯁꯨꯡ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯒꯥꯏꯈ꯭ꯔꯦ ꯑꯗꯨꯒ ꯑꯚꯦꯅ ꯑꯙ꯭ꯌꯥꯔꯥꯅꯤꯗ ꯑꯣꯟꯁꯤꯟꯗꯨꯅ ꯑꯙ꯭ꯌꯥ ꯑꯩꯈꯣꯏꯅ ꯆꯤꯡꯅꯔꯤꯕ ꯕꯣꯌꯥ ꯑꯁꯤ ꯇꯁꯦꯡꯅꯃꯛꯀꯤ ꯀꯦꯅꯤꯕꯦꯜ ꯑꯗꯨꯅꯤ ꯍꯥꯏꯕ ꯎꯠꯄ ꯗꯔꯀꯥꯔ ꯂꯩ ꯃꯍꯥꯛꯅ ꯇꯝꯂꯛꯈꯤꯕ ꯈ꯭ꯔꯤꯁꯇꯤꯌꯟ ꯃꯤꯁꯅꯔꯤ ꯁ꯭ꯀꯨꯜ ꯑꯗꯨꯗ ꯆꯠꯇꯨꯅ ꯃꯍꯥꯛꯀꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯈꯪꯅꯅꯕ ꯍꯣꯠꯅꯔꯛꯎ ꯑꯗꯨꯒ ꯑꯩꯅ ꯕꯣꯌꯥꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯐꯥꯔꯛꯀꯦ ꯃꯗꯨ ꯇꯥꯕꯗ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯅꯪꯅ ꯕꯣꯌꯥꯕꯨ ꯀꯗꯥꯏꯗ ꯊꯤꯔꯨꯒꯗꯧꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯄꯗꯨꯗ ꯑꯙ꯭ꯌꯥ ꯃꯍꯥꯛꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯕꯦꯀꯤꯡ ꯂꯩ ꯍꯥꯏꯕ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯅ ꯋꯥꯟꯊꯔꯤꯉꯩ ꯃꯇꯝꯗ ꯑꯩꯅ ꯇ꯭ꯔꯦꯀꯔ ꯍꯥꯟꯅꯗꯒꯤ ꯍꯥꯞꯇꯨꯅ ꯂꯩꯈ꯭ꯔꯕꯅꯤ ꯃꯍꯥꯛꯅ ꯆꯠꯅꯤꯡꯕ ꯖꯒꯥꯗ ꯆꯠꯂꯕꯁꯨ ꯑꯩꯅ ꯃꯍꯥꯛꯄꯨ ꯀꯗꯥꯏꯗ ꯂꯩ ꯍꯥꯏꯕ ꯌꯥꯝꯅ ꯂꯥꯏꯅ ꯈꯪꯒꯗꯧꯔꯤꯕꯅꯤ ꯅꯪꯒꯤ ꯅꯇꯥꯎꯗꯨꯗ ꯐꯖꯅ ꯇꯠꯂꯛꯎ ꯕꯣꯌꯥꯗꯤ ꯑꯩꯅ ꯊꯣꯛꯄ ꯇꯧꯒꯦ ꯑꯁꯨꯝꯅ ꯑꯚꯦꯅ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯕꯣꯌꯥ ꯊꯤꯕ ꯂꯥꯛꯂꯦ ꯑꯗꯨꯒ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯀꯦꯔꯂꯥꯗ ꯃꯈꯥ ꯇꯥꯅ ꯂꯩꯊꯍꯧꯔꯒ ꯃꯤꯁꯟ ꯁ꯭ꯀꯨꯜꯁꯤꯡ ꯑꯗꯨꯗ ꯆꯠꯇꯨꯅ 1996ꯇꯒꯤ ꯍꯧꯔꯒ 2006 ꯐꯥꯎꯒꯤ ꯃꯔꯛꯇꯒꯤ ꯏꯟꯗꯨꯛꯀꯤ ꯗꯤꯁꯇ꯭ꯔꯤꯛꯇꯒꯤ ꯂꯥꯛꯈꯤꯕ ꯁꯥꯇ꯭ꯔꯁꯤꯡꯒꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯄꯥꯝꯃꯤ ꯍꯥꯏꯗꯨꯅ ꯁꯥꯇ꯭ꯔꯁꯤꯡ ꯑꯗꯨꯒꯤ ꯗꯤꯇꯦꯜꯁ ꯈꯨꯗꯤꯡꯃꯛ ꯈꯣꯝꯀꯠꯇꯨꯅ ꯊꯤꯕ ꯍꯧꯔꯛꯂꯤ ꯑꯁꯣꯝꯗꯅ ꯕꯣꯌꯥ ꯑꯃꯁꯨꯡ ꯃꯍꯥꯛꯀꯤ ꯈꯣꯡꯕꯨꯁꯤꯡꯅ ꯂꯩꯔꯤꯕ ꯖꯒꯥ ꯑꯗꯨꯗ ꯑꯚꯦ ꯃꯊꯟꯇ ꯂꯥꯛꯂꯒ ꯐꯨꯒꯥꯏꯕ ꯍꯧꯔꯛꯂꯤ ꯕꯣꯌꯥꯒꯤ ꯈꯣꯡꯂꯩꯁꯤꯡ ꯑꯗꯨꯒ ꯑꯚꯦꯒ ꯌꯥꯝꯅ ꯀꯟꯅ ꯐꯨꯒꯥꯏꯅꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯃꯍꯥꯛꯅ ꯊꯤꯔꯛꯂꯤꯕ ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯗꯤꯇꯦꯜꯁ ꯑꯗꯨ ꯍꯥꯡꯇꯣꯛꯇꯨꯅ ꯄꯥꯕ ꯍꯧꯔꯛꯂꯤ ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯃꯃꯤꯡ ꯖꯣꯁꯦꯐ ꯊꯣꯃꯥꯁ ꯃꯈꯨꯠꯇ ꯃꯩꯅ ꯆꯥꯛꯈꯤꯕꯒꯤ ꯗꯥꯛꯐꯝ ꯇꯥꯔꯤ ꯑꯗꯨꯒ ꯉꯛꯁꯝꯗ ꯑꯆꯧꯕ ꯁꯝꯕꯨꯔ ꯑꯃꯁꯨ ꯇꯨꯡꯉꯤ ꯍꯥꯏꯗꯨꯅ ꯏꯔꯝꯂꯤ ꯃꯗꯨ ꯍꯦꯛ ꯎꯕꯗ ꯑꯙ꯭ꯌꯥꯔꯥꯅꯤꯗꯤ ꯄꯥꯈꯠꯄ ꯑꯃꯁꯨꯡ ꯉꯛꯄꯅ ꯈꯝ ꯇꯦꯡꯈ꯭ꯔꯦ ꯃꯔꯝꯗꯤ ꯅꯨꯄꯥꯃꯆꯥꯗꯨꯒꯤ ꯗꯤꯇꯦꯜꯁꯤꯡ ꯑꯗꯨ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯅꯨꯡꯁꯤꯖꯔꯤꯕ ꯑꯚꯦꯒꯤ ꯗꯤꯇꯦꯜꯁꯀ ꯆꯞ ꯃꯥꯟꯅꯔꯤ ꯈꯨꯗꯛꯇ ꯐꯣꯟ ꯂꯧꯊꯣꯛꯇꯨꯅ ꯀꯟꯇ꯭ꯔꯣꯜ ꯔꯨꯝꯗ ꯑꯚꯦꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯍꯥꯏꯔꯛꯎ ꯍꯥꯏꯗꯨꯅ ꯍꯥꯏꯔꯨꯕ ꯃꯇꯝꯗ ꯃꯥꯒꯤ ꯑꯁꯦꯡꯕ ꯃꯃꯤꯡ ꯑꯁꯤ ꯖꯣꯁꯦꯐ ꯊꯣꯃꯥꯁ ꯑꯚꯦ ꯀꯧꯗꯨꯅ ꯂꯩꯔꯝꯈꯤ ꯍꯥꯏꯕꯗꯤ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯇꯨꯝꯕ ꯆꯥꯕ ꯈꯪꯗꯅ ꯑꯍꯤꯡ ꯅꯨꯡꯊꯤꯜ ꯅꯥꯏꯗꯅ ꯀꯣꯏꯊꯤ ꯊꯤꯔꯛꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨꯗꯤ ꯃꯍꯥꯛꯀ ꯑꯌꯨꯛ ꯅꯨꯡꯊꯤꯜ ꯅꯨꯡꯗꯥꯡ ꯈꯥꯏꯗꯅ ꯆꯠꯃꯤꯟꯅꯔꯤꯕ ꯑꯗꯨꯒ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤꯁꯨ ꯅꯨꯡꯁꯤꯖꯔꯤꯕ ꯑꯚꯦ ꯑꯣꯏꯗꯨꯅ ꯂꯩꯔꯝꯂꯦ ꯃꯃꯥꯡꯗ ꯃꯥꯡꯈꯤꯕ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯑꯚꯦꯅ ꯐꯥꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯍꯥꯛꯁꯨ ꯑꯉꯥꯡꯕ ꯃꯆꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯃꯤꯑꯣꯏꯅꯤ ꯃꯍꯥꯛꯀꯤ ꯐꯣꯟꯒꯤ ꯀꯚꯔ ꯐꯥꯎꯕ ꯑꯉꯥꯡꯕ ꯍꯥꯞꯈꯤꯕꯗꯨ ꯍꯧꯖꯤꯛꯇꯃꯛ ꯅꯤꯡꯁꯤꯡꯂꯛꯂꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯍꯦꯛ ꯈꯪꯂꯛꯄꯗꯒꯤ ꯑꯙ꯭ꯌꯥꯔꯥꯅꯤ ꯑꯚꯦꯒꯤ ꯃꯌꯨꯝ ꯇꯝꯅ ꯌꯥꯝꯅ ꯊꯨꯅ ꯈꯨꯗꯛꯇ ꯂꯥꯛꯂꯤ ꯑꯚꯦꯒꯤ ꯃꯌꯨꯝ ꯑꯗꯨꯗ ꯌꯥꯝꯅ ꯀꯤꯅ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯕꯦꯠꯔꯨꯝ ꯑꯗꯨꯒꯤ ꯅꯥꯀꯟꯗ ꯑꯔꯣꯟꯕ ꯔꯨꯝ ꯑꯃ ꯑꯔꯣꯟꯕ ꯀꯥ ꯑꯃ ꯂꯩꯔꯝꯕꯗꯨꯗ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯍꯤꯗꯝꯕ ꯀꯥꯡꯕꯨꯒꯤ ꯑꯔꯤꯕ ꯃꯇꯝꯒꯤ ꯐꯣꯇꯣ ꯃꯨꯔꯇꯤꯅꯆꯤꯡꯕ ꯀꯌꯥ ꯈꯤꯟꯗꯨꯅ ꯍꯦꯛ ꯌꯦꯡꯕꯗ ꯑꯀꯤꯕꯒꯤ ꯃꯁꯛ ꯐꯪꯂꯕ ꯀꯥ ꯑꯗꯨ ꯑꯣꯏꯔꯝꯈꯤ ꯃꯈꯥ ꯇꯥꯅ ꯁꯨꯝ ꯌꯦꯡꯂꯨꯕ ꯃꯇꯝꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯂꯦꯟꯅꯅꯕ ꯈꯨꯠꯂꯥꯏ ꯀꯌꯥꯁꯨ ꯊꯦꯠꯇꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯑꯗꯨꯒ ꯃꯗꯨꯒꯤ ꯃꯊꯪꯒꯤ ꯍꯦꯛ ꯊꯪꯅꯕ ꯀꯥꯗꯨꯅ ꯄ꯭ꯂꯥꯁꯇꯤꯛ ꯃꯌꯥꯝꯅ ꯀꯣꯏꯁꯤꯟꯗꯨꯅ ꯗꯤꯕ꯭ꯌꯥ ꯃꯈꯥꯗꯪ ꯑꯣꯟꯊꯣꯛꯅꯗꯨꯅ ꯌꯥꯜꯂꯒ ꯂꯩꯕꯗꯨ ꯎꯔꯛꯂꯤ ꯃꯗꯨ ꯍꯦꯛ ꯎꯕꯗꯒꯤ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝ ꯗꯤꯕ꯭ꯌꯥ ꯑꯗꯨ ꯁꯣꯔ ꯍꯣꯜꯂꯝꯂꯤ ꯍꯥꯏꯕꯗꯤ ꯃꯍꯥꯛ ꯁꯤꯕ ꯐꯥꯎꯗꯤ ꯁꯤꯔꯝꯗ꯭ꯔꯤ
ꯄ꯭ꯔꯄꯞ ꯆꯪꯁꯤꯟꯗꯨꯅ ꯋꯥꯈꯜꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯥꯜꯂꯤꯕꯗꯨ ꯂꯧꯊꯕꯤꯔꯝꯕ ꯃꯇꯨꯡ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯗꯤꯕ꯭ꯌꯥꯕꯨ ꯀꯧꯗꯨꯅ ꯒ꯭ꯌꯥꯟ ꯇꯥꯅꯕ ꯂꯥꯛꯅꯔꯤꯉꯩꯗ ꯅꯥꯀꯟꯗꯒꯤ ꯑꯚꯦꯅ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯁꯤꯔꯝꯈꯤꯔꯣꯏ ꯍꯥꯏꯔꯒ ꯀꯥꯗꯨꯅ ꯆꯪꯉꯛꯏ ꯃꯥ ꯍꯦꯛ ꯆꯪꯉꯛꯄꯗꯨ ꯎꯕꯗ ꯑꯙ꯭ꯌꯥ ꯀꯨꯃꯥꯔꯤ ꯌꯥꯝꯅ ꯀꯤꯅ ꯃꯥꯒꯤ ꯔꯤꯚꯣꯜꯚꯔ ꯑꯗꯨ ꯂꯧꯊꯣꯛꯇꯨꯅ ꯅꯣꯡꯃꯩꯗꯨ ꯑꯦꯝ ꯇꯝꯂꯒ ꯅꯪ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯂꯣꯠꯈꯤꯒꯦ ꯍꯥꯏꯕ꯭ꯔꯥ ꯅꯪꯒꯤ ꯑꯁꯦꯡꯕ ꯈꯨꯗꯝ ꯑꯩ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯥꯛꯂꯕꯅꯤ ꯍꯥꯏꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨ ꯅꯝꯂꯤ ꯑꯗꯨꯕꯨ ꯑꯚꯦꯗꯤ ꯀꯔꯤꯁꯨ ꯅꯆꯨꯡꯕ ꯇꯧꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨꯕꯨ ꯌꯥꯝꯅ ꯈꯣꯡꯂꯩ ꯊꯨꯅ ꯃꯨꯜꯂꯒ ꯑꯙ꯭ꯌꯥꯗ ꯑꯣꯏꯅ ꯅꯝꯂꯤ ꯑꯗꯨꯒ ꯅꯣꯡꯃꯩ ꯑꯗꯨ ꯃꯈꯥꯗ ꯑꯣꯟꯊꯔꯗꯨꯅ ꯉꯥꯏꯈꯣ ꯑꯙ꯭ꯌꯥ ꯃꯐꯝ ꯑꯁꯤꯗꯒꯤ ꯅꯪ ꯅꯠꯇ꯭ꯔꯒ ꯑꯩ ꯏꯕꯥꯅꯤ ꯃꯔꯛꯇ ꯑꯃꯈꯛꯇꯅꯤ ꯍꯤꯡꯅ ꯊꯣꯛꯈꯤꯒꯗꯧꯔꯤꯕꯁꯦ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯏꯕꯥꯅꯤ ꯎꯅꯕ ꯐꯪꯒꯅꯤ ꯐꯪꯂꯣꯏ ꯒ꯭ꯌꯥꯟ ꯇꯥꯗ꯭ꯔꯕꯅꯤ ꯉꯥꯏꯍꯥꯛꯇꯨꯝ ꯋꯥꯔꯤ ꯁꯥꯈꯤꯁꯤ ꯑꯁꯣꯝꯅ ꯑꯚꯦꯅ ꯍꯥꯏꯔꯤꯉꯩ ꯇꯟꯖꯥ ꯑꯗꯨꯗ ꯑꯙ꯭ꯌꯥꯅ ꯅꯥꯀꯟꯗ ꯑꯣꯟꯊꯣꯛꯇꯨꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯕꯣꯌꯥꯁꯨ ꯃꯐꯝ ꯑꯗꯨꯗ ꯃꯃꯩ ꯄꯨꯡꯀꯥꯏ ꯀꯥꯏꯔꯒ ꯃꯈꯨꯠ ꯇꯨꯡ ꯃꯨꯟꯗꯨꯅ ꯂꯩꯔꯝꯕ ꯊꯦꯡꯅꯈꯤ ꯃꯗꯨ ꯎꯔꯨꯕꯗꯒꯤ ꯑꯙ꯭ꯌꯥꯅ ꯑꯗꯨꯗꯤ ꯄꯨꯝꯅꯃꯛ ꯑꯁꯤ ꯃꯔꯥꯟ ꯊꯪꯗꯣꯛꯄ ꯌꯥꯅꯕ ꯅꯪꯅ ꯃꯈꯣꯏꯗ ꯇꯥꯏꯁꯤꯜꯂꯤꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯕꯨ ꯑꯚꯦꯗꯤ ꯀꯔꯤꯁꯨ ꯅꯆꯨꯡꯗꯅ ꯑꯁꯤꯒꯨꯝꯕ ꯐꯠꯇꯕ ꯊꯕꯛꯁꯦ ꯑꯇꯣꯞꯄꯅ ꯇꯧꯔꯕꯗꯤ ꯀ꯭ꯔꯥꯏꯝꯅꯤ ꯑꯗꯨꯕꯨ ꯄꯨꯂꯤꯁ ꯑꯩꯈꯣꯏꯅ ꯇꯧꯕꯗꯤ ꯏꯁꯥ ꯉꯥꯛꯊꯣꯛꯆꯅꯕꯅꯤ ꯁꯦꯜꯐ ꯗꯤꯐꯦꯟꯁꯅꯤ ꯃꯗꯨ ꯇꯥꯕꯗ ꯑꯙ꯭ꯌꯥꯅ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯅꯪꯒꯤ ꯋꯥꯈꯜꯗ ꯆꯨꯝꯂꯝꯕ ꯌꯥꯏ ꯅꯪꯅ ꯍꯥꯠꯇꯣꯛꯂꯤꯕꯁꯤꯡ ꯑꯗꯣ ꯅꯪꯒꯤꯗꯤ ꯅꯪꯒꯤ ꯆꯤꯟꯖꯥꯛꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕꯁꯨ ꯌꯥꯏ ꯑꯗꯨꯕꯨ ꯅꯪꯅ ꯇꯧꯔꯤꯕꯗꯣ ꯀ꯭ꯔꯥꯏꯝꯅꯤ ꯐꯠꯇꯕꯅꯤ ꯃꯤꯑꯣꯏꯕꯗ ꯇꯧꯕ ꯍꯤꯡꯁꯥꯅꯤ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯑꯚꯦꯅ ꯃꯥꯒꯤ ꯍꯧꯈ꯭ꯔꯕ ꯄꯨꯟꯁꯤ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯄꯨꯟꯁꯤ ꯑꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯆꯨꯝꯃꯤ ꯑꯙ꯭ꯌꯥ ꯑꯩ ꯃꯤꯑꯣꯏꯕꯒꯤ ꯇꯣꯡꯈꯥ ꯆꯥꯕ ꯁꯥꯍꯤꯡ ꯆꯥꯕ ꯀꯦꯅꯤꯕꯦꯜ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯩꯅ ꯌꯥꯝꯅ ꯄꯤꯛꯂꯤꯉꯩ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥ ꯂꯩꯈꯤꯗꯦ ꯏꯃꯥꯅ ꯂꯩꯈꯤꯗ꯭ꯔꯕ ꯃꯇꯨꯡ ꯅꯨꯃꯤꯠ ꯈꯨꯗꯤꯡꯒꯤ ꯑꯩ ꯄꯨꯛ ꯂꯥꯝꯗꯨꯅꯇ ꯂꯥꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯒꯤ ꯏꯄꯥꯅ ꯑꯩꯗꯕꯨ ꯄꯨꯛ ꯊꯜꯂꯕꯗꯤ ꯍꯥꯏꯗꯨꯅ ꯁꯪꯒꯣꯝꯅꯆꯤꯡꯕ ꯀꯌꯥ ꯏꯟꯗꯨꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯑꯩ ꯁꯪꯒꯣꯝ ꯊꯧ ꯍꯥꯏꯕ ꯁꯨꯡꯌꯥ ꯌꯥꯔꯛꯇꯦ ꯅꯣꯡꯃ ꯑꯩꯒꯤ ꯏꯄꯥꯅ ꯊꯕꯛ ꯁꯨꯕ ꯍꯜꯂꯛꯂꯕ ꯃꯇꯨꯡ ꯃꯈꯨꯠ ꯇꯠꯇꯨꯅ ꯂꯥꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯑꯇꯠꯄ ꯃꯈꯨꯠ ꯑꯗꯨꯗꯒꯤ ꯏ ꯊꯛꯈꯤ ꯃꯗꯨꯅ ꯑꯩꯉꯣꯟꯗ ꯈ꯭ꯋꯥꯏꯗꯒꯤ ꯍꯥꯎꯕ ꯃꯍꯥꯎ ꯑꯃ ꯐꯪꯈꯤ ꯃꯥꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗꯒꯤ ꯃꯇꯝ ꯈꯔ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯆꯥꯕ ꯀꯥꯎꯊꯣꯛꯂꯨꯔꯕ ꯃꯥꯒꯤ ꯃꯄꯥꯁꯨ ꯃꯥꯒꯤ ꯑꯁꯦꯡꯕ ꯁꯛꯐꯝ ꯑꯗꯨꯗ ꯍꯟꯖꯤꯜꯂꯛꯈꯤ ꯅꯨꯃꯤꯠ ꯑꯗꯨꯗꯒꯤ ꯍꯧꯔꯒ ꯃꯥꯒꯤ ꯃꯄꯥꯅ ꯃꯉꯣꯟꯗ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯄꯤꯖꯗꯨꯅ ꯌꯣꯛꯂꯛꯈꯤ ꯑꯗꯨꯒ ꯃꯇꯝꯗꯨꯗꯒꯤ ꯍꯧꯔꯒ ꯅꯨꯄꯤ ꯀꯌꯥ ꯃꯊꯪ ꯃꯊꯪ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁ ꯂꯦꯞꯇꯨꯅ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯋꯥꯔꯤ ꯂꯤꯔꯨꯕꯗꯒꯤ ꯑꯚꯦꯒꯤ ꯃꯃꯤꯠ ꯑꯗꯨ ꯉꯥꯡꯁꯪ ꯉꯥꯡꯈꯠꯂꯛꯄ ꯂꯣꯏꯅꯅ ꯑꯉꯥꯡꯕ ꯅꯠꯇꯕ ꯃꯆꯨ ꯑꯇꯣꯞꯄ ꯑꯃꯗ ꯎꯔꯛꯈꯤꯗꯦ ꯃꯥꯅ ꯃꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯑꯙ꯭ꯌꯥꯒꯤ ꯆꯤꯝꯕꯥꯜꯒꯤ ꯂꯤꯞꯁꯇꯤꯛ ꯑꯉꯥꯡꯕꯗꯨ ꯎꯔꯨꯕꯗꯒꯤ ꯑꯙ꯭ꯌꯥꯕꯨ ꯃꯉꯛꯁꯝ ꯃꯦꯠꯇꯨꯅ ꯍꯥꯠꯅꯕ ꯍꯣꯠꯅꯔꯛꯄꯗꯒꯤ ꯃꯕꯥꯅꯤ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯔꯛꯂꯤ ꯃꯄꯥꯡꯒꯜ ꯀꯟꯕꯗ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯕ ꯕꯣꯌꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯈꯣꯡꯂꯣꯏꯁꯤꯡꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯌꯥꯝꯅ ꯂꯥꯏꯅ ꯃꯊꯟꯇꯅ ꯐꯨꯒꯥꯏꯕ ꯉꯝꯂꯤꯕ ꯑꯚꯦꯗꯕꯨ ꯑꯙ꯭ꯌꯥꯒꯨꯝꯕꯅ ꯀꯔꯤ ꯇꯧꯖꯔꯨꯒꯅꯤ ꯃꯉꯛꯁꯝ ꯃꯦꯠꯈꯥꯏꯗꯨꯅ ꯃꯃꯥꯏꯗ ꯇꯥꯔꯛꯂꯤꯕ ꯏ ꯑꯗꯨ ꯊꯛꯅꯕ ꯍꯣꯠꯅꯔꯛꯄ ꯑꯗꯨꯗ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯑꯚꯦ ꯑꯚꯦ ꯍꯥꯏꯅ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯀꯧꯔꯛꯄ ꯑꯗꯨꯗꯒꯤ ꯑꯚꯦ ꯑꯃꯨꯛ ꯍꯟꯅ ꯒ꯭ꯌꯥꯟ ꯂꯥꯛꯂꯤ ꯃꯥꯅ ꯇꯧꯔꯤꯕꯗꯨ ꯑꯔꯥꯟꯕꯅꯤ ꯈꯪꯖꯔꯛꯄꯗꯒꯤ ꯂꯩꯕꯥꯛꯇ ꯐꯝꯊꯗꯨꯅ ꯃꯥꯅ ꯇꯧꯔꯤꯕꯗꯨꯒꯤ ꯄꯦꯟꯗꯅ ꯀꯟꯅ ꯂꯥꯎꯔꯤ ꯇꯁꯦꯡꯕꯒꯤꯗꯤ ꯃꯤꯑꯣꯏꯕꯒꯤ ꯍꯛꯆꯥꯡ ꯆꯥꯗꯨꯅ ꯍꯤꯡꯂꯛꯂꯤꯕ ꯑꯚꯦꯅ ꯄꯨꯂꯤꯁ ꯇ꯭ꯔꯦꯅꯤꯡ ꯇꯧꯃꯤꯟꯅꯔꯤꯉꯩꯗ ꯑꯙ꯭ꯌꯥꯒ ꯊꯦꯡꯅꯔꯛꯄꯗꯒꯤ ꯑꯙ꯭ꯌꯥꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯃꯍꯥꯛꯀꯤ ꯃꯤꯒꯤ ꯁꯥꯗꯣꯡ ꯆꯥꯕꯒꯤ ꯋꯥꯈꯜ ꯑꯗꯨ ꯀꯥꯎꯈꯤꯕꯅꯤ ꯑꯗꯨꯕꯨ ꯅꯣꯡꯃ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯁꯦꯝ ꯈꯣꯛꯄꯗ ꯃꯈꯨꯠ ꯑꯗꯨ ꯁꯣꯛꯈꯤꯕꯗꯒꯤ ꯑꯁꯣꯛꯄ ꯃꯈꯨꯠ ꯑꯗꯨ ꯑꯚꯦꯅ ꯎꯝꯁꯤꯟꯕꯤꯔꯨꯕꯅꯤ ꯃꯗꯨꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯏꯒꯤ ꯃꯍꯥꯎ ꯑꯗꯨ ꯈꯪꯂꯛꯄꯗꯒꯤ ꯃꯍꯥꯛꯀꯤ ꯍꯥꯟꯅꯒꯤ ꯋꯥꯈꯜꯗꯨꯗ ꯑꯃꯨꯛ ꯍꯟꯖꯤꯟꯒꯦ ꯇꯧꯔꯛꯄꯅꯤ ꯃꯔꯝ ꯑꯗꯨꯅ ꯃꯥꯅ ꯃꯈꯥ ꯇꯥꯅ ꯑꯙ꯭ꯌꯥꯒ ꯂꯩꯃꯤꯟꯅꯔꯕꯗꯤ ꯑꯙ꯭ꯌꯥꯅ ꯁꯣꯛꯂꯛꯄ ꯌꯥꯏ ꯈꯟꯕꯗꯒꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯕꯤ ꯑꯙ꯭ꯌꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛ ꯃꯔꯝ ꯊꯤꯗꯣꯛꯄ ꯀꯔꯤꯁꯨ ꯍꯥꯏꯔꯝꯗꯅ ꯇꯨꯃꯤꯟꯅ ꯃꯍꯥꯛ ꯑꯙ꯭ꯌꯥꯗꯒꯤ ꯂꯥꯞꯊꯣꯛꯇꯨꯅ ꯆꯠꯈꯤꯕꯅꯤ ꯑꯁꯤꯇꯁꯨ ꯅꯠꯇꯅ ꯃꯇꯝ ꯀꯌꯥ ꯀꯥꯏꯅꯔꯨꯕ ꯃꯇꯨꯡ ꯀꯦꯁ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯍꯥꯛꯀ ꯑꯙ꯭ꯌꯥꯒ ꯑꯃꯨꯛ ꯍꯟꯅ ꯎꯅꯈꯤꯕꯅꯤ ꯑꯗꯨꯒ ꯀꯦꯁ ꯑꯗꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯗꯕꯗꯒꯤ ꯑꯙ꯭ꯌꯥꯅ ꯃꯊꯥ ꯌꯥꯝꯅ ꯁꯥꯕꯗꯨ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯚꯦꯅ ꯀꯦꯁ ꯑꯗꯨ ꯁꯣꯜꯕ ꯇꯧꯔꯛꯄ ꯌꯥꯔꯛꯅꯕ ꯏꯚꯤꯗꯦꯟꯁ ꯀꯌꯥ ꯍꯥꯏꯕꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯑꯉꯥꯡꯕ ꯐꯤ ꯂꯣꯏꯅ ꯁꯦꯠꯂꯤ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨ ꯃꯍꯥꯛꯅ ꯑꯙ꯭ꯌꯥꯔꯥꯅꯤꯅ ꯈꯪꯅꯕ ꯃꯑꯣꯡꯗ ꯁꯦꯝꯍꯟꯗꯨꯅ ꯊꯝꯈꯤꯕꯅꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯇꯧꯖꯈꯤꯕ ꯀ꯭ꯔꯥꯏꯝ ꯈꯨꯗꯤꯡꯃꯛ ꯃꯁꯥꯅ ꯂꯣꯏꯅ ꯌꯥꯖꯔꯗꯨꯅ ꯅꯣꯡꯃꯩ ꯑꯗꯨꯅ ꯑꯙ꯭ꯌꯥꯔꯥꯅꯤꯒꯤ ꯃꯈꯨꯠꯇ ꯄꯤꯔꯒ ꯃꯔꯥꯏꯕꯛꯇ ꯃꯁꯥꯅ ꯅꯝꯖꯔꯤ ꯄꯥꯞꯀꯤ ꯃꯁꯛ ꯑꯣꯏꯕ ꯄꯨꯟꯁꯤ ꯑꯁꯤꯗꯒꯤ ꯑꯩꯕꯨ ꯀꯟꯕꯤꯔꯣ ꯑꯗꯨꯒ ꯃꯊꯪꯒꯤ ꯃꯄꯣꯛꯇ ꯅꯪꯒ ꯑꯩꯒ ꯑꯃꯨꯛ ꯍꯟꯅ ꯊꯨꯡꯅꯁꯤ ꯍꯥꯏꯕꯒ ꯂꯣꯏꯅꯅ ꯃꯊꯟꯇ ꯅꯣꯡꯃꯩ ꯑꯗꯨ ꯀꯥꯞꯁꯤꯟꯖꯗꯨꯅ ꯃꯨꯚꯤ ꯑꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯜꯂꯤ ꯃꯨꯚꯤ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤ ꯀꯔꯝ ꯇꯧꯕꯤꯕꯒꯦ ꯀꯃꯦꯟ ꯁꯦꯛꯁꯟꯗ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯣꯡꯗꯣꯛꯄꯤꯔꯣ ꯑꯗꯣꯝꯒꯤ ꯀꯃꯦꯟꯕꯨ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯤ ꯍꯥꯏꯕꯁꯤ ꯀꯥꯎꯕꯤꯒꯅꯨ ꯃꯇꯨꯡꯗ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯃꯨꯚꯤꯒꯤ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯄ ꯉꯝꯕ ꯑꯣꯏꯖꯒꯦ ꯃꯇꯝ ꯑꯗꯨ ꯐꯥꯎꯕꯒꯤ ꯑꯣꯏꯅꯗꯤ ꯀꯟꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯍꯌꯨꯝ ꯁꯤꯗꯕ